ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯖꯦꯀꯣꯞ ꯑꯃꯗꯤ ꯇꯣꯟꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯣꯏꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯍꯩ ꯃꯥꯒꯤ ꯃꯊꯧ ꯍꯣꯠꯅꯔꯝꯃꯤ꯫ ꯖꯦꯀꯣꯞ ꯃꯃꯥꯒꯤ ꯅꯦꯆꯔ ꯈꯪꯂꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯝꯕꯥꯜꯗꯒꯤ ꯀꯥꯡꯊꯣꯛꯂꯝꯗꯦ꯫ ꯐꯔꯔꯣꯏꯗꯕ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯔꯛꯂꯔꯣꯏꯗꯕ ꯃꯌꯥꯝꯕ ꯌꯥꯟꯕꯗꯨ ꯑꯌꯨꯛꯇꯨꯗ ꯁꯦꯟꯇꯔꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯅꯝꯗꯨꯅ ꯄꯨꯍꯟꯈꯤ꯫ ꯃꯃꯥꯅꯁꯨ ꯃꯆꯥꯕꯨ ꯀꯥꯏꯅꯅꯤꯡꯗꯦ꯫ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗꯁꯨ ꯃꯈꯥ ꯇꯥꯅ ꯑꯌꯦꯠꯄ ꯄꯤꯅꯤꯡꯂꯨꯗ꯭ꯔꯤ꯫ ꯃꯁꯥꯃꯛꯁꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯔꯨꯕꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯀꯌꯥ ꯀꯨꯞꯁꯟꯗꯨꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯈꯜꯂꯨꯕꯗ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯖꯔꯝꯗꯦ꯫ ꯖꯦꯀꯣꯞꯅ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯖꯦꯁꯄꯔ ꯑꯃꯗꯤ ꯖꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯨꯝꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛꯁꯨ ꯆꯥꯎꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯛꯂꯕꯁꯨ ꯃꯊꯣꯟ ꯁꯥꯒꯠꯄ ꯌꯥꯅꯕꯅꯤ ꯑꯩꯅ ꯄꯤꯂꯔ ꯆꯥꯎꯅ ꯍꯩꯔꯤꯕꯁꯦ꯫ ꯏ ꯃꯔꯤ ꯈꯨꯗꯤꯡꯃꯛ ꯐꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯀꯥ ꯆꯥꯎꯍꯜ, ꯅꯤꯅꯦ ꯆꯥꯎꯕꯤ, ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯔꯣꯖꯔ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏ ꯃꯔꯤꯕꯨꯗꯤ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯑꯩꯒꯤ ꯍꯨꯏ ꯂꯛꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ, ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯏ꯫ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯔꯝꯕꯗꯣ ꯑꯐꯕ ꯏꯃꯥ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯏꯐꯝꯗꯁꯨ ꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯦꯄꯣꯂꯤꯌꯟꯁꯨ ꯑꯗꯨꯝ ꯐꯥꯎꯈꯤ ꯏ ꯃꯔꯤ ꯐꯠꯇ꯭ꯔꯕꯁꯨ꯫ ꯑꯩꯁꯨ ꯑꯗꯨꯃꯛꯅꯤ ꯈꯜꯂꯤꯕꯁꯦ꯫ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯤꯅ ꯐꯠꯇ꯭ꯔꯁꯨ ꯉꯥꯛꯄꯤꯕ ꯍꯩꯕꯒꯤ ꯊꯃꯣꯏꯗꯤ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯊꯃꯣꯏꯕꯨ ꯀꯥꯏꯍꯜꯂꯛꯑꯗꯤ ꯁꯤꯔꯐꯥꯎ ꯌꯦꯡꯂꯣꯏꯗꯕ ꯖꯦꯀꯣꯞꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯃꯃꯥꯁꯨ ꯇꯥꯔꯤꯕꯅꯤ, ꯇꯥꯅꯕꯁꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯊꯧ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯔꯣꯖꯔꯗ ꯑꯣꯐꯤꯁ ꯆꯠꯅꯕ ꯊꯣꯔꯛꯏ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯅꯤꯗꯨ ꯂꯝꯕꯤꯗꯨꯗ ꯑꯃꯅ ꯒꯥꯔꯤ ꯍꯦꯟꯒꯠꯅ ꯊꯧꯈꯤꯕꯒꯤ ꯑꯃꯗꯨꯁꯨ ꯑꯃꯨꯛ ꯍꯦꯟꯒꯠꯅ ꯊꯧꯕꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯈꯔ ꯊꯧꯔꯒ ꯂꯝꯕꯤ ꯄꯨꯟꯗꯕꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤ꯫ ꯁꯣꯝꯗꯅ ꯇꯣꯅꯤꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯖꯦꯝꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯅꯤꯅ ꯌꯥꯏ ꯚꯥꯏ ꯀꯣꯏꯔꯛꯑꯣ, ꯑꯩꯅꯒ ꯏꯃꯥꯟꯅꯕ ꯍꯣꯏꯗ ꯆꯠꯂꯨꯒꯦꯒ ꯍꯥꯏꯔꯨꯔꯗꯤ ꯄꯟꯊꯧꯅ ꯃꯃꯤꯠ ꯑꯅꯤꯗ ꯁꯨꯛꯇꯣꯛꯂꯛꯄꯗ ꯑꯗꯨꯝ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯅꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯀ꯭ꯂꯥꯁ 9 ꯀꯥꯔꯐꯥꯎ ꯐꯨꯔꯤꯕ? ꯆꯠꯂꯣꯗ, ꯆꯍꯤ 22 ꯁꯨꯔꯕ ꯑꯩꯈꯣꯏ ꯆꯦ ꯆꯧꯐꯥꯎ ꯂꯝ ꯍꯦꯟꯖꯗ꯭ꯔꯤ꯫ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯂꯥꯛꯀꯦ꯫ ꯇꯥꯃꯣꯅꯁꯨ ꯅꯣꯏꯗ ꯆꯠꯂꯨꯁꯦ ꯁꯨꯇꯤ ꯊꯣꯔꯛꯄꯗ ꯍꯥꯏꯔꯛꯄꯅꯦ꯫ ꯌꯥꯏ, ꯗꯦꯠ ꯀꯌꯥꯗ ꯊꯣꯛꯂꯛꯀꯅꯤ? ꯍꯟꯗꯛ ꯂꯥꯛꯏꯕ ꯗꯦꯠ 13ꯁꯤꯗ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯀꯦ꯫ ꯍꯣꯏ ꯌꯥꯏ, ꯃꯃꯥꯗ ꯍꯥꯏꯔꯒꯦ ꯆꯥꯛ ꯆꯥꯁꯤ꯫ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯇꯥꯃꯣꯒꯤꯗꯤ ꯄꯥꯝꯖꯕꯤ ꯊꯣꯛꯑꯦ꯫ ꯅꯣꯏ ꯇꯥꯃꯣꯗꯨ ꯑꯩꯈꯣꯏ ꯆꯦ ꯆꯧꯅ ꯍꯪꯉꯛꯄꯅꯦ꯫ ꯀꯩ ꯍꯥꯏꯅ ꯍꯪꯉꯛꯏꯅꯣ? ꯑꯦꯔꯥ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤꯗ, ꯎꯗ ꯀꯨꯏꯔꯦꯅ꯫ ꯑꯣ, ꯇꯥꯃꯣꯗ ꯍꯥꯏꯒꯦ, ꯍꯔꯥꯎꯕꯅ ꯋꯥꯟꯊꯔꯅꯤ꯫ ꯇꯥꯃꯣꯅꯁꯨ ꯑꯗꯨꯝ ꯍꯪꯕꯅꯦ꯫ ꯑꯗ ꯑꯩꯁꯨ ꯕꯣꯔꯗꯤꯡꯗ ꯂꯩꯕꯅꯤꯅ ꯅꯪꯒꯁꯨ ꯀꯌꯥ ꯄꯥꯎ ꯐꯥꯎꯅꯗꯕꯗꯨꯗ ꯍꯪꯕ ꯇꯟꯕꯩꯅꯦ꯫ ꯑꯗꯣ ꯅꯣꯏ ꯇꯥꯃꯣꯗꯨ ꯑꯗꯨꯝ ꯂꯨꯍꯣꯡꯗ꯭ꯔꯕꯣ? ꯍꯣꯡꯗ꯭ꯔꯦꯗ ꯀꯥꯏꯗꯩꯅꯣ, ꯅꯨꯄꯤꯅꯦ ꯀꯥꯏꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯉꯥꯛꯇ꯫ ꯈꯪꯗꯦ ꯚꯥꯏ, ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯅꯔꯦ꯫ ナカンダꯒꯤ ꯃꯃꯥꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯏꯁ ꯌꯦꯡꯉꯨꯅꯦ, ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ, ꯐꯣꯟꯗꯣ ꯄ꯭ꯔꯞ ꯄꯤꯔꯛꯎ꯫ ꯏꯃꯥ, ꯖꯦꯝꯁꯅꯦ꯫ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ, ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯆꯍꯤꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗꯦꯀꯣ, ꯆꯩ ꯂꯥꯛꯀꯅꯤ ꯊꯣꯏꯕ꯫ ꯑꯁ ꯍꯧꯔꯛꯂꯗꯧꯅꯤ꯫ ꯚꯥꯏ ꯊꯝꯃꯒꯦ, ꯄꯂꯦꯝꯅ ꯁꯩꯔꯦꯡ ꯆꯤꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯍꯣꯏ ꯚꯥꯏ꯫ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯖꯦꯀꯣꯞꯅ ꯕꯦꯡꯛꯇꯒꯤ ꯊꯣꯔꯛꯂꯒ ꯔꯣꯖꯔꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯚꯥꯏ, ꯑꯃꯗꯣ ꯁꯨꯇꯤ ꯊꯥꯗꯣꯔꯛꯑꯣ꯫ ꯑꯃ ꯍꯥꯏꯗꯤ? ꯑꯣ, ꯅꯇꯩꯃꯗꯣ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯟꯕ꯭ꯔꯣ? ꯍꯟꯗꯦ꯫ ꯑꯗꯨꯒ ꯅꯇꯩꯃ ꯀꯥꯏꯅ? ꯑꯗꯣ ꯅꯅꯥꯎꯄꯤꯗꯣ ꯌꯥꯔꯕꯣ? ꯋꯥꯊꯤ ꯉꯥꯡꯅꯨꯀꯣ, ꯑꯩ ꯂꯩꯇ꯭ꯔꯦ ꯈꯪꯂꯗꯤ ꯅꯪꯁꯨ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯁꯣꯝꯗꯅ ꯄꯦꯟꯗꯤꯡ ꯃꯌꯥꯝꯁꯤꯒ ꯆꯠꯂꯣ ꯑꯥꯗ꯫ ꯑꯩꯅꯗꯤ ꯉꯁꯤ ꯊꯦꯡꯅ ꯆꯠꯂꯣ, ꯍꯟꯕ ꯇꯜꯂꯒꯅ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤꯕꯅꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯇꯣꯟ ꯅꯣꯡꯃꯤ ꯌꯦꯡꯂꯛꯏ꯫ ꯔꯣꯖꯔꯅꯁꯨ ꯇꯣꯟꯗ ꯌꯦꯡꯂꯒ ꯏꯟꯒꯤꯒ ꯇꯧꯔꯛꯏ꯫ ꯚꯥꯏ, ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕꯅꯦ꯫ ꯑꯣ, 1 ꯗꯦꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯔꯣ? ꯑꯁ ꯃꯥꯏ ꯀꯥꯔꯟꯁꯦ, ꯑꯗꯨꯏ ꯅꯠꯇꯦꯗ, ꯎꯅꯔꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯅꯤꯡꯕꯩꯅꯦ꯫
Thầm mẹ đấy, cô nô nâng ở đứa lúc rồi. Xôm đã thầm mẹ sẽ có cô ngầu đấy. Free ở cái đi nâng xung tiếng bằng lo. Bê là có. Bye, nâng phật tông nô. Nâng nó tông đấy khăn cái nô. Hoi khăn lùi nâng cái xông khăn lì bane. Aigi khăn là đi nêm hẳn cỏ. Nayam bukuli, sorry. Ngasidagi center da thangbre hek lakpuga agi bullet tu pak nu thong jetri ngarang yong thong pirame ada khoi dok sagatana ek tu phone toraga mo khoi gi mila aga lokalan kre ai ngon thairu muya tro ai khoi gi tu su tham ki da ba noi gi tu di ngara normal oi hori tu di ang dong nu bu mera me sa bra ba toksin nei ne pabung le bagi ko na thamo ado nang mang ga kyam lu wari sana doino adubu hektai du gabra is aingondagi hen kraba pare ton suti tabirage chalo ama se ngai le ton ngak ning le I sir thabak mayam sidi yare aingam na bonarage as sarwani nang na khangbi be wani matu ni mami du nati matu khangbi banate as yare to thora nu hayo fagi tawni bai thola ge staff singi mamang da fajade khara lap na lemo ol pam le badai da ngayo hoi phone du thang da kre roger na haman badagi ton du pung ta tringe da thore I ol pam le badai fo magi best pa du thora gala I malak budu chekom no re du na gari dagi kum thara I ai gari sha swai da dum thanamage nangi sida wina asai fo koirse hoi yes sir as sir dudi korlanu da nang so ai ti ki kong de ba haujik te ge hona da ko koro is no kono da ko thoro hoi Jacob na bespa do thorami to na maning da tongi mi wang chawdina bespa do ramdre Jacob ngak to rami ton duna nanganda tetu hapo malami achet ouna kalak jabatan jani fana khan mamina fajakreda nupa su nupi sho haina ba kalak mamina nupa si pamu ye haina batan jani ton ki shuyam na fajabani pinate abenga ingna bada khara nopi adugu ton ki fajabalam che chajadudi abena mapokshi ki oiba fanglaroi Jacob na ton mo nukshi jarurabani na magi mamita fajabi habadu arami ton gi thamoi dadi hana dagi Jacob nukshi jarapani na Jacob dagi henba sangsar sida ani suna laitri khanjarami ani du khara haitharak garden amada la ami ticket kaktuna manung da changlai mi kya laitaba achikpa mafam yengduna famlami Toangi pusidadi ahan ba det chatba haibaduni Jacob di det chatramaksu abenga dum unarambana masada kaisu thoina ikaiba akiba pakhatpa phaurude Toandi masadu pakhatpa ikaiba phauruduna tumina dum leijarami mamaidu hangana Jacob da phau yengba ngamjaramde magi matau du uraduna Jacob na langnarai migi na puisingse amu phoida lerni ko noi nu pise makut yam lengbune Ton hena ikarami karimta kumlamde ai chomda wangang mataliko ai shu tumi leja kisani Ton tapna kay wari arugulege kay shulay dida nang su uning bayne as adum uri dubu ngan kay ubaga ngasi ubaga kene adu harapadagi nupitu amuk tumina laikre Jacob su wa chagat ngangwa nupa nattabanina tumina lairami hoi mai hai tagai ton de yengjarai ton su yenglai khangwana mamai du nakalamada onthoki is yam pamu male yingberoi ton tumina nokjai Jacob na phone na ringara wari ga dum sare unabada su subject to malure adine di adudi kai haidoi no khangdabai ne khangdrido
ꯑꯩꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯔꯨꯕꯩꯅꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯅꯁꯦ ꯌꯥꯝ ꯀꯣꯏꯔꯛꯀꯅꯨ ꯑꯩꯁꯨ ꯇꯜꯂꯦ ꯑꯗꯣ ꯌꯥꯝ ꯊꯦꯡꯅ ꯂꯩꯒꯨꯝꯁꯦ ꯍꯧꯔꯛꯂꯅꯤ ꯃꯣꯏ ꯍꯧꯅꯕꯤ ꯑꯩ ꯅꯪꯒꯤꯁꯨ ꯆꯦꯟꯈꯤꯔꯣꯏꯀꯣ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟ ꯁꯃꯨꯗ꯭ꯔꯗ ꯍꯦꯟꯅ ꯂꯨꯔꯤ ꯑꯁꯦꯡꯕꯅꯤ ꯑꯩꯁꯨ ꯋꯥꯠꯂꯤꯗ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤ ꯀꯩꯝꯇ ꯂꯥꯡꯁꯤꯟꯗ꯭ꯔꯤ ꯀꯩꯅꯣ ꯂꯥꯡꯁꯤꯟꯗ꯭ꯔꯤ ꯍꯥꯏꯗꯤ ꯑꯎꯟꯄꯣꯠ ꯄꯨꯕꯤꯔꯛꯀꯅꯨ ꯊꯝꯐꯝ ꯂꯩꯇꯦ ꯑꯩꯅ ꯂꯣꯏ ꯂꯩꯖꯔꯦ ꯑꯗꯨꯅ ꯅꯪꯒꯤꯅꯤꯗꯅ ꯅꯪꯁꯨ ꯌꯥꯎꯏ ꯀꯩꯅꯣ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯏꯁꯥ ꯉꯥꯛꯇ ꯂꯥꯛꯇꯧꯔꯤꯒꯦ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯈꯛꯇꯃꯛ ꯄꯣꯔꯛꯎ ꯑꯍꯦꯟꯕ ꯀꯩꯝꯇ ꯄꯣꯔꯛꯀꯅꯨ ꯑꯍꯦꯟꯕꯒ ꯄꯣꯔꯛꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯄꯣꯠ ꯆꯩ ꯀꯩꯝꯇ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯤ ꯏꯔꯥꯡꯒ ꯌꯥꯎꯗꯅ ꯅꯨꯄꯥꯒ ꯀꯣꯏꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯈꯨꯗꯤꯡꯒꯤ ꯐꯅꯦꯛ ꯑꯃꯃꯝ ꯂꯩꯔꯒ ꯄꯤꯔꯛꯀꯦ ꯄꯤꯔꯛꯀꯅꯨ ꯄꯥꯝꯖꯗꯦ ꯀꯩꯝ ꯄꯥꯝꯗ꯭ꯔꯕ ꯍꯥꯏꯁꯦ ꯃꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯕꯗꯣ ꯄꯥꯝꯖꯗꯦ ꯁꯦꯁ ꯈꯤꯇꯪ ꯉꯥꯏꯔꯤ ꯁꯣ ꯈꯨꯗꯤꯡꯃꯛ ꯏꯐꯝꯗ ꯁꯤꯟꯅꯧ ꯍꯥꯏꯔꯛꯇꯧꯕ ꯑꯗꯨꯝꯕ ꯍꯥꯏꯕꯤꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯦꯗ ꯑꯗꯨꯅꯕꯨ ꯑꯩꯅ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯅꯪ ꯆꯨꯁ ꯇꯧꯔꯤꯁꯤꯅꯤ ꯆꯨꯁ ꯇꯧꯕ ꯌꯥꯝ ꯍꯩꯈꯤꯕꯩ ꯃꯑꯣꯡꯅꯤ ꯍꯩꯇꯦꯗ ꯊꯃꯣꯏꯗ ꯍꯥꯒꯠꯆꯕ ꯐꯥꯎꯔꯛꯄꯩꯅꯤ ꯑꯣ ꯀꯩꯅꯣ ꯑꯣꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗ ꯅꯪ ꯗꯦꯠ 14ꯒꯤꯗꯨ ꯅꯣꯏ ꯇꯥꯍꯟꯕꯤꯗ ꯍꯥꯏꯔꯕ ꯍꯥꯏꯗ꯭ꯔꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯀꯥꯎꯅꯤ ꯅꯠꯇꯦꯗ ꯃꯉꯣꯟꯗ ꯍꯥꯏꯕꯗꯣ ꯀꯥꯎꯋꯦ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯕꯥꯔꯗꯦ ꯀꯥꯎꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯍꯤ ꯀꯌꯥꯐꯥꯎ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯈꯤꯁꯦ ꯍꯥꯏꯅꯣ ꯑꯩ ꯆꯍꯤ 19 ꯁꯨꯈꯤꯒꯦ ꯅꯪ ꯍꯧꯖꯤꯛ ꯀꯌꯥ ꯁꯨꯔꯒꯦ 19 ꯁꯨꯔꯦ ꯑꯗꯨꯗꯤ ꯆꯍꯤ 4 ꯉꯥꯏꯔꯤꯅꯦ ꯗ ꯆꯍꯤ 34 ꯐꯥꯎ ꯂꯩꯀꯣ ꯑꯩꯅ 35 ꯁꯨꯔꯛꯄꯗ ꯂꯨꯍꯣꯡꯁꯦ ꯏꯀꯥꯏꯕꯒ ꯄꯤꯌꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯤꯕꯨ ꯀꯩꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯑꯩꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯩꯅꯣ ꯏꯃꯥꯅ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯔꯤꯕꯤ ꯅꯦꯝ ꯄꯥꯟꯈ꯭ꯔꯣꯅ ꯇꯥꯜꯂꯛꯑꯅꯤ ꯇꯥꯜꯂꯛꯈꯤꯅꯨ ꯏꯃꯥ ꯂꯧꯕꯤꯅꯕ ꯅꯨꯄꯥꯗꯣ ꯉꯥꯏꯈꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯣ ꯍꯥꯏꯔꯣꯏ ꯁꯥꯎꯔꯤꯔꯥ ꯁꯥꯎꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯆꯦꯜꯂꯁꯤꯔꯣ ꯉꯝꯗ꯭ꯔꯦ ꯉꯔꯥꯡꯗ ꯈꯪꯅꯗ ꯉꯥꯏꯔꯤ ꯈꯪꯅꯕꯗꯤ ꯀꯨꯏꯔꯦ ꯀꯩꯅꯣ ꯀꯣꯏꯅꯕ ꯍꯥꯏꯌꯣ ꯌꯥꯔꯦ ꯍꯜꯂꯁꯦ ꯄꯥꯈꯠꯄ ꯍꯧꯔꯕ ꯅꯪꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯃꯣꯜꯂꯤ ꯉꯝꯃꯝꯃꯦ ꯌꯥꯝ ꯊꯥꯖꯗꯦ ꯊꯥꯖꯗꯕ ꯀꯣꯝꯗꯁꯨ ꯉꯥ ꯂꯩꯕꯅꯦ ꯋꯥꯁꯨ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯝꯃꯦ ꯍꯣꯏ ꯑꯗꯣ ꯁꯛꯁꯨ ꯐꯖꯊꯣꯛꯑꯗ꯭ꯔꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯥꯏꯖꯤꯟꯅꯒꯅꯣ ꯖꯦꯀꯣꯕꯇꯨ ꯅꯣꯛꯊꯣꯔꯛꯏ ꯅꯣꯛꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯣꯏꯕꯤ ꯄꯥꯝꯅꯗ꯭ꯔꯦ ꯇꯣꯔꯣ ꯑꯣꯏꯅ ꯄꯥꯝꯅꯔꯦ ꯑꯩꯁꯨ ꯇꯣꯔꯣ ꯄꯥꯝꯃꯦ ꯑꯌꯥ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩ ꯊꯤ ꯏꯁꯥꯅ ꯈꯪꯖꯩꯀꯣ ꯅꯪ ꯊꯤꯔꯁꯨ ꯑꯩ ꯐꯖꯩꯁꯤꯗꯤ ꯍꯣꯏ ꯅꯪꯁꯦ ꯁꯤꯗꯒꯦꯕꯨ ꯑꯁꯦꯡꯕꯒꯤ ꯐꯖꯕꯁꯤꯗ ꯁꯤꯗꯕ ꯉꯝꯗ꯭ꯔꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯪꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯍꯥꯏꯒꯦꯗꯤ ꯈꯟꯕ ꯀꯨꯏꯔꯕꯅꯦ ꯅꯪꯅ ꯌꯥꯔꯛꯇꯧ ꯃꯥꯟꯗꯦꯅ ꯍꯥꯏꯗꯕꯅꯦ ꯑꯗꯣ ꯅꯪꯗꯤ ꯑꯩꯁꯦ ꯄꯥꯝ ꯀꯨꯏꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯀꯣ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯅꯪꯅ ꯅꯍꯥꯟꯈꯩ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯆꯥꯝꯗꯧꯗꯣ ꯅꯪꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕꯒ ꯍꯩꯕ꯭ꯔꯥ ꯌꯥꯝ ꯊꯤꯅ ꯍꯩꯗ ꯃꯃꯥꯡ ꯃꯄꯣꯛꯇ ꯃꯤ ꯎꯁꯤꯠꯇꯕꯗ ꯐꯥꯎꯔꯤꯅꯤ ꯀꯩꯅꯣ ꯖꯦꯀꯣꯕ ꯍꯥꯏꯗꯅ ꯍꯩꯃ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯌꯥꯝ ꯊꯥꯖꯗꯦ ꯃꯁꯛꯁꯤꯒ ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯇꯣꯟꯗ ꯌꯦꯡꯂꯒ ꯃꯤꯠꯆꯤ ꯐꯠ ꯈꯠꯆꯤꯜꯂꯛꯏ ꯇꯣꯟꯁꯨ ꯖꯦꯀꯣꯕꯀꯤ ꯃꯇꯧꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯅꯤꯗꯣ ꯍꯜꯂꯛꯃꯤꯟꯅꯔꯦ ꯖꯦꯀꯣꯕꯁꯨ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯔꯒ ꯍꯟꯈ꯭ꯔꯦ ꯇꯣꯟꯁꯨ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯃꯥ ꯊꯥꯖꯅ ꯊꯦꯡꯉꯤꯗ ꯍꯧꯔꯛꯑꯅꯤ ꯏꯃꯥ ꯔꯣꯖꯔꯗꯣ ꯉꯁꯤꯗꯩ ꯑꯣꯐꯤꯁ ꯂꯥꯛꯑꯦ ꯊꯕꯛ ꯃꯌꯥꯝ ꯄꯦꯟꯗꯤꯡ ꯂꯩꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯉꯤꯅꯦ
Hoida, imasu sum haibani, changu. Maupa Tony-na machi ubada. Checho, that 14 da James ka diary ka do lakani. Equity saksa doini. Maupagi wahai do tabada ton ngakna. Kari, that 14. Diary to, that 13 da lakani. Aduga nungalaga that 14 da laki hari, kuida. Ton karim da hiram dana magi ka da changki. Tahan bisu college salapudaki tumki bani. B, tabro. Kay nung siksibu tumisiba. Manaw pidu irum. Checho, kido orge. Ay matayam sadori. Kido orge. Jacob na date 14 da magi birthday ni. Makoy da chaksa se harapani. Adu kido orge, chaklu kayo no. Ay tangnati nang so harapani. College at the Saraga Jatse, or do you mata size? Netime, Iriksu, de 13 the Turkani, Aduga 14 the Lakani Equida, Jakasaduri Male. Ash, Adurika Maito Diba, Atopasunete, Babagi friend Kimachanina, Babanasu, Imanasu, Harahoya Kani. Adutani, Ainamata size. As, Adujajo, Officer Pasaraga, Jatlodana. Tuan na meet paraga yengi. Ngasi Wednesday ni, date 14 di Sunday sutay. As luhari dana. Adu di ay susat payari, imana hanglakani kay kumdori ke. B, matayam sayda, sumbagi problem memsa, thorakani kanbagi ni, nupaga koy jadriba. Nuksina badi, hau batangari. Kay no ay subuchejo, nang dajiko ka koy nerba. Ay ma, karam kandagi. Hekta haiduk yabra. Chatrasu fajarui ne dude. Adune kamai tau dino kangdre. Je, idea madi lady. Kay idea no. Shumai tau chakudi diary ka higa charse. Aduga diary ta aina asai pa koirisi hajilage. Aduga chatlase. Chohe yaroi irik na nungai bahuna de madu. Kido bugi nungai roi dino. Maga naga koi nabra. Hoi, matam amada purpose tawrasu, masu nupi atopa koidana jeluraba natro. Hoi ba, adubudi, adaka maina haidurige. Yare adugibu matha sabongnabra. Nupa na koiningi ba problem na shop tawa hijadriba. Mi oroi, budu haibige nang. Is, hoi chema hijadre koidi sigilan sida. Shomdana Jacob tu mayim yorpaga mamana atomba imawa kara haige kewanu ima ichana budi nangi marupani se kana lejadre khanduna nuksibagi yumsida leheli adubu makoishu matam amada yum kai panduna nupi angang lerakini adugisu mathakta ichagisu nupi angang yorkini punna he waifau leminaba yaruine Adugi wado, hauji hai se kaigino. Hayengwaina hayengwaigi topa maina lakchani. Nachana tre haiduna asuk nungsinana leiminariba imanaba singse. Kaina hanbegi kokto salakano. Ihe imana haidi haujiki khanganu tungisu khallu haibani ne. Ima chawrabi ingkholse ayhaki oirabani. Aina khangna makoyani kisu leifam safam soidana bigani. Haujik adugi warida palakino matang yam sadri. Imana ahal amoy bagi na tamoy siyang na yamsam na layo. Ahal na gyan tardi imong do nungay bani. Ahal na mapuksiyang pikladi yung do laibasung nungay roy. Na chay po nungay traga maula aga nungay bahong na de. Adu siya ru imana aranba pataba kaya tawrasu. Haujikti gyan taro ing na chik na amuk talise. Amuk tangpo pumapu ni nung sinabadagi henba ato kadharma lay tabane. Jacob adu haram laga magi kada pothaba changkhri. Numitu haukhri hanagum magi mathok chanaki. Thabak chinbana phone de sukaya toina wari sanarude. Roger sulaktuna office tu ningthina yengsilabanina Jacob su tongi manakte chatludre. Jacob ki birthday hayeng dangari
Somdadi Jacobdu magi birthday ni ton lakani khanduna ngasidagi hona yum kaidu hanadagi decorate tawrami. Magi hotel da leiriba cooksingdusu hayengi item kaya thorang tawnaba khanarami. Tongi apambadi khangde adubu maitegi mathelu koi khakta natana foreign gi mathelu koi kayasu chillang na bairami. Cake kadu tonga kakminagani khanjaduna achauba atangwa amakhak silammi. Thabak kadu chatle haibadani wakhaldi leitapang khanglamde. Tonsu mathaudu honada yadabagi honariba haiduni kokta kaya ichangchanglamde. Jacob na mayum halakpada mana khara hairambadu Jasper ga Jake na hena khangduna mayumdu amuka hena ningthijarammi. Jacob nokmi mayumdu yengjay. Punsigi ahanba birthday chawna pangthoknaba sinjabani. Jack na fajadraba. As kaidenoda yam faje. Jacob nokmi flower bunch tudagi ama loktholaga manam nami. Hayengdi natai malaktuni aduna isu khara kethage. Parlor gi miga koraga kethasira. Shanguse amta mong tana kakke. Maigase shitnana koigase phanitke. Funny nanai sinjage boss. Ada no any sinika. Hoida. Nungdangi matamni chak ising saba thakpa loraduna Jacob na harau tonda phone tawjarai. Tondi matha sabana yadrabani. Yam tangna nong phadok haijarakpaduda hiktok pasungamda chatpasu pharak tabagum khanjana duna leiribani. Jacob ki phone lakpaduda matomta pakhatjai. Hello. Tumaba. Tumdri. Oh, aigi wakhal khalira. Adumaina hairshi. Ses, adubudi aishunida. Hayung pung kayada lobula haluge. Madu hanglubadagi tondu hai shira hai kumsira khanjanai. Hai rure Jacob na nungai kiroi. Hai dre farak tadawdu ubada matha saraduna tumina lerami. Kaidorage tumilede. Ai hayungse baba ki marup ama lakani aikhodi saksani hai. Aduna nang birthday ki chaksabada farak tadaw male. Maithong makalam jeramba Jacob du wahaidu tabada asapu maningkai giduna maithongdu khudakta maksinki. Adubu hiram kudingda ningba thungdabana helakpanina pukning ado phatarjarami. Miyoiba haibasi amuk nungaiba amuk waba haunashani. Adubu nungaringai matamdadi punsigi belu khangdabani. Waraklaba matamdada belu khanglakpani. Adubu Jacobdi awaba ningba thungdabana henduna lakpanina. Chagatchakiba asapumba kaikhrabasu maithongdu momonoksinaduna ton nungaikhroi khallaga. Kishu kaidida baba hoina haibasu indongne aigi birthday na hena luba nate. Matungdasu miyam leiri. Adubu punchi asina khangongdana lairibakta chakhrabadi khangdre. Dako adumna kari ki haribana ai khangi nang yam nungairo haiba. Haidabasu yadaku mathayam sarambane. Ai ni hena lakninge. Hoida adugibu kaigi matha saino aigi su khandrise. Ada chak sadrabasu ai suidana lakani. Asingmira. Promise. Baba khoi meyam chak sanaba loraga thabaka loramaga ai suidana lakani. Jairoidra kaida muksatuna hangladi. Aina fanaba khungi adugide. Oh, hoida kishu kaidida. Ada lakti lakpiu ko. Fare thamage ko. Hoi good night. Phone du thamnakre adubu animak tumthabadi yaramde. Jacob su penjadaba mayamduna matungta amuksu nokjai. Ahigi laibukse shembiramba isor nangse onthokna phatkidrada. Adubu aina aigi laibuk asibu khakmiraibadi tawroi. Somda tonsu asuk tangna amuktang phangjaba tanjani. Adusu aina punsigi ahanba nushijakiba nupa. Aigi laibukse pharira phatrira gyan tasilaktre.
Toandu tumba yadraduna manaupidu haudoki. Bi. Tahenbi wiru. Hayengse direct hoiki baba hoisu yorkadra. As kohino je tumdugo tumo asi amu hujupu kadaidagi gosilaino. Khangdri ai tumba yadri. Jacob tu yam nungairumaro hebani. Nangna yam matha saduragana da Jacob to kauro aduga chen krojalo. Yam yelakanu tume. Hinjabigi angangsidi nangsu nusibase karino khanglakanda engonde share toro kidogi Tahenbi aduga tasinadakai amuk tumthakri aduga toni tumthaba sunga yaramde pungdi ahingi ani tasinkri masadu warakladuna tapna mamitu isinki Mamana nunganbaga lautharei Hai chanaroidabi ani yumsida mi laga chaksadori khangliba natro nawa nairaga no eni halakpana handoribani Tahenbidi tardana perpra phogatkre tondi tadabanina adum tummi Tahenbina brush tawba loraduna iru maithajarami adu fawba tondi tumba hogalamdri Chechau hogalo ai fo iru jabalori imana nasamdo phoibi besoiroi Tondo handak suta da baduda Tahenbina fadi achotpaduna mamaiduda nanbirami Tondo khangwela koi As bi karino Hogalo hebani imana ngasaidagi isolangise tadro Mapana muglawrei Hai ibema noi bogotribo ising haijal o haibro hongje eina ha Tona Baba hogale Baba, I did rosary. La oni noibo, Mila ani. Hai bagato bagama pandeki, Tony na wakana kananga maduda, imong da changla padutarami. Mapana chera paduda tuandu, upailita, mamay do fina kumjilaga, kado da kitorei. Masak matawda, pipa mudrida, kuchu kumenda, karisuwatraba, wang chawraba iriktu, Tona kadudagi thorapadu urami Tonsu yenglakpra haina mamayda khumlaga mamit aniduna yengjurei Anido hek michanarui Ton usinadaba sarduna phachatke tawbaga mupana Cheso hawa tangaribo yariko name palaga chanaroi yahu kuthengsidi Ton aduga tasinathagai bathroom da paisinkre Tahenbisu kadudagi fathorei Ya daire Aidi hongandra yengu aidi irujabaga lurabane Iri nokche Ichandi lesabiga paramiko Aduda aikoi palemda amta habiramu Tha jesu kitchendagi thoraktuna Aima noi laabo baba mamadi Idikna Mama aikoi ni hana chalamona lakpane Mama hoisu ngak lerga lani Now pochai du pikrodana James na Oh kawine mama poche singse iman hana pukro na pirakpane As onthok yamna porakleda noidi inkol chawbani na poche di marang kairamani Tahenbina marak thatlaga Daire horen chakcha toklaga koirusiko amuktadi koiba pubiu chechawai khoini se nongmata koiba chatpa phangjadre Mama na Is yengune hai poche singse puchili law de cheloi jabo chakase prap thong thakna batausi irang yam tongduko Kainoi ma ayangang natrabani hojita su direct na lesabi phari haidini Thaja machanupi da kaksi hatli Ayo ima sana subisidi naye Lesabi yamna saring bro yumgi thabak mayam se mapung phana haidribo aigi mitadi angang oina adum urani Oh fare adu eredi ngasigi enjang mayam do aina khubi chikhan batare dana adu eredi lesabi phari khandoni ko Tahenbidu fet haidoklaga kitchen da changkhre Thajasu pochai singdu pusilaga changkhre Idi nokmi yengjahawi Hobe tawbada barum changkhiba nupi dusu hongdoknaba phane kaurumduna matha sarami
ꯑꯩꯗꯤꯕꯀꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯇꯣꯅꯤ 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 ꯇꯥꯔꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯂꯥꯛꯑꯣ ꯕꯥꯠꯔꯨꯝꯗꯨꯗ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯨꯔꯥ ꯇꯛꯄꯤꯌꯨ ꯍꯥꯏꯔꯣ ꯋꯥꯊꯤ ꯉꯥꯡꯅꯨꯀꯣ ꯕꯤ ꯀꯧꯔꯛꯑꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯩꯌꯦ ꯑꯣ ꯑꯗꯣ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯈꯨꯝꯃꯛꯏꯕꯗꯨ ꯇꯣꯅꯤ ꯅꯠꯇꯦ ꯏꯔꯤꯛꯅꯤ ꯇꯣꯅꯤꯒ ꯖꯦꯝꯁꯀ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯊꯣꯛꯈꯤ ꯇꯣꯟꯒꯤ ꯃꯄꯥꯁꯨ ꯌꯦꯟ ꯂꯩꯕ ꯆꯠꯈꯤ ꯏꯔꯤꯛꯅ ꯇꯣꯅꯤꯒꯤ ꯃꯈꯣꯜ ꯁꯥꯔꯒ ꯈꯨꯝꯕꯤꯕꯅꯤ ꯕꯥꯠꯔꯨꯝꯗꯨꯒꯤ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯄꯒ ꯆꯦꯆꯧ ꯀꯩꯗꯧꯔꯒꯦ ꯇꯣꯟ ꯇꯞꯅꯒ ꯍꯥꯏꯖꯔꯛꯂꯤ ꯄꯣꯠꯅꯤ ꯍꯣꯡꯗꯣꯛꯅꯕ ꯐꯅꯦꯛ ꯄꯨꯔꯛꯑꯝꯗ꯭ꯔꯦ ꯑꯝꯇ ꯄꯨꯔꯛꯑꯣ ꯆꯠꯂꯣ ꯏꯔꯤꯛꯇꯨ ꯃꯆꯤꯟ ꯍꯥꯏꯔꯞ ꯃꯦꯜꯂꯒ ꯅꯣꯛꯆꯩ ꯍꯣꯏ ꯍꯣꯏ ꯏꯔꯤꯛꯁꯨ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯇꯣꯟꯒꯤ ꯀꯥꯗ ꯐꯠ ꯆꯪꯈꯤ ꯑꯗꯨꯒ ꯐꯤꯌꯥꯟꯗ ꯇꯨꯞꯂꯒ ꯌꯥꯜꯂꯤꯕ ꯔꯦꯄꯔ ꯑꯃꯇ ꯄꯥꯏꯔꯒ ꯄꯣꯔꯛꯏ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯃꯀꯣꯛꯇꯨꯗꯤ ꯂꯣꯠꯆꯩ ꯇꯣꯟꯁꯨ ꯊꯣꯡꯗꯨ ꯈꯤꯇꯪ ꯍꯥꯡꯗꯣꯛꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯔꯦꯄꯔꯗꯨ ꯂꯧꯖꯩ ꯑꯗꯨꯒ ꯊꯣꯡꯗꯨ ꯊꯤꯟꯖꯤꯟꯈꯤ ꯏꯔꯤꯛꯁꯨ ꯑꯃꯨꯛ ꯃꯃꯥꯒ ꯇꯥꯏꯍꯟꯕꯤꯒ ꯎꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯏꯀꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯒ ꯁꯣꯐꯥꯗꯨꯗ ꯄ꯭ꯔꯞ ꯐꯝꯈꯤ ꯇꯣꯟꯁꯨ ꯕꯥꯠꯔꯨꯝꯗꯒꯤ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯁꯝ ꯑꯆꯣꯠꯄꯗꯨ ꯄꯨꯟꯁꯤꯜꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯌꯦꯡꯗ꯭ꯔꯕꯁꯨ ꯏꯔꯤꯛ ꯐꯝꯃꯤ ꯈꯪꯂꯤꯕꯅꯤꯅ ꯇꯣꯟꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯆꯝꯄꯜꯗꯨ ꯅꯥꯟꯕꯗꯒꯤ ꯄꯗ꯭ꯔꯥꯛ ꯅꯥꯟꯊꯨꯏ ꯍꯣꯏꯃ ꯁꯤꯔꯦꯗ ꯏꯔꯤꯛ ꯅꯣꯛꯁꯤ ꯀꯗꯥꯏ ꯆꯪꯁꯤ ꯀꯗꯥꯏ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯟꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯆꯤꯟꯒꯗꯨ ꯁꯨꯛꯇꯣꯛꯂꯒ ꯏꯔꯤꯛꯇ ꯍꯟꯅ ꯌꯦꯡꯗꯕꯤ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯜꯂꯒ ꯆꯠꯄ ꯍꯧꯏ ꯏꯔꯤꯛꯅ ꯑꯃꯨꯛ ꯇꯨꯁꯤꯅꯤꯀꯣ ꯇꯣꯟ ꯀꯔꯤꯝꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯕꯤ ꯃꯥꯏ ꯀꯥꯗ ꯆꯪꯈꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯏꯂꯕꯅꯤꯗ ꯑꯩꯗꯤ ꯉꯁꯤ ꯅꯣꯡꯈꯛ ꯌꯥꯍꯧ ꯊꯦꯡꯕꯁꯤꯗꯅꯦ ꯑꯃꯁꯤꯁꯨ ꯀꯩꯗꯧꯕꯒꯤ ꯉꯟꯇꯥ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯊꯥꯖꯅ ꯇꯣꯟ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯃꯥ ꯂꯥꯛꯑꯒꯦ ꯆꯥꯒꯁꯦ ꯄꯤꯔꯨ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯁꯣꯝꯗ ꯅꯅꯥꯎꯄꯤꯅ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯔꯦ ꯑꯩꯁꯨ ꯑꯦꯟꯖꯥꯡ ꯍꯥꯟꯅ ꯁꯦꯝ ꯂꯩꯔꯨꯔꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯣꯏ ꯕꯕꯥꯗꯤ ꯌꯦꯟ ꯂꯩꯕ ꯆꯠꯂꯝꯃꯅꯤ ꯏꯔꯤꯛꯀ ꯆꯥ ꯊꯛꯃꯤꯟꯅꯔꯨ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯍꯣꯏ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯥꯈꯪ ꯁꯦꯡꯗꯕꯁꯤꯒ ꯆꯥ ꯊꯛꯃꯤꯟꯅꯧ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦ ꯇꯟꯗꯧꯔꯤꯗ ꯁꯩꯗ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯥꯈꯪ ꯁꯦꯡꯗꯕꯁꯤꯒ ꯆꯥ ꯊꯛꯃꯤꯟꯅꯧ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦ ꯇꯟꯗꯧꯔꯤꯗ ꯁꯩꯗ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯃꯁꯝꯗꯣ ꯍꯥꯠꯅ ꯍꯥꯠꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ ꯃꯃꯥꯅ ꯑꯃꯨꯛ ꯄꯣꯔꯣꯛ ꯁꯣꯜꯂꯛꯂꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏꯗꯨ ꯏꯆꯝ ꯆꯝꯅ ꯀ꯭ꯔꯤꯝ ꯈꯛ ꯇꯩꯔꯒ ꯊꯣꯔꯛꯏ ꯇꯣꯟ ꯅꯣꯡꯃꯇ ꯃꯦꯀꯞ ꯇꯧꯗꯦ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯀꯦꯕꯁꯨ ꯃꯁꯥꯅ ꯄꯥꯝꯖꯔꯝꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯤꯠꯇ ꯑꯥꯏꯂꯥꯏꯅꯔ ꯇꯩꯕ ꯆꯤꯝꯕꯥꯟꯗ ꯂꯤꯞ ꯒ꯭ꯂꯣꯁꯀꯨꯝꯕ ꯇꯩꯕ ꯈꯛꯇꯅꯤ ꯀꯤꯆꯟꯗꯒꯤ ꯆꯥꯗꯨ ꯂꯧꯕ ꯆꯪꯂꯛꯏ ꯕꯤ ꯉꯥꯗꯣ ꯑꯩ ꯇꯧꯕꯤꯔꯝꯃꯒꯦ ꯅꯪ ꯄꯤꯔꯣ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯁꯨꯝ ꯍꯥꯏꯂꯩ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯁꯦ ꯊꯣꯡꯗꯒꯦ ꯌꯦꯡꯉꯨ ꯅꯪ ꯀꯣꯛꯄꯤꯔꯒ ꯋꯥꯔꯤ ꯋꯥꯇꯩ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯅꯧꯄꯥ ꯑꯅꯤꯗꯨꯁꯨ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯊꯣꯛꯈꯤꯕꯅꯤ ꯇꯣꯟ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗ ꯆꯠꯈꯤꯕ ꯑꯅꯤꯗꯨꯅ ꯈꯪꯗ꯭ꯔꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯆꯠꯈꯤꯕ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯇꯣꯅꯤꯗꯤ ꯑꯩꯒꯤ ꯐꯅꯦꯛ ꯔꯦꯄꯔꯗꯨ ꯄꯤꯔꯝꯗꯥꯏꯅꯦ ꯊꯥꯖꯒ ꯇꯥꯍꯟꯕꯤꯒꯁꯨ ꯉꯛꯅ ꯀꯔꯤ ꯇꯣꯟ ꯈꯟꯖꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯥꯗꯨ ꯄꯨꯊꯣꯔꯒ ꯊꯣꯔꯛꯏ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤꯅ ꯀꯧꯗꯦ ꯌꯥꯗꯕꯒꯤ ꯆꯥ ꯊꯛꯁꯦ ꯏꯔꯤꯛ ꯆꯥꯗꯨ ꯂꯧꯏ ꯇꯣꯟꯁꯨ ꯂꯧꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤ ꯑꯅꯤꯗꯨ ꯆꯥ ꯒ꯭ꯂꯥꯁꯇꯨ ꯄꯥꯏꯔꯒ ꯊꯛꯇꯕꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯏꯔꯤꯛꯅ ꯇꯞꯅ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯀꯥꯔ ꯁꯣꯔꯨꯝ ꯑꯃꯗ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯣ ꯐꯩ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯇꯣꯟꯅ ꯕꯕꯥ ꯇꯣꯝꯕ ꯈꯣꯏ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯅꯥꯎꯒ ꯍꯥꯟꯅ ꯆꯠꯂꯝꯃꯣꯅ ꯂꯥꯛꯄꯅꯦ ꯑꯣ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦ
ꯋꯥꯍꯪꯗꯨꯗ ꯇꯣꯟꯗꯨ ꯈꯟꯖꯥꯟꯅꯩ ꯍꯥꯏꯗꯣꯛꯂꯁꯤꯔꯥꯅ ꯇꯨꯡꯗ ꯑꯃꯨꯛ ꯌꯦꯜꯂꯛꯇꯧ ꯁꯔꯨꯛ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯖꯦꯀꯣꯕ ꯀꯧꯕ ꯑꯃ ꯈꯪꯅꯔꯤ꯫ ꯏꯔꯤꯛꯇꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕꯣꯏ ꯅꯨꯡꯉꯥꯏꯇꯕꯣꯏ ꯆꯥꯗꯨ ꯊꯛꯏ꯫ ꯑꯣ, ꯅꯨꯄꯥꯗꯨꯗꯤ ꯀꯩꯗꯧꯒꯦ? ꯕꯤꯖꯤꯅꯦꯁꯅꯦ꯫ ꯑꯣ, ꯀꯩꯒꯤ ꯕꯤꯖꯤꯅꯦꯁꯅꯣ? ꯁꯨꯝ ꯍꯪꯕꯅꯤꯀꯣ, ꯂꯥꯟꯅ ꯂꯧꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒꯤ ꯐꯥꯎꯟꯗꯔꯁꯨ ꯃꯥꯅꯤ꯫ ꯃꯁꯥꯒꯤ ꯕꯦꯡꯛꯁꯨ ꯂꯩ, 3 star ꯍꯣꯇꯦꯜꯁꯨ ꯂꯩ꯫ ꯊꯕꯛ ꯌꯥꯝ ꯌꯥꯝꯕꯅꯤ, ꯂꯣꯏꯅꯗꯤ ꯈꯪꯗ꯭ꯔꯦ꯫ ꯋꯥꯎ, ꯗꯥꯎ ꯌꯥꯝ ꯌꯥꯏꯀꯣ꯫ ꯗꯥꯎ ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯃꯇꯤꯛ ꯀꯔꯤꯝ ꯆꯥꯗ꯭ꯔꯤꯉꯩ ꯈꯕꯔ ꯌꯣꯟꯕ ꯆꯠꯂꯤꯉꯩꯗꯒꯤ ꯈꯪꯅꯔꯛꯄꯅꯤ꯫ ꯑꯣ, ꯐꯩꯌꯦ, ꯑꯗꯨꯕꯨ ꯀꯧꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ꯫ ꯆꯥꯛꯆꯩꯌꯦ ꯐꯪꯗꯕ ꯑꯩꯈꯣꯏꯗꯤ꯫ ꯌꯦꯡꯂꯨꯕꯗ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯉꯥꯛꯇ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯅꯨꯄꯤ ꯈꯛꯇ ꯏꯖꯠ ꯃꯥꯡꯕ ꯅꯠꯇꯦ, ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯁꯨ ꯏꯖꯠ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯍꯧꯔꯦ꯫ ꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯗꯨꯝꯅ ꯈꯟꯒꯅꯨ, ꯏꯁꯣꯔꯅ ꯅꯪꯒꯤꯁꯨ ꯑꯃꯗꯤ ꯈꯥꯛꯂꯒ ꯁꯣꯏꯗꯅ ꯊꯅꯝꯒꯅꯤꯌꯦ꯫ ꯍꯣꯏ, ꯊꯅꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯗꯧꯔꯤꯕꯗꯣ ꯅꯪꯒꯨꯝꯕ ꯑꯣꯏꯔꯝꯂꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥ ꯆꯤꯡꯗꯣꯏꯅꯦ ꯑꯩꯁꯨ꯫ ꯆꯥꯛꯈꯨꯝꯗꯅ ꯊꯥꯖꯅ ꯏꯆꯥꯇꯣꯝꯕꯤ, ꯃꯃꯥ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ? ꯅꯆꯦꯁꯤ ꯅꯨꯄꯥꯒ ꯀꯣꯏꯔꯕꯣ? ꯀꯩꯅꯣ ꯑꯉꯥꯡ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒ ꯍꯪꯕꯤꯔꯛꯀꯅꯨ, ꯅꯆꯥꯅꯨꯄꯤꯗ ꯍꯪꯖꯧ꯫ ꯇꯥꯍꯦꯟꯕꯤꯗꯨ ꯁꯥꯎꯖꯅꯔꯤꯕꯅꯤ꯫ ꯃꯥꯏꯊꯣꯡꯗ ꯁꯥꯎꯖꯔꯁꯨ ꯅꯥꯀꯟ ꯑꯣꯟꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ꯫ ꯃꯇꯝ ꯑꯃꯗ ꯊꯥꯖꯅ ꯏꯔꯤꯛꯄꯨ ꯃꯌꯥ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯏꯔꯤꯛꯅ ꯇꯣꯟꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯁꯨ ꯊꯥꯖꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯃꯆꯥꯁꯤꯡꯅ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯥꯏꯅ ꯁꯤꯡꯅꯒꯦ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯤꯛꯅ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯄꯥꯎ ꯇꯥꯕꯗꯒꯤ ꯊꯥꯖꯁꯨ ꯑꯁꯥ ꯑꯗꯨ ꯀꯥꯏꯈꯤꯕꯅꯤ꯫ ꯏꯔꯤꯛꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯈꯤꯕꯗꯨꯁꯨ ꯇꯣꯟꯅ ꯌꯥꯕꯤꯗꯕꯗꯒꯤ ꯑꯇꯣꯞꯄ ꯀꯣꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯤꯅ ꯏꯔꯤꯛꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕꯁꯨ ꯂꯨꯍꯣꯡꯗ꯭ꯔꯦ ꯈꯪꯕꯅ ꯊꯥꯖꯅ ꯑꯃꯨꯛ ꯃꯌꯥ ꯑꯣꯏꯔꯛꯄ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯕ ꯄꯥꯝꯕꯅ ꯃꯆꯥ ꯑꯇꯣꯝꯕꯤꯗ ꯍꯪꯖꯔꯤꯕꯅꯤ꯫ ꯇꯥꯍꯦꯟꯕꯤꯁꯨ ꯃꯃꯥꯗꯨ ꯁꯥꯊꯤ ꯈꯪꯕꯒꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯃꯆꯥꯅ ꯆꯩꯔꯛꯄꯗꯨꯗ ꯊꯥꯖꯁꯨ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ꯫ ꯆꯥ ꯊꯛꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯨꯅ ꯇꯣꯟꯅ, ꯉꯁꯤꯁꯦ ꯖꯦꯀꯣꯕꯀꯤ ꯕꯥꯔꯗꯦꯅꯤ, ꯃꯈꯣꯏꯗ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯁꯨ ꯀꯨꯏꯔꯦ ꯍꯥꯏꯔꯛꯄ, ꯑꯗꯨꯕꯨ ꯅꯣꯏ ꯂꯥꯛꯑꯕꯅꯤꯅ ꯆꯠꯂꯔꯣꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯔꯤꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁ, ꯍꯥꯟꯅ ꯈꯪꯂꯝꯃꯗꯤ ꯀꯣꯟꯅ ꯂꯥꯛꯆꯔꯝꯕꯁꯨ ꯌꯥꯕꯅꯤ, ꯑꯩꯅ ꯍꯦꯛ ꯌꯦꯠꯄꯤꯔꯦ꯫ ꯅꯪꯁꯨ ꯈꯪꯗꯕꯩꯅꯦ, ꯌꯦꯠꯄ ꯅꯠꯇꯦꯗ꯫ ꯑꯗꯣ ꯕꯥꯔꯗꯦ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯠꯄꯨꯗꯤ ꯆꯠꯀꯅꯤ, ꯑꯗ ꯆꯥꯛꯇꯤ ꯌꯨꯝꯗ ꯆꯥꯔꯅꯤ꯫ ꯏꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯗꯕꯅꯤꯅ ꯆꯠꯇꯣꯏꯁꯦ ꯃꯊꯥꯗꯤ ꯁꯥꯗꯧꯔꯤ꯫ ꯍꯥꯏꯗꯤ ꯑꯩ ꯖꯦꯀꯣꯕꯀ ꯈꯪꯅꯩ, ꯏꯃꯥꯗ ꯍꯥꯏꯗꯦ꯫ ꯑꯣ, ꯑꯗꯨꯒꯤꯕꯨ ꯇꯥꯍꯦꯟꯕꯤꯅ ꯍꯣꯔꯦꯟ ꯀꯣꯏꯔꯨꯁꯦ ꯍꯥꯏꯕꯅꯦ, ꯑꯗ ꯆꯠꯂꯨꯔꯁꯦ, ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯝꯒꯦ꯫ ꯇꯣꯟꯗꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯣꯖꯔꯁꯨ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯁꯤꯜ ꯂꯥꯡꯗꯧꯔꯤꯕꯗꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯔꯣꯖꯔꯅ, ꯑꯃꯁꯨ ꯀꯩꯗꯧꯔꯤꯒꯦ? ꯖꯦꯛꯅ, ꯈꯪꯗꯦ, ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯐꯥꯎ ꯍꯧꯒꯠꯂꯛꯇ꯭ꯔꯤ꯫ ꯇꯣꯟ ꯂꯥꯛꯅꯦꯅ ꯍꯔꯥꯎꯕꯗ ꯑꯍꯤꯡ ꯇꯨꯝꯃꯝꯃꯔꯣꯏꯌꯦ꯫ ꯖꯦꯁꯄꯔꯅ, ꯀꯅꯥ ꯂꯧꯗꯣꯏꯅꯣ? ꯔꯣꯖꯔ ꯅꯪ ꯆꯠꯇꯣꯏꯔꯣ? ꯑꯩꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯈꯤꯗꯦꯔꯥ? ꯖꯦꯛꯅ, ꯃꯥ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯔꯣꯖꯔꯅ ꯑꯃꯨꯛ, ꯀꯨꯛꯁꯤꯡꯗꯨꯕꯨ ꯂꯥꯛꯈ꯭ꯔꯕꯣ? ꯂꯥꯛꯈ꯭ꯔꯦ, ꯊꯣꯡ ꯇꯥꯛꯄ ꯍꯧꯈ꯭ꯔꯕꯅꯦ꯫ ꯉꯁꯤꯗꯤ ꯍꯣꯇꯦꯜꯒꯤ ꯃꯤꯉꯩꯁꯨ, ꯕꯦꯡꯀꯤ ꯀꯩꯒꯤ ꯃꯌꯥꯝꯗꯨꯁꯨ, ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤꯁꯨ ꯂꯣꯏꯅ ꯂꯥꯛꯅꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯃꯤ ꯌꯥꯝꯃꯨ ꯍꯥꯏꯁꯦ ꯑꯩꯅ ꯆꯥꯎꯔꯥꯛꯅ ꯄꯥꯕꯗ 60ꯗꯤ ꯍꯦꯜꯂꯦ, ꯃꯤ 70 ꯃꯨꯛꯀꯤ ꯁꯤꯜ ꯂꯥꯡꯂꯕꯅꯦ꯫ ꯔꯣꯖꯔꯁꯨ ꯊꯕꯛꯇꯨ ꯈꯔ ꯌꯥꯎꯁꯤꯜꯂꯝꯂꯒ ꯖꯦꯀꯣꯕꯀꯤ ꯔꯨꯝꯗ ꯂꯥꯛꯏ꯫ ꯊꯣꯡꯗꯨ ꯊꯤꯜꯂꯗꯨꯅ, ꯕꯣꯁ, ꯂꯦꯡꯈꯠꯄ ꯌꯥꯗ꯭ꯔꯤꯕꯣ? ꯖꯦꯀꯣꯕꯇꯤ ꯇꯨꯝꯕ ꯅꯠꯇꯦ, ꯃꯁꯥꯗꯨ ꯕꯤꯠ ꯑꯃ ꯏꯍꯟꯍꯟꯕꯒꯤ ꯁꯨꯝ ꯍꯤꯞꯄꯤꯕꯅꯤ꯫ ꯔꯣꯖꯔꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯀꯩꯗꯧꯔꯤꯒꯦ? ꯍꯧꯖꯤꯛꯐꯥꯎ 9 ꯃꯈꯥꯏ ꯇꯥꯗꯣꯔꯦ, ꯁꯦꯂꯨꯟꯒꯤ ꯃꯤꯁꯨ ꯂꯥꯛꯑꯅꯤ, ꯏꯔꯨ ꯃꯥꯏꯊꯔꯨꯔꯣ ꯆꯠꯂꯣ꯫ ꯅꯃꯥꯏꯒꯗꯣ ꯐꯦꯁꯤꯌꯦꯜ ꯇꯧꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯁꯝꯒꯁꯨ ꯀꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯖꯦꯀꯣꯕꯅ,
ꯚꯥꯏ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯕꯔꯗꯦꯅꯤ ꯀꯥꯏꯅ ꯂꯨꯍꯣꯡꯕ ꯑꯣꯏꯔꯕꯗꯤ ꯐꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯇꯨꯗꯣ ꯆꯦꯜꯂꯣꯗꯅ ꯑꯗꯨꯁꯨ ꯇꯜꯂꯤꯕꯅꯤ ꯌꯥꯔꯦ ꯆꯠꯂꯣ ꯏꯔꯨ ꯃꯥꯏꯊꯔꯨꯔꯣ ꯃꯇꯥꯎꯅ ꯍꯥꯏꯕꯗꯨꯗ ꯖꯦꯀꯣꯕ ꯎꯄꯥꯏ ꯂꯩꯇꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯏꯔꯨ ꯃꯥꯏꯊꯕ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯔꯤꯛꯀꯤ ꯃꯄꯥ ꯃꯃꯥꯁꯨ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯏꯔꯤꯛ ꯍꯣꯏꯗ ꯑꯃꯨꯛ ꯆꯠ ꯇꯣꯟ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯄꯅꯤ ꯏꯔꯤꯛꯀꯤ ꯃꯄꯥꯁꯨ ꯄꯨꯂꯤꯁꯅꯤ ꯇꯣꯟꯒꯤ ꯃꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯏ ꯁꯣꯝꯗ ꯖꯦꯀꯣꯕ ꯍꯣꯏꯁꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯨꯅ ꯀꯦꯛ ꯑꯗꯨ ꯀꯛꯂꯝꯃꯤ ꯖꯦꯀꯣꯕꯅ ꯉꯁꯤ ꯕꯣꯔꯤꯡ ꯆꯨꯔꯤꯕꯗꯨ ꯇꯣꯟ ꯂꯥꯛꯇꯕꯒꯤꯅꯤ ꯍꯥꯏꯕ ꯔꯣꯖꯔꯁꯨ ꯈꯪꯂꯝꯃꯤ ꯇꯣꯟꯁꯨ ꯆꯥꯛꯇꯨ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯃꯪꯗꯨꯅ ꯂꯩ ꯇꯥꯏꯍꯦꯟꯕꯤꯅ ꯇꯨꯃꯤꯟ ꯃꯆꯦꯗ ꯈꯨꯅꯤꯡꯅ ꯏꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯏꯔꯤꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯥꯛꯇꯨ ꯇꯨꯃꯤꯟꯅ ꯆꯥꯔꯝꯃꯤ ꯏꯔꯤꯛꯅ ꯇꯣꯟꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯅ ꯇꯣꯟꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯕꯗ ꯆꯥꯛꯇꯨ ꯆꯥꯅ ꯇꯥꯏꯍꯦꯟꯕꯤ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯍꯥꯏꯗꯥꯏ ꯇꯥꯏꯍꯦꯟꯕꯤ ꯍꯔꯥꯎꯖꯩ ꯆꯠꯂꯨꯁꯦ ꯗꯥꯏꯔꯦ ꯀꯣꯏꯕ ꯆꯠꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯣꯏ ꯆꯠꯂꯨꯁꯤ ꯃꯄꯥ ꯃꯃꯥꯁꯤꯡꯗꯨꯁꯨ ꯅꯣꯛꯆꯔꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯇꯣꯟꯒ ꯇꯥꯏꯍꯦꯟꯕꯤꯒ ꯆꯪꯗꯅ ꯐꯦꯡꯕ ꯆꯥꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯇꯥꯏꯍꯦꯟꯕꯤꯅ ꯁꯦ ꯆꯠꯄꯨ ꯆꯠꯂꯗꯤ ꯑꯩꯅ ꯍꯥꯏꯔꯒꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯇꯣꯟꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯔꯤꯛꯇ ꯑꯌꯥ ꯃꯥꯅ ꯍꯣꯏ ꯍꯥꯏꯔꯛꯄ꯭ꯔꯣ ꯌꯦꯁ ꯑꯗꯨꯗꯤ ꯁꯠ ꯂꯣꯏꯁꯤꯜꯂꯁꯦ ꯁꯣꯝꯗꯁꯨ ꯖꯦꯀꯣꯕꯇꯨ ꯀꯦꯛ ꯀꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯔꯣꯖꯔ ꯖꯦꯁꯄꯔ ꯖꯦꯛ ꯃꯊꯪ ꯀꯦꯛꯇꯨ ꯏꯜꯂꯗꯨꯅ ꯐꯣꯇꯣ ꯅꯝꯃꯝꯃꯤ ꯃꯤꯑꯣꯏ ꯈꯔꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯇꯦꯕꯜ 10 ꯊꯥꯔꯗꯨꯅ ꯇꯦꯕꯜꯁꯤꯡꯗꯨꯗ ꯊꯅꯝꯃꯤ ꯇꯦꯕꯜ ꯑꯃꯗ ꯃꯈꯣꯏ 10 ꯍꯦꯟꯅ ꯐꯝꯕ ꯌꯥꯅꯕ ꯁꯤꯜꯂꯝꯃꯤ ꯄꯨꯡꯗꯤ 1 ꯇꯥꯗꯧꯔꯦ ꯆꯥꯛ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯌꯦꯡꯕꯗ ꯉꯁꯤꯒꯤ ꯘꯔꯤ ꯃꯃꯜꯕꯨ ꯍꯟꯖꯤꯜꯂꯝꯃꯅꯤ ꯇꯣꯟꯒ ꯇꯥꯏꯍꯦꯟꯕꯤꯒ ꯈꯔ ꯀꯦꯔꯗꯨꯅ ꯊꯣꯔꯛꯏ ꯏꯔꯤꯛꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯣꯏ ꯃꯥꯏ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯅꯤꯡꯗ ꯇꯣꯡꯉꯤ ꯂꯝꯗꯤ ꯇꯥꯏꯍꯦꯟꯕꯤꯅ ꯖꯦꯀꯣꯕꯀꯤ ꯑꯦꯗ꯭ꯔꯦꯁꯇꯨ ꯍꯥꯏꯔꯝꯃꯤ ꯄꯟꯊꯕ ꯇꯧꯗꯅ ꯏꯔꯤꯛꯅ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯗ ꯈꯔ ꯌꯥꯡꯅ ꯊꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯦꯀꯣꯕ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯝꯃꯤ ꯒꯥꯔꯤ ꯄꯔꯦꯡ ꯈꯥꯝꯕꯗꯨꯁꯨ ꯎꯔꯝꯃꯤ ꯇꯥꯏꯍꯦꯟꯕꯤꯅ ꯑꯥꯗ ꯌꯨꯝꯁꯤꯗꯅꯤꯀꯣ ꯍꯣꯏ ꯑꯁ꯭ꯋꯥꯏꯗ ꯈꯥꯝꯃꯝꯒꯦ ꯑꯩꯗꯤ ꯆꯪꯂꯣꯏꯀꯣ ꯇꯣꯟꯅ ꯆꯪꯂꯨꯁꯤꯗꯅ ꯈꯪꯅꯧꯋꯣ ꯑꯁ ꯍꯣꯏ ꯑꯍꯨꯝꯗꯨ ꯖꯦꯀꯣꯕꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯒꯦꯠ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯕꯣꯁꯀꯤ ꯕꯔꯗꯦ ꯂꯥꯛꯄꯤꯕ꯭ꯔꯥ ꯇꯣꯟꯅ ꯃꯥꯅꯤ ꯃꯤꯡꯗꯤ ꯇꯣꯟ ꯍꯥꯏꯕꯤꯌꯨ ꯐꯅꯤ ꯉꯥꯏꯕꯤꯔꯝꯃꯣ नुपादो लाआगा जेकोब पाउ पिरम्मी जेकोब हराउना चंगलो नुपादुना अमुक तोन होगी मनाक्ता लाक्तुना चंगिरो तू आदो लेरे नुपादुना जेकोब न फमलिबा दोमदा खुद थिलुबदा तोने येंगलम्मी नहानखै फजबदुना मनी ngasidi जेकोब दु हॉलीवुड की फिल्म स्टार नगा हेनबा नते तोंदी जेकोब उबदा लेखथगे बुतवी जेकोब दी ममितु तोंदे येंगदगै इरिकते येंगलई इरिक्सु जेकोब द मुने येंगलई जेकोब फुखौगतुना तोंगी मनाक्ता लाई तहबे चंगलो नुपादुगी ममांगदा थवैना जेकोबना तोंदा ओनसिलगा जिर मादी कनानो इरिकना शटलाउना ड्राइवर ने ताहेनबीगा तोनगा दु येंगनै होय माय कैसु हाइनरमदे जेकोबना ओह चंगो असिद फमसे जेकोब की थमोइददी मी हाइबा चासी खेनबा करिसु लैते अदुना ड्राइवर ने हाइरबसु निंगथिना वेलकम तोरमी
Makhoi punna round oina phaminei. Roger su nahankhedi nupi nahagi wakhal changdrabasu ngasidi tahenbi ubada matin lukut yochinki. Nangmingdo keba. Tahenbi habine daroja ai minga kauraba. Kaukre uda kuire. Daroja su uda kuire. Roger di irik to khangdabani na manakana. Jacob na satkhum la e. Masumine kidorage. Ai ma ai huini hai kibra. Ado hangdrdi yadro. Yade hangine. Iri nokjai aduga makuta tingthur e. Ai iri. Roger su makuta tingtokduna handshake tawi. Aigine Roger. Irik na. Happy birthday Jacob. Thank you my new friend. Most welcome. Toin khawdu Jacob da birami. Jacob su nongmi langshinjai. Jack na uraduna khawdu lauraga mafam chana thambirami. Aidi nangla arodra pakhalure. Toin na aina lakani haikhridudi. Hoi adubudi. Adanoi fardana yadre kaina haraknadina sum khalamba. Idikna matek su pangbire. Oh, ada Jess ke. Jess tarduna ton gili khaklaga thamiba cake tu puri. Aduga Jacob na khara khairaga ton de ilami. Ton su amuk Jacob te inbi. Tahenbi su irik su cake tu inbirami. Roger di phone de loktoklaga cake inbagi lamada tahenbi da photo pangkap ta kapi. Singdaw singlaba iriktu Roger gi matawduda haripsu nukjay. Roger su pangbani nate adubu sading amani. Mi amaga sakhetnabagi matung inna singbasu manade haiduni. Mayamdu harau chamin thakminne. Adubu chak phajana chasilaaba iriktu kaya charudri. Tahenbi su kaya charamde. Adubu tondi Jacob nokmi yam hauna chaminari. Tondi mayumda chak sabagi phamba kaktani kaisu inthi nungaina charappa nate aduna mabuk thandabagi charibani. Roger na Tahenbi nangsu chaw bai nangsu chaw Irik na chagi bai ado chakti taptai charapagi pukpudi pikthale. Tahenbi su aisu sandri. Roger na tondi yenglapada ani dudi nokmi chamina lerami. Amasidi charakdro. Tondi haribadu tabiba natti Tahenbi na charaktabani. Oh. Jacob amadi tongi nungsinabagi matawdu uraga idikju beer glass tu khara chinglaga nakanda onthoki. Tahenbi su amaromda iriki matawdu uraga nungaitaba phawjai. Adubu tonga Jacob ka yam nungsinana nokmi chaminabadu uraga Tahenbi na Che, ikai bakar khango, dari gaw si udro, napunchigi ahan manupa phangjaba ataknare. Tahenbi haridana wa dong ngangan bada break fadaba mimang tumang khangba natte mihul arang bidula ati hekta hiding badu adum palaite duni. Magi wahaiduda beer thakliba irik phau harami. Roger su haugai nokthorei. Jacob su ikai duna machindu chiklaga khangjai. Tondi loire mamaidu khumjilaga lukthakre. Tahenbi na nungshiraktaba YouTube channel ama hango aduga kenaro kainu khangdemi aikhoi leitiga kem khangaktre. Roger na adumai habino anisa pamnaba chaknaba kuirabane phungdokpa ngamdabaki yawana lelopane. Ado phangjadaba ataknare habinida. Irikna is angang nang nachese ikarani ne. Ikai sanu dairi Mista ikai bakhangrasu jutchadabani. Nupa humak nokjai tonsu mamaidu red oirap tawna nokcherei. Ngehak chamin thakminaduna wari watai sanarami. Tahenbi na che chalase. Yai. Jacob na Tahenbi hojiti kemta su chadre chaksare habani na ado kone ichana chaningbada pena pijage ko. Hoi yai da ko kone chage. Fari chalukige. Darojar bye bye.
Nang phone paidra. Paidi. Leisabi pharaga phone su paidriba. As aikhoi manadi angang wari dum haile. Aduga ngasina direct nasu Aroja nasu leisabi phare haibire. Imada phone le biuni ngai torukige. Yade adragana aigi chakrida utluge khangni. Kamal, let's go. Ichebe ma and direct. Matomta pedrong sereng thiramaga mang tharga hekta gam chatki. Irikna chalugige. Jeko karo jegana hoi lehorage. Ton sumakutu bai toramaga iriki matung inakri. Gam chatki bata henbidu kar khamli ba adwaida lepaga lerami. Irikna nang phone da ai levirage kiyamuk piba pamge. Tahenbi harauje. Aya, asing beru dairi. Asing bene, aujik lerose. Oi mau, iya marawe. Ten ke muk piba libio. Leitoke. To na chere e. Ide leruno. Hai, iyam khut kano imana sai na bane. Tahenbi mamito pai ni yeng la e. Nawa pisha paina kidogdoino. iPhone pai di harafo lebige ko harakti. Aduga direct na harapasidadi nang kalapra. Imada adum aina haidau lere direct na lebibanena. Yam hojarakan ko daje ko kaina hanba aigi kutale yam leikhrajani mase kaudaba fai. Is machinse. Tonsu makata jadre machin khara fataba manau pidu ngangna tanbagi tumina leikhre. Iriksu machin manaugi mataudu uraga nokchari mahaksu. Makoi ahum bajaromda amuk haitharakduna tahenbigi phone lerami. Chweb ki amuk piba ama leraga makoi ahumdu amuk halakminari. Tahenbisu mapunsigi ahanba phone paijabanina haraubana loiri. Simsu ama lera ami. Makoi na yum yorokpada iriki mama mapadi mayumda hankirami. James katoni gasu leramde. Thajena noi helabo. Hoima. No pani dusu halaktrine. Irik na phone da loktok laga manau fada call torami. Tamo, kai delige, lage, pro. Oi tamo. Phone du thamna kibaga tahenbina. Ima, iPhone pai de habuda direct na phone lebire tu. Thaja ngakna. Aima, bi kidubugi leheli banangde. Irikna Ima paijasuno haina busijinardi yam kanavane. Is onthopane da ko ibi manangse ibungo kya pi. Tahenbina chioke. Is hari Ima pisado hanjin birage. Nati Ima adumna lana khambigano. Aigidi iche sensu leijade. Adugi nuksibagi ichani khana mabung aina leibibane. Phare aina di phone se pahen kiroigi college loiji fau khanbani. Hojik matamda phone paibagi kanabasu yam lei ima. Hoi adubudi chummi. Ngehakki matung mawpani du sala e James ka irikasu mayumda hankirami. Numitu hawkre Roger su tahenbidu apam nukshi pharuklami. Adubu office puliba tonda haijabadi ngamjaramde. Jacob su mathau chinbaga tonsu chinbaga kya toina unava phone da wari sanaba tawramde. Thamoi singnaraga lori khanarami. Week ama mukleraga Jacob na tonda unase harami. Jacob na unase haraklibadu Sunday numitni. Tondi mama da haijabasu ngamda. Jacob na harakpada hiktukpasu ngamda matha sarami. B. Ay kamaina sa tuino khangdre. She, nang hojikti leisabi parabane. Imada dum asengbadu haido. Natrabadi tungda bera kajarakani. Ay na haidausu angang na irang yawi na aingondoy ni serakani. Kamaina haidorige. Tanja da Jacob su phone toksila e. Hello. Loidriba. Loiri, thorakpa ngamda leire. Adudi ay hankruara. Hankino tholage. Tonsu Jacob nungsiba kaubanina kadudagi thorai. Ima.
ꯀꯩꯗꯧꯔꯒꯦ? ꯑꯩ ꯑꯣꯐꯤꯁꯀꯤ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯕꯥꯔꯗꯦ ꯆꯠꯂꯨꯒꯦ, ꯀꯨꯏꯔꯛꯑꯣꯏ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯊꯥꯖꯁꯨ ꯃꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅ ꯃꯅꯤꯡꯗ ꯐꯤꯗꯨ ꯁꯨꯔꯒ ꯂꯩꯍꯧꯏ꯫ ꯅꯣꯡꯃꯇ ꯀꯣꯏꯕ ꯂꯥꯡꯐꯥꯡ ꯆꯠꯇꯕꯅꯤꯅ ꯑꯃꯔꯣꯝꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯖꯩ꯫ ꯃꯆꯥꯅ ꯖꯦꯀꯣꯕꯀꯤ ꯀꯥꯔꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯤꯗꯨ ꯐꯧꯔꯨꯔꯒ ꯆꯪꯂꯛꯏ꯫ ꯕꯤ, ꯅꯆꯦꯗꯨ ꯀꯥꯏꯗꯅꯣ? ꯃꯃꯥꯟꯅꯕꯤꯒꯤ ꯕꯥꯔꯗꯦ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯀꯅꯥꯒ ꯆꯠꯂꯤꯅꯣ? ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯩ ꯂꯝꯗꯩꯅꯣ? ꯀꯩꯅꯣ ꯏꯃꯥ, ꯃꯁꯥꯗ ꯍꯪꯖꯍꯧ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯍꯪꯉꯤꯁꯤꯕꯣ? ꯆꯦꯆꯧꯒ ꯑꯩꯒ ꯋꯥꯔꯤ ꯄꯨꯟꯕ꯭ꯔꯣ? ꯍꯩꯃꯥ, ꯍꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯍꯪꯗ ꯌꯥꯔꯤꯕꯣ? ꯑꯩ ꯀꯩꯝꯇ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯪꯕꯤꯔꯛꯀꯅꯨ꯫ ꯃꯁꯤ ꯆꯥꯎꯂꯒ ꯃꯆꯤꯟꯁꯦ ꯁꯨꯝ ꯀꯟꯗꯧꯔꯤ꯫ ꯅꯋꯥ ꯅꯥꯏꯔꯒ ꯅꯅꯦꯝ ꯁꯥꯊꯤꯕꯤ ꯑꯃ ꯐꯪꯂꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ꯫ ꯏꯅꯦꯝ ꯐꯣꯏꯗꯦꯕ ꯂꯩꯇꯦ, ꯖꯔꯞꯅ ꯍꯦꯛꯇ ꯀꯟꯗꯧꯔꯤꯕꯅꯦ ꯑꯩꯁꯨ, ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯍꯦꯛꯇ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ, ꯆꯤꯡꯒꯟꯕꯤꯁꯤꯗꯤ꯫ ꯊꯥꯖꯗꯨ ꯉꯥꯡꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯖꯦꯀꯣꯕꯅ, ꯔꯣꯖꯔꯗꯨꯅ ꯅꯣꯏ ꯇꯥꯍꯟꯕꯤꯒꯤ ꯐꯣꯟ ꯂꯩꯅꯤ ꯍꯥꯏꯔꯝꯕꯅꯦ, ꯅꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯣ? ꯀꯔꯤꯝ ꯍꯥꯏꯔꯛꯇꯦꯅ꯫ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯗꯤ ꯐꯣꯟ ꯄꯥꯏꯔꯕꯅꯦ, ꯏꯔꯤꯛꯅ ꯂꯩꯕꯤꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ? ꯏꯔꯤꯛꯇꯨ ꯀꯅꯥꯅꯣ? ꯇꯣꯟ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ, ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯔꯒ, ꯗ꯭ꯔꯥꯏꯚꯔꯅꯦ꯫ ꯁꯦꯡꯂꯕꯣ? ꯑꯁꯦꯡꯕ? ꯁꯦꯡꯗꯦ, ꯆꯨꯝꯗꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ꯫ ꯑꯩꯈꯣꯏ ꯄꯟꯊꯧꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯌꯦꯡꯕꯗꯗꯤ ꯗ꯭ꯔꯥꯏꯚꯔ ꯃꯥꯟꯗ꯭ꯔꯦ, ꯈꯔ ꯂꯤꯡꯕ ꯐꯦꯃꯤꯂꯤꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯁꯥꯁꯨ ꯄꯔꯐꯦꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ, ꯃꯌꯨꯝ ꯃꯀꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯉꯥꯛꯇꯅꯤ, ꯃꯁꯥꯃꯛꯁꯨ ꯅꯦꯚꯤ ꯑꯣꯐꯤꯁꯔꯅꯤ꯫ ꯑꯗꯨꯅꯦꯕ, ꯌꯦꯡꯕꯗ ꯈꯪꯉꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯨꯅ ꯀꯩꯒꯤ? ꯁꯨꯝ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯂꯥꯟꯅ ꯂꯧꯈꯤꯅꯤꯅ ꯍꯥꯏꯖꯤꯟꯅ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯔꯤꯗ, ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯜꯂꯛꯄ ꯃꯤꯎꯕ ꯌꯥꯎꯗꯦ꯫ ꯅꯪꯅ ꯅꯨꯄꯥꯒ ꯐ꯭ꯔꯦꯟ ꯑꯣꯏꯕꯗ ꯑꯩꯅ ꯁꯥꯎꯒꯗꯕ ꯀꯜꯂꯛꯀꯗꯧꯕꯁꯨ ꯂꯩꯇꯦ꯫ ꯇꯤꯟꯅꯗꯧꯅꯦ, ꯃꯔꯨꯞ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ꯫ ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯏ꯫ ꯐꯩ, ꯇꯤꯟꯅꯧ꯫ ꯑꯅꯤꯗꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯄꯗꯨ ꯀꯗꯥꯏꯗꯩꯅꯣ ꯑꯕꯦꯝꯅ ꯁꯦꯂꯨꯟ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯏ꯫ ꯑꯗꯨꯕꯨ ꯇꯣꯟꯅꯗꯤ ꯎꯔꯝꯗꯦ, ꯖꯦꯀꯣꯕꯅꯗꯤ ꯎꯔꯝꯃꯤ꯫ ꯇꯣꯟꯅ ꯑꯕꯦꯝꯕꯨ ꯎꯈꯤꯕ ꯇꯥꯔꯦ ꯃꯤꯄꯥꯏꯔꯗꯨꯅ ꯑꯕꯦꯝꯒꯤ ꯃꯃꯥꯡꯗ ꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯆꯤꯡꯂꯒ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯈꯣꯏꯗꯧ ꯊꯤꯠꯂꯕ ꯑꯕꯦꯝꯗꯨ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯈꯤꯕꯗꯨ ꯃꯌꯨꯝꯗꯒ ꯅꯠꯇꯦ, ꯇꯣꯟ ꯍꯣꯏꯗ ꯂꯥꯛꯏꯕꯅꯤ꯫ ꯀꯥꯔꯗꯨꯗꯒꯤ ꯁꯞꯇꯔ ꯇꯧꯔꯒ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯇꯣꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯃꯃꯥ! ꯊꯥꯖ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯕꯦꯝ ꯂꯥꯛꯄꯗꯨꯗ ꯉꯛꯅ, ꯍꯩꯃꯥ, ꯅꯪꯕꯨ ꯑꯕꯦꯝ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯃꯃꯥ꯫ ꯏꯁ, ꯀꯨꯏꯔꯦꯗ ꯏꯆꯥꯗꯤ ꯎꯗꯕ, ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯥꯍꯟꯕꯤꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ, ꯃꯄꯥꯟꯗ ꯊꯣꯛꯇ꯭ꯔꯕꯁꯨ ꯊꯣꯡꯗꯒꯤ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯥꯔꯅꯤ ꯆꯪꯗ꯭ꯔꯁꯨ꯫ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯕꯣ? ꯅꯇꯥꯗꯤ ꯂꯩꯇꯦꯅꯦ, ꯕꯥꯔꯗꯦ ꯑꯃ ꯆꯠꯈꯤꯅꯦ꯫ ꯑꯕꯦꯝ ꯎꯁꯤꯠꯇꯅ, ꯏꯃꯥ, ꯃꯥꯗꯤ ꯕꯥꯔꯗꯦ ꯆꯠꯄꯁꯨ ꯅꯠꯇꯦ, ꯔꯦꯁꯇꯨꯔꯦꯟꯠꯗ ꯆꯪꯍꯧꯕꯅꯦ, ꯏꯃꯤꯠꯃꯛꯅ ꯎꯔꯒ ꯂꯥꯛꯑꯕꯅꯦ, ꯏꯃꯥꯗ ꯍꯥꯏꯖꯩꯁꯦ꯫ ꯑꯩꯅ ꯁꯤ ꯋꯥꯁꯦ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯜꯂꯛꯄꯒꯤꯁꯨ ꯅꯠꯇꯦ, ꯊꯥꯖꯗ꯭ꯔꯒ ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯑꯒ ꯍꯪꯉꯣ꯫ ꯅꯨꯄꯥꯗꯣ ꯖꯦꯀꯣꯕ ꯀꯧꯕꯅꯦ, ꯑꯩꯒ ꯀꯣꯏꯅꯔꯝꯃꯦ꯫ ꯃꯥꯅ ꯊꯥꯏꯅꯗꯒꯤ ꯖꯦꯀꯣꯕ ꯄꯥꯝꯕꯗꯨ ꯎꯕꯗ ꯑꯩꯅ ꯖꯦꯀꯣꯕꯇꯣ ꯇꯣꯛꯅꯕꯅꯦ꯫ ꯑꯗꯒꯤ ꯖꯦꯀꯣꯕꯀꯤ ꯃꯔꯨꯞ ꯑꯃ ꯔꯣꯖꯔ ꯀꯧꯕ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯀꯣꯏꯅꯔꯦ꯫ ꯑꯗꯨꯁꯨ ꯃꯔꯝ ꯆꯥꯗꯅ ꯔꯣꯖꯔꯗꯨꯅ ꯑꯩꯉꯣꯟꯗ ꯇꯣꯛꯅꯔꯁꯦ ꯍꯥꯏꯔꯛꯑꯦ꯫ ꯀꯣꯟꯅꯗꯤ ꯈꯪꯂꯛꯑꯦ, ꯅꯆꯥꯅꯨꯄꯤꯗꯨꯒ ꯑꯗꯨꯁꯨ ꯀꯣꯏꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯁꯨ ꯑꯩꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤꯉꯩꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯗꯨꯅ ꯆꯩꯕꯅꯦ꯫ ꯑꯗꯒꯤ ꯅꯨꯄꯥꯗꯨꯅ ꯀꯣꯐꯤ ꯑꯁꯥꯕꯗꯨꯅ ꯍꯩꯖꯤꯟꯕꯗꯒꯤ ꯌꯦꯡꯉꯣ ꯅꯆꯥꯒꯤ ꯃꯥꯏꯗ ꯗꯥꯛ ꯂꯩꯔꯤꯕꯁꯦ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯔꯤ ꯃꯇꯤꯛ ꯅꯨꯄꯥꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯑꯔꯦꯝꯈꯛ ꯉꯥꯛꯇ ꯀꯣꯏ ꯂꯩꯔꯦ, ꯑꯗꯨꯒ ꯃꯨꯛꯇꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯃꯁꯛꯇꯨ ꯊꯤꯔꯕꯅꯤꯅ ꯅꯨꯄꯥꯗꯤ ꯐꯪꯗ꯭ꯔꯕꯅꯤ나 ꯃꯁꯥꯗꯣ ꯌꯣꯟꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯗ꯭ꯔꯦ꯫ ꯑꯗꯨꯅꯕꯨ ꯑꯃꯒ ꯑꯃꯨꯛ ꯔꯦꯁꯇꯨꯔꯦꯟꯠꯗ ꯑꯃꯒ ꯑꯃꯨꯛ ꯇꯨꯀꯠꯆꯩ꯫ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯂꯒ ꯅꯨꯄꯥꯒꯤꯗꯃꯛ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒ ꯑꯩꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯒ ꯈꯠ ꯂꯩꯔꯦ꯫ ꯅꯆꯥꯗꯣ ꯋꯥꯔꯛꯑꯣ ꯏꯃꯥ꯫ ꯑꯩ ꯃꯥꯡꯗ ꯅꯨꯄꯥꯗꯨꯒ ꯀꯣꯟꯅꯔꯒ ꯔꯦꯁꯇꯨꯔꯦꯟꯠꯗꯒ ꯆꯪꯈꯤ꯫
ꯃꯣꯏ ꯅꯨꯡꯁꯤꯅꯕꯗ ꯀꯜꯂꯛꯄꯤꯗꯧ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯏꯗ ꯂꯩꯔꯤꯕ ꯗꯥꯛꯁꯤꯅ ꯃꯈꯣꯏꯕꯨꯗꯤ ꯃꯔꯨꯞꯅꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯔꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯕꯤꯗ꯭ꯔꯒ ꯏꯃꯥꯒ ꯆꯠꯂꯨꯁꯤ ꯂꯥꯎ ꯊꯥꯖꯤꯁꯨ ꯆꯠꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯥꯏ ꯏꯆꯥꯇꯣꯝꯕꯤ ꯌꯨꯝ ꯁꯪꯂꯝꯃꯨ ꯐꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯂꯥꯎ ꯀꯥꯏꯗꯅꯣ ꯎꯅꯍꯧꯔꯤꯗꯣ ꯆꯠꯂꯨꯁꯤ ꯌꯥꯏꯌꯦ ꯆꯠꯂꯨꯁꯤ ꯑꯕꯦꯝꯅ ꯊꯥꯖꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯊꯥꯖꯗꯨ ꯑꯕꯦꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ ꯇꯥꯍꯦꯟꯕꯤꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯆꯦꯗ ꯐꯣꯟ ꯇꯧꯖꯩ ꯑꯗꯨꯕꯨ ꯄꯥꯏꯕꯤꯔꯛꯇꯦ ꯃꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯕꯅ ꯔꯣꯃꯥꯟꯁ ꯆꯠꯊꯅꯔꯤꯉꯩ ꯇꯟꯖꯥ ꯑꯣꯏꯕꯅ ꯐꯣꯟꯗꯨꯁꯨ ꯄꯥꯏꯔꯛꯇꯕꯅꯤ ꯇꯥꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯦꯁꯦꯖ ꯊꯥꯖꯩ ꯆꯦꯆꯧ ꯅꯪ ꯁꯤꯕ ꯇꯥꯔꯦꯅꯦ ꯏꯃꯥꯅ ꯐꯨꯕꯗ ꯅꯪ ꯃꯐꯝꯗꯨꯗꯒꯤ ꯂꯣꯠꯈ꯭ꯔꯣ ꯆꯦ ꯑꯕꯦꯝꯅ ꯏꯃꯥ ꯄꯨꯔꯒ ꯅꯪ ꯅꯥꯛꯇ ꯆꯠꯈ꯭ꯔꯕꯅꯦ ꯇꯥꯍꯦꯟꯕꯤꯗꯨ ꯃꯆꯦꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯞꯆꯩ ꯔꯣꯖꯥꯗ ꯄꯥꯎ ꯍꯥꯏꯗꯧꯁꯨ ꯐꯣꯟ ꯅꯝꯕꯔ ꯈꯪꯗꯕꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕ ꯃꯧꯄꯥꯗꯨ ꯂꯝꯄꯥꯛꯇ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯄꯒ ꯌꯦꯡꯖꯩ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯣ ꯏꯃꯨꯡꯁꯦ ꯁꯣꯏꯗꯅ ꯁꯥꯂꯥꯟ ꯇꯥꯟꯅꯔꯅꯤ ꯑꯩꯈꯣꯏ ꯇꯣꯅꯤꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯇꯥꯍꯦꯟꯕꯤ ꯑꯣꯏꯅ ꯃꯊꯥ ꯁꯥꯕꯗ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯀꯞꯆꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯦꯀꯣꯕ ꯑꯃꯗꯤ ꯇꯣꯟꯅ ꯎꯅꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯗꯨꯗ ꯑꯕꯦꯝꯒ ꯊꯥꯖꯒ ꯌꯧꯔꯛꯏ ꯃꯦꯅꯦꯖꯔꯗꯨꯗ ꯑꯕꯦꯝꯅ ꯖꯦꯀꯣꯕ ꯀꯧꯕ ꯑꯃ ꯌꯥꯎꯕ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯂꯤꯁꯇꯨꯗ ꯌꯦꯡꯉꯤ ꯍꯣꯏ ꯌꯥꯎꯋꯦ ꯔꯨꯝ ꯅꯝꯕꯔ ꯍꯥꯏꯕꯤꯌꯣ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯔꯨꯝꯗꯗꯤ ꯆꯪꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯁꯦ ꯖꯦꯀꯣꯕꯒ ꯂꯨꯍꯣꯡꯗꯧꯔꯤꯕ ꯅꯨꯄꯤꯅꯦ ꯑꯣ ꯁꯣꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯏ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯗꯗꯤ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨꯗꯤ ꯄꯤꯕ ꯉꯝꯖꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯊꯥꯖꯅ ꯏꯕꯨꯡꯉꯣ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯏꯆꯥ ꯂꯧꯕ ꯂꯥꯛꯄꯅꯤ ꯅꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯁꯦ ꯃꯌꯥꯝ ꯀꯧꯔꯒ ꯊꯨꯒꯥꯏꯔꯨꯔꯥ ꯃꯦꯅꯦꯖꯔꯗꯨꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯔꯨꯝ ꯑꯗꯨ ꯇꯥꯛꯑꯝꯃꯤ ꯑꯕꯦꯝꯒ ꯊꯥꯖꯒ ꯔꯨꯝ ꯑꯗꯨ ꯇꯥꯟꯅ ꯄ꯭ꯔꯞ ꯂꯥꯛꯏ ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ ꯊꯣꯡ ꯈꯨꯊꯤꯟꯗꯨꯗ ꯔꯣꯃꯥꯟꯁꯀ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ ꯖꯦꯀꯣꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯨꯡꯗꯒꯤ ꯀꯅꯥ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯕꯤꯗ ꯊꯣꯡꯗꯣ ꯑꯗꯨꯝ ꯊꯤꯜꯂꯝꯃꯤ ꯍꯟꯗꯛꯁꯨ ꯖꯦꯀꯣꯕꯅ ꯀꯅꯥꯅꯣ ꯀꯔꯤ ꯄꯥꯝꯒꯦ ꯍꯟꯗꯛꯇꯤ ꯑꯕꯦꯝꯅ ꯈꯨꯝꯃꯛꯏ ꯊꯣꯡ ꯁꯥꯡꯉꯣ ꯖꯦꯀꯣꯕꯁꯨ ꯅꯨꯄꯤ ꯃꯈꯣꯜ ꯑꯣꯏꯕꯗꯨꯗ ꯑꯕꯦꯝꯒꯤ ꯃꯈꯣꯜꯒ ꯃꯥꯟꯕꯅꯦ ꯉꯁꯥꯏ ꯎꯈꯤꯕꯗꯨꯗ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯗꯥꯏꯔꯦꯛ ꯀꯧꯔꯛꯏ ꯑꯕꯦꯝ ꯍꯣꯏ ꯃꯥꯅꯦ ꯀꯩ ꯄꯥꯝꯒꯦ ꯊꯣꯡ ꯍꯥꯡꯂꯒ ꯈꯪꯂꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯡꯂꯔꯣꯏ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯟꯗꯛꯇꯤ ꯊꯥꯖꯁꯨ ꯁꯥꯎꯔꯗꯨꯅ ꯊꯣꯡꯁꯦ ꯄ꯭ꯔꯞ ꯍꯥꯡꯉꯨ ꯇꯣꯟ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯇꯣꯟ ꯉꯛꯄꯅ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯛꯏ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯍꯧꯗꯅ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯖꯦꯀꯣꯕꯁꯨ ꯉꯛꯄꯅ ꯂꯣꯏꯔꯦ ꯇꯣꯟꯅ ꯀꯞꯄꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯩꯁꯨ ꯈꯟꯒꯅꯨ ꯑꯩ ꯂꯩꯁꯤꯗꯤ ꯏꯃꯥꯅꯦ ꯖꯦꯀꯣꯕꯁꯨ ꯉꯛꯅ ꯀꯔꯤ ꯅꯣꯏ ꯃꯃꯥ ꯇꯣꯟ ꯀꯞꯅ ꯃꯥꯅꯦ ꯖꯦꯀꯣꯕ ꯃꯊꯥ ꯁꯥꯔꯝꯃꯤ ꯊꯣꯡ ꯊꯤꯜꯂꯛꯄꯗꯤ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯍꯥꯡꯗ ꯌꯥꯗꯕꯅ ꯖꯦꯀꯣꯕꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯊꯥꯖꯅ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯕꯦꯝꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯨꯄꯥꯁꯤ ꯑꯕꯦꯝꯒ ꯈꯪꯅꯔꯝꯕ꯭ꯔꯥ ꯇꯣꯟ ꯀꯞꯅ ꯃꯉꯛꯇ ꯅꯣꯝꯃꯤ ꯑꯗꯒꯤ ꯊꯥꯖꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯊꯥꯖꯤꯟꯕ ꯍꯧꯔꯛꯏ ꯖꯦꯀꯣꯕꯅ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯐꯥꯖꯤꯟꯖꯩ ꯃꯃꯥ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯨꯕꯤꯌꯨ ꯊꯥꯖꯅ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯖꯦꯀꯣꯕꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯡꯅ ꯅꯤꯔꯛ ꯊꯥꯔꯝꯃꯤ ꯂꯝꯆꯠ ꯅꯥꯏꯗꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯖꯅ ꯑꯕꯦꯝꯗ ꯑꯃꯨꯛ ꯊꯤꯜꯂꯝꯃꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯤ ꯅꯨꯄꯤꯁꯤꯗꯒꯤ ꯐꯪꯂꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯃꯨꯛ ꯅꯨꯡꯁꯤ ꯂꯥꯡꯊꯥꯛꯇꯨꯅ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕ ꯁꯥ ꯅꯪꯕꯨ ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯆꯥꯎꯅꯕ ꯌꯧꯔꯛꯄꯒꯤ ꯃꯍꯩꯔꯥ ꯅꯃꯥꯟꯅꯕꯤꯅ ꯀꯣꯏꯔꯝꯕ ꯅꯨꯄꯥ ꯐꯥꯎ ꯅꯪꯅ ꯀꯣꯏꯕ ꯉꯝꯂꯕꯅꯤꯅꯦ
nupi cheluraba irikta nangbu athubada luhongani. Abemna mada sunati ima Roja su koirambane. Jacob na sauraga Abem. Abem su Jacob to onchilaga Hey you minai masa nang na ikoida cover yolingai dagi natra aina namu nuksijakiba aduga nang na hojikta nungairakanda mawa phangdibisiga nuksinaba napa phange nupi kya kya gi mapuwe nama phange oktabini more da oktabi obi niyamba phange nisada nupi angang da laichuba adugumbugi imungda horokpa nang nabu kyam phonege adumakna nang na haibada yadoba masak thiba nupi siga maphamsida raslila sanaba lai natra. Abemgi amadi thajagi kalaba wahi singduna Jacob ki thamoy adu nong khakpagum khaklauri mapi adu su thamoy adu kairabanina asaba mapi oina tari thajena amuk makha tari nang na hojik paisa phana pairabasu aina isabdi thajadong nate. Abemgi amadi thajagi kalaba wahi singduna Jacob ki thamoy adu nong khakpagum khaklauri mapi adu su thamoy adu kairabanina asaba mapi oina tari thajena amuk makha tari nang na hojik paisa phana pairabasu aina isabdi thajadong nate. Machanupida amuk onchilaga aigi chintakta mina ngangnaba silibase karigino napada taklaga nangbudi na khongse thude hanganiye adu hairaga machanupibu soro soro chingduna pukhi Jacob khamba sungamda mapitana kaplaga yengduna lehewi khamlurabasu thajaki akanba wahi kyaduna thamoy adubu hanjin hanjin karani khalami mama machana kadudagi hekthokibaga abemna aina dra aina dum yelakanena aigi maida dakleri faudi noyamata lemna thari imangdaga lenaradana nasada kamaina horake kawrbunangwa adu haramlaga abemsu kadudagi thoki Jacob makhada famtharaga kapchei ton aina nang bukan bangamdre aisha afaba mi oramdre ai matik yamla chadaba mapokne thamoy kairaba Jacob adu kanada su warau jaramde mabu taibang spansida pokpiramiba mapa mamada oina warau jarami baba ima noi anin ai bu pokpiramise mayamgi minok misase oinavra ngosidi mina lamja sara hairpada khumpham leitre paisana leiba yadaba khiyasu lei habase ngosidi nacha khangle lamja saragi macha oirabana nupa thokni hingbasu amdre thawna pumba loina mangkhre nachagi nafamdagi ai hauji karisu pamdre ima babana lairabo oirabasu afaba mapa mama haibado oiramlabadi mina ngasumna thina thina chaiklibasa chairamloiko upai leitraba Jacob tu makok puba ngamlakdraduna phone du lokthoklaga matau chanabaduda phone torai bye Jacob nupa hoijarabasu waraklaba tanjaduda Roger gi khonjel tabada masado khangson sonsen giduna taniklaba khonjelda bye Roger di Jacob ke dugumlaba khonjel aduda kaino matawri khangbana bye kidurge ha kidurge Jacob pena kapthori ai am wari bye ai hingko aibra nattraga dajogi manakta santi urunaba chakrora kaino bai nang hai mem dubo ha kidurge aingo namda sing haise nangimda lebra ai tonu na bachat pane bazar da leba ras restaurant da abemna salon dagi tolokpada ai khoi ni ukibane tona de abem ukide gyak leraga abemna tongi mama bu puduna la aga tondo yam chebikre phusu phubikre aduga puraga chatkre hayengdagi office lakni thajadre Roger panthaba tawdana bye ai lage nang lermo Roger phone du thamkibaga kadudagi kana chenthore Jacob hoigi yum yorduna kanna Jack tardana thore kidorge bye tu thudro sasat
ꯖꯦꯛꯁꯨ ꯃꯔꯝꯗꯤ ꯍꯪꯖꯔꯨꯗ꯭ꯔꯦ꯫ ꯔꯣꯖꯔꯅ ꯄꯥꯈꯠꯄ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯈꯪꯕꯅ ꯁꯣꯗꯨ ꯂꯧꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯥꯏꯛ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯔꯣꯖꯔꯅ ꯖꯦꯛꯇ ꯋꯥꯔꯤ ꯑꯗꯨꯁꯨ ꯇꯝꯂꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯔꯤꯕ ꯖꯦꯛꯅ "ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏꯁꯦ"꯫ ꯁꯣꯝꯗꯅ ꯖꯦꯀꯣꯕꯇꯨ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯑꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯋꯥꯅ ꯍꯧꯔꯛꯇꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯂꯛꯇ ꯌꯨꯝ ꯀꯩ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯑꯋꯥꯕ, ꯅꯨꯡꯁꯤꯖꯔꯨꯕ ꯐꯪꯉꯤ ꯀꯥꯏꯅꯈꯤꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯇꯥꯟꯕ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯝꯕ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯗ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯔꯗꯨꯅ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯒꯗꯕꯁꯨ ꯂꯩꯔꯛꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯅ ꯄꯨꯟꯁꯤꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯍꯟꯈꯤꯗꯦ, ꯊꯧꯅꯥ ꯄꯨꯝꯕ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅꯅ ꯂꯦꯜꯂꯛꯈꯤꯕꯅ ꯉꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯔꯐꯥꯎ ꯃꯄꯨ ꯑꯣꯏꯔꯐꯥꯎ ꯑꯀꯤꯕ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯇꯔꯪ ꯑꯃꯗ ꯆꯠꯈꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯕꯤꯜ" ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯂꯦꯠ ꯑꯗꯨꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯂꯒ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯍꯟꯒꯦ ꯇꯧꯕꯒ ꯖꯦꯀꯣꯕꯇꯤ ꯔꯣꯕꯣꯠ ꯑꯃꯒꯨꯝ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯔ ꯄꯣꯔꯛꯏ ꯍꯥꯏꯕꯐꯥꯎ ꯀꯥꯎꯈꯩ ꯂꯝꯕꯤꯗꯨꯗ ꯃꯈꯣꯡꯅ ꯇꯔꯪ ꯑꯃꯗ ꯆꯠꯄ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯡꯅ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯇꯥꯇꯥ ꯑꯃꯅ ꯍꯣꯔꯣꯟ ꯄꯤꯔꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯝꯃꯤ꯫ ꯇꯥꯇꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯁꯣꯁꯥꯏꯠ ꯇꯧꯅꯕ ꯂꯩꯔꯝꯃꯤ꯫ ꯇꯥꯇꯥ ꯑꯗꯨꯅ ꯍꯦꯛ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯆꯤꯡꯁꯤꯟꯈꯤ꯫ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯇꯥꯇꯥꯗꯨ ꯈꯥꯝꯂꯒ ꯁꯥꯎꯅ "ꯁꯤꯒꯦ ꯍꯥꯏꯔꯁꯨ ꯅꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯣ, ꯑꯩꯉꯣꯟꯗ ꯗꯁꯥ ꯇꯥꯅꯕ ꯁꯤꯟꯒꯅꯣ"꯫ ꯖꯦꯛꯅ ꯕꯥꯏꯛꯇꯨ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯟꯗꯠꯈꯤ꯫ "ꯃꯤ ꯑꯃꯅ ꯁꯨꯁꯥꯏꯗ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯀꯌꯥꯝ ꯀꯥꯏꯔꯝꯒꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯗꯨꯗ ꯃꯐꯝ ꯃꯇꯝ ꯖꯒꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯐꯅꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯔꯦ, ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ? ꯑꯗꯨꯏ ꯁꯔꯨꯛ ꯏꯆꯥꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯁꯤꯒꯦ ꯈꯜꯂꯤꯕ? ꯃꯗꯨ ꯇꯧꯒꯅꯨ, ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯍꯥꯏꯕꯤꯔꯝꯂꯕꯗꯤ ꯃꯊꯃꯣꯏ ꯑꯗꯣ ꯄꯦꯜꯂꯣꯏꯗ꯭ꯔꯥ? ꯊꯔꯗ ꯀ꯭ꯂꯥꯁꯀꯤ ꯃꯤ"꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯅꯈꯥꯡꯗ ꯏ ꯊꯣꯛꯄꯗꯨ ꯃꯦꯜꯂꯗꯨꯅ ꯇꯥꯇꯥꯗꯨꯗ ꯀꯥꯈꯠꯂꯒ ꯊꯧꯈꯤꯔꯝꯃꯤ꯫ ꯖꯦꯛꯅ ꯑꯣꯟꯊꯣꯔꯛꯄꯗ ꯔꯣꯖꯔꯅ ꯖꯦꯀꯣꯕꯇ ꯀꯤꯟ ꯊꯤꯟꯗꯠꯄꯒꯤ ꯃꯆꯤꯟꯕꯥꯟꯗꯨ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤꯗꯨꯗ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯌꯦꯡꯅꯩ, ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯀꯅꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯅꯔꯝꯗꯦ꯫ ꯔꯣꯖꯔꯅ "ꯑꯗꯨꯛ ꯋꯥꯅ ꯍꯧꯔꯛꯂꯕ ꯂꯥꯏꯐ ꯑꯗꯨꯅ ꯁꯛꯁꯦꯁ ꯑꯣꯏꯔꯛꯂꯕ ꯃꯇꯝꯁꯤꯗ ꯁꯣꯁꯥꯏꯠꯀꯤ ꯋꯥꯈꯜ ꯆꯦꯜꯂꯛꯂꯤꯕꯗꯨ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯍꯥ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ! ꯌꯦꯡꯉꯣ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯔꯤꯆꯦꯁ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯣ ꯅꯪꯁꯨ꯫ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯃꯗꯨꯕꯨ ꯐꯦꯁ ꯇꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯤꯀꯤ ꯊꯤ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯅꯇꯣꯝꯇ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗꯨꯒ ꯈꯥꯏꯗꯣꯛꯅꯅꯕ ꯁꯤꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯖꯦꯛꯅ ꯑꯃꯨꯛ "ꯑꯁꯨꯛ ꯋꯥꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯐ ꯐꯠꯇ ꯀꯌా ꯄꯨꯃꯤꯟꯅꯗꯨꯅ ꯃꯥꯌꯣꯛꯃꯤꯟꯅꯗꯨꯅ ꯂꯥꯛꯑꯒ ꯊꯨꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯤꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯃꯃꯥꯅ ꯄꯨꯈ꯭ꯔꯕꯁꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯄꯣꯔꯛꯀꯗꯕꯅꯦ꯫ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯂꯩꯗꯧꯅꯦ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯃꯌꯥ ꯑꯣꯏꯕ ꯐꯪꯖꯕ ꯀꯥꯏꯁꯦ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯤ ꯀꯩꯒꯤꯅꯣ? ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯊꯣꯛ꯫ ꯅꯨꯄꯥꯅ ꯅꯨꯄꯥ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯅꯪ ꯀꯥꯎꯔꯕꯣ? ꯍꯥꯏꯌꯣꯅ"꯫ ꯂꯤꯟ ꯑꯃꯣꯝꯗꯨꯒꯤ ꯃꯍꯨꯅ ꯄꯪꯊꯈꯤꯕꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯃꯃꯥ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯒꯗꯕꯅꯦ꯫ ꯃꯆꯥ ꯀꯧꯕꯅꯤꯅ ꯐꯍꯟꯅꯤꯡꯗꯨꯅ ꯃꯤꯅ ꯍꯥꯏꯕꯗꯣ ꯊꯥꯖꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯔꯣꯖꯔꯅ ꯑꯃꯨꯛ "ꯅꯪ ꯀꯥꯔꯗꯤ"꯫ ꯖꯦꯀꯣꯕ ꯀꯔꯤꯝꯇ ꯈꯨꯝꯗꯦ, ꯃꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯣꯏꯔꯔꯣꯏ ꯈꯪꯕꯗꯒꯤ ꯔꯣꯖꯔꯅ ꯖꯦꯀꯣꯕꯀꯤ ꯄꯣꯀꯦꯠꯇ ꯃꯥꯗꯨꯅ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯔꯝꯃꯤ꯫ ꯉꯁꯥꯏ ꯍꯥꯏꯔꯛꯈꯤꯕ ꯔꯦꯁꯇꯨꯔꯦꯟꯗꯨ ꯇꯥꯟꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯛꯅꯁꯨ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯔꯣꯖꯔꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯛꯅ ꯖꯦꯀꯣꯕꯄꯨ ꯒꯥꯔꯤꯗꯨꯗ ꯇꯣꯡꯍꯜꯂꯒ "ꯆꯠꯂꯝꯃꯣ"꯫ ꯔꯣꯖꯔꯅ "ꯍꯣꯏ, ꯇꯨꯡꯗ ꯏꯟꯅꯔꯣ, ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ"꯫ "ꯍꯣꯏ ꯍꯣꯏ"꯫
ꯔꯣꯖꯔꯒ ꯖꯦꯀꯣꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯆꯦꯟꯕ ꯑꯣꯛꯇꯣ ꯑꯃꯗ ꯃꯊꯪ ꯇꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯏ꯫ ꯂꯝꯕꯤꯗ ꯑꯣꯛꯇꯣ ꯉꯥꯏꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯅꯔꯝꯗꯦ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯥꯖ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨ ꯍꯩꯊꯔꯛꯏ꯫ ꯅꯣꯡꯃꯇ ꯃꯤ ꯑꯃꯅ ꯆꯤꯟꯊꯛꯇ ꯈꯨꯝꯃꯛꯇ꯭ꯔꯤꯕ ꯊꯥꯖꯅꯤ꯫ ꯃꯀꯨ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯛꯄꯤ ꯑꯐꯕꯤ ꯃꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯥꯛꯄꯤꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯆꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯂꯩꯖꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯂꯩꯈꯥ ꯇꯥꯔꯕ ꯃꯇꯧ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯅ ꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯖꯔꯝꯕꯅꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯗꯕ ꯍꯧꯔꯛꯏ꯫ ꯃꯆꯥꯒꯤ ꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯜꯗ ꯁꯨꯔꯝꯃꯤ꯫ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯗꯧ ꯁꯔꯨꯛ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯗꯧ ꯁꯔꯨꯛ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯅꯪꯗ ꯐꯠꯇꯕꯤ ꯃꯆꯥꯅꯤ ꯅꯪꯗꯤ꯫ ꯇꯥꯍꯦꯟꯕꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯕꯨ ꯆꯤꯡꯊꯣꯛꯆꯩ꯫ ꯏꯃꯥ ꯊꯥꯖ ꯑꯁꯥꯎꯕꯅ ꯇꯣꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯒꯩ ꯊꯥꯖꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯅ ꯃꯆꯥꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯒꯩ ꯊꯣꯝꯕ ꯍꯧꯔꯛꯏ꯫ ꯇꯥꯍꯦꯟꯕꯤꯅ ꯃꯆꯦ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯩꯒꯤ ꯒꯝꯂꯥ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯇꯥꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯇꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯔꯛꯄ ꯏ ꯑꯗꯨ ꯎꯔꯨꯕꯗ ꯊꯥꯖ ꯁꯨꯃꯥꯡꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯃꯤꯟꯅꯩ꯫ ꯊꯥꯖ ꯀꯞꯅ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯅꯪꯅ ꯆꯠꯂꯤꯕ ꯂꯣꯟꯆꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ? ꯉꯁꯤ ꯅꯪꯅ ꯏꯃꯥꯗ ꯎꯠꯂꯤꯕ ꯂꯝꯆꯠ ꯑꯁꯤꯕꯣ? ꯅꯣꯏꯒꯤꯗꯃꯛꯇ ꯏꯃꯥꯅ ꯀꯔꯤ ꯋꯥꯠꯍꯟꯒꯦ? ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯍꯟꯗꯨꯅ ꯃꯤ ꯑꯃꯃꯝꯇꯗꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩꯔꯥ? ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤꯀꯣ꯫ ꯅꯣꯡꯃꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯀꯅꯤ, ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯃꯝ ꯑꯣꯏꯍꯟꯈꯤꯅꯤ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯇꯣꯉꯥꯟꯈꯤꯅꯤ ꯈꯟꯗꯨꯅ ꯅꯧꯄꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯤꯡꯕ ꯊꯨꯡꯍꯜꯂꯛꯄꯅꯤ꯫ ꯅꯣꯏꯅ ꯆꯥꯒꯦ ꯊꯛꯀꯦ ꯍꯥꯏꯔꯤꯉꯩ ꯏꯃꯥꯅ ꯂꯩꯇꯕ ꯀꯌꯥꯗꯨ ꯎꯍꯟꯗꯒꯩ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯅꯄꯥꯅ ꯄꯨꯂꯤꯁ ꯑꯣꯏꯖꯔꯁꯨ ꯅꯈꯣꯏ ꯑꯍꯨꯝ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯏꯃꯥꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯏ ꯍꯥꯏꯕꯗꯣ ꯅꯣꯏꯅꯗꯤ ꯈꯪꯕꯤꯔꯣꯏꯌꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯂꯤꯔꯤ ꯈꯣꯏꯔꯤꯗꯧꯅꯤ, ꯃꯤꯅ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯂꯛꯐꯝꯅꯤ, ꯅꯣꯛꯅꯐꯝꯅꯤ꯫ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯣꯏꯕꯨ ꯀꯌꯥꯔꯛ ꯇꯥꯛꯄꯤꯈꯤꯕ ꯇꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯉꯁꯤ ꯅꯣꯏꯅ ꯏꯃꯥꯕꯨ ꯑꯁꯨꯛ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯁꯨ ꯅꯨꯄꯤꯅꯦ, ꯂꯩꯁꯥꯔꯛꯏꯒꯤꯅꯦ ꯅꯈꯣꯏꯒꯨꯝꯅ꯫ ꯏꯆꯥꯁꯤꯡ ꯆꯥꯎꯔꯛꯂꯦ, ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯂꯛꯑꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯅꯣꯡꯃꯇ ꯑꯁꯥ ꯇꯧꯔꯨꯗꯦ꯫ ꯇꯣꯟ ꯍꯟꯗꯛꯇꯤ ꯀꯞꯅ ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯑꯣꯛꯇꯕꯤ ꯅꯠꯇꯤꯌꯦ ꯏꯃꯥ꯫ ꯅꯆꯥꯅ ꯂꯝꯆꯠ ꯀꯥꯝꯕ ꯑꯃꯠꯇꯁꯨ ꯇꯧꯗ꯭ꯔꯤꯌꯦ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ꯫ ꯑꯗꯨꯅꯔꯥ ꯅꯨꯄꯥ ꯑꯃꯒ ꯀꯥꯗ ꯇꯣꯉꯥꯟꯅ ꯎꯅꯔꯝꯃꯤꯕꯗꯣ? ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯗ ꯏꯃꯥꯅ ꯊꯤꯡꯗꯧ ꯂꯩꯇꯦ, ꯀꯔꯤꯒꯤ ꯔꯦꯁꯇꯨꯔꯦꯟ ꯆꯪꯉꯤ? ꯀꯔꯤꯒꯤ ꯅꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯃꯨꯟꯗꯨꯅ ꯀꯣꯏꯔꯤ? ꯇꯣꯟ ꯍꯟꯗꯛꯇꯤ ꯃꯔꯥ ꯂꯩꯖꯔꯤ ꯈꯟꯗꯨꯅ ꯃꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯆꯩ꯫ ꯇꯥꯍꯦꯟꯕꯤꯅ ꯃꯃꯥꯗ ꯇꯞꯅ, ꯏꯃꯥ, ꯑꯗꯨꯝꯅ ꯆꯦꯆꯧꯗ ꯍꯥꯏꯕꯤꯒꯅꯨ, ꯆꯦꯆꯧꯒꯤ ꯃꯔꯥꯟ ꯀꯩꯁꯨ ꯂꯩꯇꯤꯌꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯃꯁꯨ, ꯅꯆꯦꯅ ꯀꯅꯥ ꯈꯪꯅꯔꯤ ꯀꯥꯏꯗ ꯆꯠꯂꯦ ꯍꯪꯕꯗꯗꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯈꯤꯗꯥꯏ? ꯇꯥꯍꯦꯟꯕꯤꯁꯨ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯝꯄꯥꯛꯇ ꯕꯣꯜ ꯁꯥꯟꯅꯔꯨꯕ ꯇꯣꯅꯤꯁꯨ ꯌꯨꯝꯗ ꯂꯥꯛꯄꯗ ꯒꯦꯠ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯁꯨꯃꯥꯡꯗꯨꯗ ꯎꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯆꯦꯆꯥ, ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ, ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯥ ꯆꯥꯎꯔꯛꯄꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯇꯣꯝꯕ꯫ ꯑꯁ ꯆꯦꯆꯧ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ? ꯃꯧꯄꯥꯅ ꯃꯆꯦ ꯑꯅꯤꯗꯨꯅ ꯁꯣꯛꯂꯤꯕꯗꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯇꯥꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇ ꯁꯣꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯦꯇꯣꯟꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯛ, ꯃꯆꯤꯟꯕꯥꯟꯗꯒꯤ ꯏ, ꯄꯤꯁꯨꯝ ꯃꯌꯥꯗ ꯁꯣꯛꯂꯤꯕ ꯃꯌꯥꯝꯗꯨ ꯎꯔꯒ ꯇꯣꯅꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯅꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯃꯃꯤꯠꯇꯗꯤ ꯑꯉꯥꯡ ꯃꯥꯟꯗ꯭ꯔꯕꯅꯤ꯫
Natchabu funingi haiduna asuk mathung maram khangdana hekta asuk thina furibase kaigino. Ichi anisina kanada kyamu lalurage. Nupi oibe habase nupasingi mi'yeng famne. Masida mina fajanabane haiduna ke maudana surgery tawriba. Aduga imana ichi anisibu daktana bu hotnabiri. Thajedu mapi tap tap tarduna macha tombade injirei. Image tomba punsida ngasi mukningba kaiba leite. Nomatay chasinda mina usitanaba thabak tawganu haina takpiba tambikhiba mayamdo. Nache chawna mikup kharasida loina image ijatpu leikha tahalame. Masagi ijatpusu karino khaludra male. Matamsigi nungsinungolse yamna phatre. Aduna imana yam cheksina noibu sena jarakpani. Yengo mamanabi abemduna khangnaram manupadu nache nangbu khangnaduna restaurant da changlerami. Imana imit magna uduna puraga laglibani. Tony ngakna machide yengjay. Kaino aisibu checho nang nupa yam phangdrabo ha che abemna koram manupadu natradi nang leijadrabo. Nupadusu khabari umba chatlambo ira malene abega khangnaram matamduda nachena nupado pamjaba matawduda kainabane ye. Adagi nupado haujikti yam nungaira male. Adagi nachesina ehenba pambadagi Mamanabigi nupado amu khangnaredana. Aduda sunate haujik khangnariba nupasigi mamanaba amasu abemgana chegana koirame sibu hongnaribra haibane tugache imana fau tugache aisini. Tony sauna kaino che songna khali wakhalduba aigi iche makna suma tahabada tukachaba thabakse tawmni nungmada khalude ima chebe na amra la ami mana gangba mayamdo ima kumpham leite. Mana nachese restaurant da changki thajadraga chatluse abaduda imasu asingba amatadi khanglagena chatpani. Tony na mamabu themjinbirami. Ima noi matamgi nupiga haujika nupiga lamchat sajat thakchiga si bebar hongnelon chat wakhalna jingba mayamse yamna khetnarabani. Lao imungda changlase baba la agam makha taranu tumina lerse baba na phubada shibatari. Cheso gyan taro ko na angang natrabani. Taroi nungsibagi leinada ikai ki khangdre aduna bu mamanabina nupa phangtabi aigi arem khak pambi haibada machinu khumba ngamdrebani mara leibani na. Tahen bisu ngasai degi tarambadu haujikta da sagalai. Lisha pakhang oiba habase nupa matang nupi matang magi punsida khangnani haiba leibra. Lesari ngede ko yodana langhodana mawira kanda nupa khan bayabra nupa koi bayabra ba mi lamde satnarasu ekhoi side di satnare aduga kopaloi ba habasibu nupi na pamjaba nupada leibadi yadra nupa na pamjaba nuksijaba nupi khandongni haiba leibra ba. Che songna nupada pamjaba nuksijaba fana oirabasu nupado na hairatana hekta khangna bayaba nate. Matam amada nupaduna chebemda pamlamasu magi attitude aduna pamlaktabai aikhoi chechau pamlakba nushir poirangani ye. Mamanabina koiramaga kaidorage chak sadrifa ayukni irujadrifau pakhanglisani. Thajena sauraga aigi chinjakta khumlibani ne nangso nachegi lonjatse nangsu chatlabo. Ima noi matamdana nungdangda likon chanaba adagi labuk lamhangda umang wangmangda charu marakta haujiknane taru tananba restaurant or hotel motel gumbada gyanda birako thainagi a black and white matamduga haujika summanaraga leikhidraba. Thajedu handakti fuk hogalaga tahenbida oina fudarai. Nang yamna chakotpa pambra ha nachindu engonda onkhalaga khumkhidro ha khumkhidro. Tahen bisu maching amani mamana furibadu karimta nakchungdage aidi chakotpa yamna pami che bemna ekhoi che chawna koinarami hairiba nupa rogerda aduda iwa naikhrani noina luhungbidrasu nawalongde. Thajedu tahen bigi managanda set kalami chaina adu khangduna muklaga lei athombi oidorine nang ha nang ne henabu nachedagi chu charudorine. Jari aidi chu charoi matam sigi irangai kase khra khayau jaramadi chesausu aisu sumaina noi ki choknaba tawri faningini haiduna phajin pusilaga thamabani na
ꯍꯧꯖꯤꯛꯇꯤ ꯊꯧꯔꯤ ꯇꯠꯂꯕ ꯁꯅꯥꯎ ꯑꯣꯟꯗꯧꯔꯤ ꯏꯃꯥꯅꯁꯨ ꯋꯥꯔꯛꯄ ꯉꯝꯃꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯃꯒꯤ ꯃꯇꯧ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯑꯇꯣꯝꯕꯤꯒꯤ ꯃꯆꯤꯟ ꯈꯨꯀꯟꯗꯨꯗ ꯊꯥꯖꯗꯨ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯖꯗꯨꯅ ꯈꯪꯖꯩ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯃꯥꯡꯉꯦ ꯑꯩ ꯃꯥꯡ ꯇꯥꯛꯑꯦ ꯏꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯁꯣꯝꯗꯅ ꯒꯦꯠꯇꯨ ꯀꯟꯅ ꯊꯤꯜꯂꯛꯄꯗꯨꯗ ꯔꯥꯅꯤꯗꯨ ꯊꯣꯔꯛꯇꯨꯅ ꯒꯦꯠꯇꯨ ꯍꯥꯡꯂꯝꯃꯤ ꯀꯅꯥ ꯑꯩ ꯈꯪꯕꯤꯗ꯭ꯔꯕ ꯔꯥꯅꯤ ꯉꯛꯅ ꯈꯪꯗ꯭ꯔꯦꯅꯦ ꯈꯪꯂꯣꯏ ꯅꯆꯥꯅꯨꯄꯤ ꯂꯝꯀꯦꯜ ꯍꯥꯏꯕꯤ ꯆꯟꯅꯔꯣꯏꯗꯕꯤꯗ ꯀꯧꯊꯣꯔꯛꯑꯣ ꯍꯧꯖꯤꯛꯃꯛ ꯃꯥꯅ ꯍꯨ ꯀꯥꯝꯂꯝꯕ ꯌꯨꯝꯗꯨꯗ ꯆꯠꯂꯒ ꯂꯥꯟꯖꯔꯦ ꯍꯥꯏꯗ ꯇꯥꯔꯒꯗꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯆꯥ ꯍꯥꯠꯂꯀꯥꯟꯗ ꯅꯨꯡꯁꯤꯅꯕꯅꯤ ꯊꯨꯡꯅꯔꯣꯏꯗꯕ ꯑꯣꯏꯕꯅ ꯁꯤꯃꯤꯟꯅꯕꯅꯤ ꯍꯥꯏꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯇꯣꯝꯗ ꯁꯤꯗꯣꯛꯄꯤꯒꯦ ꯑꯗ ꯅꯆꯥꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯔꯅꯤ ꯅꯄꯨꯔꯣꯏꯕ ꯄꯨꯂꯤꯁꯇꯨꯅ ꯀꯟꯕꯒ ꯉꯝꯂꯔꯣꯏ ꯔꯥꯅꯤꯗꯨ ꯖꯦꯛꯀꯤ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯂꯝꯃꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯗꯨꯔꯥ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯕꯦꯝꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯁꯥꯎꯔꯗꯨꯅ ꯖꯦꯛꯇ ꯆꯩꯔꯛꯏ ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏꯗꯧꯅ ꯂꯩꯌꯣ ꯃꯄꯨ ꯁꯥꯒꯅꯣ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯅꯪ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯪꯉꯒꯦ ꯍꯥ ꯅꯪꯅ ꯈꯪꯕꯉꯩꯗꯣ ꯍꯥꯏꯔꯛꯑꯣ ꯈꯪꯗꯕꯉꯩꯗꯣ ꯑꯃꯨꯛ ꯇꯥꯛꯄꯤꯔꯛꯀꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯉꯔꯥꯡꯗ ꯅꯨꯡꯉꯥꯏꯔꯛꯂꯒ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯥꯎꯈ꯭ꯔꯕ ꯅꯣꯏꯒꯤ ꯕꯣꯁꯇꯨꯗ ꯇꯝꯂꯨꯁꯣ ꯖꯦꯛꯁꯨ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯆꯤꯟꯗꯣ ꯈꯞꯊꯔꯛꯏ ꯅꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯪꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛꯀꯤ ꯑꯃꯗꯤ ꯇꯨꯡꯒꯤ ꯈꯟꯒꯗꯕꯅꯦ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯖꯦꯀꯣꯕꯇ ꯌꯦꯠꯂꯤꯕꯗꯣ ꯀꯩꯒꯤꯅꯣ ꯅꯨꯄꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ ꯍꯧꯖꯤꯛꯇ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯒꯤ ꯋꯥꯅꯦ ꯅꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯂꯣꯏꯅꯃꯛꯇꯤ ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯄꯨ ꯁꯥꯕ ꯅꯪꯁꯨ ꯈꯪꯖꯤꯜꯂꯣ ꯖꯦꯀꯣꯕꯅ ꯈꯕꯔ ꯌꯣꯜꯂꯤꯉꯩꯗꯒꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯈꯤꯕ ꯄꯥꯝꯖꯈꯤꯕ ꯇꯤꯟ ꯑꯦꯖ ꯃꯇꯝ ꯍꯥꯏꯕꯁꯦ ꯇꯥꯛꯇ꯭ꯔꯕꯁꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯅꯥꯝꯇ ꯀꯥꯜꯂꯒ ꯆꯠꯈꯤꯕ ꯅꯠꯇꯦ ꯑꯍꯦꯟꯕ ꯂꯣꯏꯅ ꯄꯥꯝꯅꯔꯤꯕ ꯉꯥꯛꯇꯅꯦ ꯅꯪꯁꯨ ꯉꯥꯏ ꯑꯩꯁꯨ ꯉꯥꯏ ꯑꯍꯦꯟꯕ ꯄꯥꯝꯗꯕ ꯁꯥꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯍꯦꯜꯂꯝꯗꯣꯏꯅꯦ ꯑꯣꯏꯖꯕ ꯊꯤꯕꯗꯤ ꯆꯤꯟ ꯈꯛꯀꯤ ꯋꯥꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯖꯦꯀꯣꯕꯀꯤ ꯃꯔꯨꯞ ꯔꯣꯖꯔꯗꯨꯁꯨ ꯃꯔꯥꯜ ꯆꯥꯎꯅ ꯂꯩ ꯇꯣꯟꯁꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯥꯒꯤꯁꯨ ꯃꯔꯥꯜ ꯌꯥꯝ ꯂꯩ ꯄꯨꯝꯅꯃꯛꯁꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯈꯛꯇꯒꯤ ꯏꯔꯥꯟ ꯅꯠꯇꯦ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯛꯈꯤꯅꯤ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯖꯦꯀꯣꯕꯄꯨꯁꯨ ꯑꯋꯥꯐꯝꯗ ꯑꯗꯨꯝ ꯇꯥꯍꯟꯈꯤꯅꯤ ꯔꯣꯖꯔꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯀꯌా ꯊꯥꯔꯛꯈꯤ ꯑꯩꯁꯨ ꯖꯦꯀꯣꯕꯀꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯕꯗꯨꯗ ꯏꯆꯝ ꯆꯝꯅ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯈꯤ ꯅꯣꯡꯃꯒꯤ ꯔꯣꯖꯔꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯧꯖꯤꯜꯂꯛꯈꯤ ꯑꯩꯁꯨ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯐꯥꯎꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯖꯦꯀꯣꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤ ꯇꯣꯟꯗꯤ ꯊꯥꯏꯅꯗꯒꯤ ꯖꯦꯀꯣꯕ ꯑꯗꯨꯝ ꯄꯥꯝꯖꯔꯛꯄꯅꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯥꯡꯗꯁꯨ ꯃꯥꯅ ꯖꯦꯀꯣꯕꯀꯤ ꯃꯔꯝꯗ ꯄꯜꯂꯛꯈꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯖꯦꯀꯣꯕꯇꯨ BFꯅꯤ ꯍꯥꯏꯕ ꯏꯀꯥꯏꯕꯅꯤꯅ ꯂꯣꯟꯅ ꯊꯝꯖꯈꯤ ꯍꯩꯄꯥ ꯁꯥꯕꯤ ꯇꯣꯟꯅ ꯂꯣꯏꯅ ꯁꯔꯥꯁꯟꯕꯤꯈꯤ ꯃꯥꯅ ꯖꯦꯀꯣꯕꯀꯤꯗꯃꯛ ꯃꯇꯤꯡ ꯊꯣꯛꯀꯩ ꯁꯥꯎꯕꯤꯕꯗꯨ ꯎꯕꯗ ꯑꯩꯁꯨ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯔꯣꯖꯔ ꯀꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯔꯣꯖꯔꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤꯒꯤ ꯀꯌꯥꯇꯕꯨ ꯄꯥꯝꯕ ꯑꯣꯏꯔꯝꯈꯤ ꯅꯪꯁꯨ ꯈꯜꯂꯣ ꯔꯣꯖꯔ ꯑꯐꯕ ꯃꯤꯔꯥ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯕꯨ ꯍꯧꯖꯤꯜꯂꯒ ꯏꯖꯠ ꯂꯧꯕ ꯉꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯑꯣꯏꯅꯁꯨ ꯎꯕꯤꯕ ꯇꯧꯉꯝꯕꯤ ꯐꯠꯇꯕꯤꯁꯨ ꯇꯥꯍꯟꯕ ꯃꯣꯏ ꯑꯃꯠꯇꯁꯨ ꯑꯣꯏꯈꯤꯕ ꯀꯔꯝꯕ ꯃꯤꯅ ꯃꯁꯤꯗ ꯊꯃꯣꯏ ꯀꯥꯏꯔꯣꯏꯗꯒꯦ ꯖꯦꯛ ꯍꯟꯗꯛꯇꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯕꯦꯝꯗꯤ ꯄꯦꯝꯗꯕ ꯃꯌꯥꯝꯗꯨꯅ ꯑꯁꯥꯎꯕꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ ꯑꯗꯨꯛ ꯂꯤꯅ ꯇꯤꯟꯅꯔꯝꯕ ꯃꯥꯅ ꯖꯦꯀꯣꯕꯀꯤꯗꯃꯛ ꯑꯩꯕꯨ ꯈꯠꯅꯕ ꯉꯝꯃꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯊꯤꯅ ꯉꯥꯡꯗꯨꯅ ꯈꯠꯅꯕ ꯇꯥꯕꯅꯤ ꯑꯩꯕꯨꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯑꯣꯏꯅ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯕꯗꯅꯥꯝ ꯇꯧꯕꯤꯕꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏ ꯌꯦꯠꯀ ꯌꯥꯎꯅ ꯌꯦꯠꯂꯤꯕꯅꯤ ꯑꯩ ꯈꯪꯉꯦ ꯖꯦꯀꯣꯕꯅ ꯃꯇꯝ ꯑꯃꯗ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯃꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯕు ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯑꯣꯜꯍꯟꯈꯤꯕꯁꯨ ꯔꯣꯖꯔꯒ ꯇꯣꯟꯒꯅꯅꯤ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯗꯥꯛ ꯑꯁꯤꯁꯨ ꯔꯣꯖꯔꯅꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨꯁꯨ ꯃꯥꯡꯍꯟꯕꯤꯔꯝꯕ ꯃꯥꯏꯊꯣꯡꯕꯨꯁꯨ ꯗꯥꯛ ꯇꯥꯍꯟꯕꯤꯔꯝꯕ ꯊꯃꯣꯏꯕꯨꯁꯨ ꯀꯥꯏꯍꯟꯕꯤꯔꯝꯕ ꯃꯌꯥꯝ ꯃꯥꯡꯗ ꯐꯠꯇꯕꯤꯁꯨ ꯇꯥꯍꯟꯕꯤꯕ ꯊꯥꯔꯣꯏ ꯑꯩꯅ ꯍꯤꯡꯂꯤ ꯐꯥꯎꯗꯤ
ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯁꯨ ꯇꯣꯟꯁꯨ ꯑꯃꯠꯇ ꯂꯦꯞꯅ ꯊꯥꯔꯣꯏ ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯕꯦꯝ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯈꯩ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯐꯥꯎ ꯁꯥꯔꯒ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯕꯦꯝꯒꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯐꯠꯇꯕ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝ ꯖꯦꯀꯣꯕꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯄꯩ ꯃꯔꯝꯁꯨ ꯈꯪꯂꯕꯅꯤꯅ ꯀꯩ ꯍꯥꯏꯒꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯃꯥ ꯔꯥꯅꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁꯟ ꯑꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯕꯗꯤ ꯅꯣꯏꯁꯨ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯀꯔꯤ ꯐꯪꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯤꯜꯂꯨ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯇꯥꯛꯂꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯊꯤꯛ ꯇꯧꯒꯦ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅ ꯃꯗꯨ ꯇꯧꯒꯨꯝꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕꯤꯕꯅꯤ ꯇꯥꯟ ꯆꯥꯔꯗꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯃꯥꯟꯅꯔꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯅꯕ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯍꯥꯏꯔꯒ ꯔꯥꯅꯤꯗꯨ ꯒꯦꯠ ꯂꯣꯟꯁꯤꯟꯈꯤ ꯖꯦꯛꯁꯨ ꯊꯧꯅꯥ ꯄꯨꯝꯕ ꯍꯜꯂꯗꯨꯅ ꯕꯥꯏꯛꯇꯨ ꯊꯧꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯋꯥ ꯂꯥꯡ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈꯤ ꯖꯦꯁꯄꯔꯅ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯖꯦꯛ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯃꯇꯧꯗꯨꯗ ꯖꯦꯁꯄꯔꯗꯨ ꯉꯛꯂꯝꯃꯤ ꯖꯦꯀꯣꯕ ꯐꯪꯉꯦ ꯃꯪꯗꯨꯅ ꯂꯩ ꯔꯣꯖꯔ ꯐꯪꯉꯦ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯅꯪ ꯐꯪꯉꯦ ꯀꯩꯝ ꯈꯨꯝꯗꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯖꯦꯛꯁꯨ ꯁꯨꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯕꯦꯝ ꯍꯥꯏꯕꯤ ꯂꯥꯏꯍꯣꯔꯤꯗꯣ ꯐꯠꯄꯨꯗꯤ ꯐꯠꯇꯦ ꯍꯥꯏꯕꯕꯨ ꯐꯠꯇꯕꯁꯦ ꯃꯇꯣꯝꯇ ꯅꯠꯇꯦꯗ ꯔꯣꯖꯔꯒꯤꯁꯨ ꯃꯔꯥꯟ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯇꯣꯟꯗꯨꯁꯨ ꯊꯥꯏꯅꯗꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯄꯥꯝꯃꯛꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯑꯗꯨꯁꯨ ꯈꯔꯗꯤ ꯂꯥꯟꯕ ꯃꯥꯜꯂꯦ ꯑꯩ ꯑꯕꯦꯝ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯅꯤ ꯑꯕꯦꯝꯅ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯛꯑꯦ ꯃꯁꯥꯗꯣ ꯐꯠꯇ꯭ꯔꯦ ꯈꯪꯖꯩ ꯑꯗꯨꯕꯨ ꯁꯤꯌꯧꯅ ꯐꯠꯇꯕꯒꯤ ꯃꯔꯝꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ ꯖꯦꯁꯄꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯇꯣꯟꯒꯤ ꯃꯔꯥꯅ ꯀꯔꯤ ꯔꯣꯖꯔꯒꯤꯅ ꯀꯔꯤ ꯖꯦꯀꯣꯕꯀ ꯑꯕꯦꯝꯒ ꯀꯣꯏꯅꯔꯝꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗ ꯀꯣꯏꯅꯔꯝꯕ ꯃꯥꯜꯂꯦ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅꯩ ꯈꯪꯅ ꯈꯪꯅ ꯔꯣꯖꯔꯅꯁꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯈꯪꯅꯔꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯀꯧꯅꯔꯝꯗ꯭ꯔꯤꯗꯣ ꯑꯗꯨꯒ ꯇꯣꯟꯗꯨꯁꯨ ꯅꯨꯄꯥ ꯐꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯖꯦꯀꯣꯕꯁꯦ ꯊꯥꯏꯅꯗꯒꯤ ꯃꯃꯥꯟꯅꯕꯤꯅ ꯀꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯃꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯖꯦꯁꯄꯔꯅ ꯑꯁ ꯂꯣꯏꯔꯦ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯒꯨꯝꯁꯦ ꯗꯁꯥ ꯐꯠꯇꯦ ꯑꯩꯗꯤ ꯌꯥꯎꯖꯔꯣꯏ ꯍꯥꯟꯅꯕꯨꯗꯤ ꯃꯔꯝ ꯈꯪꯗ꯭ꯔꯤꯉꯩꯗꯕꯨꯗꯤ ꯍꯩꯄꯥ ꯁꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯀꯩꯝ ꯍꯥꯏꯖꯔꯣꯏ ꯑꯩ ꯉꯁꯤꯗꯤ ꯑꯕꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯑꯔꯥꯟꯕꯗꯤ ꯀꯌꯥ ꯌꯥꯎꯔꯝꯅꯤ ꯊꯥꯖꯗꯦ ꯊꯃꯣꯏ ꯆꯥꯛꯈꯤꯕꯗꯒꯤ ꯑꯁꯤꯌꯧꯅ ꯐꯠꯈꯤꯗꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯚꯦꯠ ꯅꯨꯄꯤ ಮಾꯟꯕ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯗꯕꯨ ꯃꯆꯤꯡ ꯐꯠꯇ꯭ꯔꯒꯗꯤ ꯁꯤꯕ ꯅꯥꯕ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯖꯥꯠ ꯖꯥꯠ ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯒ ꯃꯥꯏ ꯇꯣꯟ ꯍꯥꯏꯗꯨꯁꯨ ꯅꯨꯄꯥ ꯐꯪꯗꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯖꯦꯁꯄꯔꯅ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯃꯥꯏꯊꯣꯡꯗꯅ ꯑꯃ ꯋꯥꯈꯜꯗꯅ ꯑꯃ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯕꯣꯁꯁꯦ ꯃꯗꯥꯎꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯗꯕꯖꯥꯠꯅꯤ ꯉꯁꯤꯁꯦ ꯇꯣꯟꯒ ꯖꯦꯀꯣꯕꯀ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯔꯨ ꯃꯥꯜꯂꯦ ꯑꯗ ꯑꯕꯦꯝꯅ ꯇꯣꯟꯒꯤ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯒ ꯑꯅꯤꯗ ꯎꯅꯔꯤꯉꯩꯗ ꯐꯥꯔꯨ ꯃꯥꯜꯂꯦ ꯑꯩꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤ ꯂꯟꯖꯥꯎꯅꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯇꯣꯟꯗꯨꯁꯨ ꯂꯧꯗꯕꯅ ꯐꯅꯤꯗ ꯃꯃꯥꯟꯅꯕꯤꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯗꯒꯤ ꯃꯥꯅ ꯈꯪꯅꯔꯝꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁ ꯌꯥꯗ꯭ꯔꯦ ꯇꯥꯕꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯅꯦ ꯂꯥꯜꯂꯤꯕꯁꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅꯤ ꯑꯕꯦꯝꯗꯨ ꯈꯛ ꯅꯠꯇꯦ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯌꯥꯎꯒꯨꯝꯁꯦ ꯅꯨꯡꯁꯤꯅꯒꯦꯔꯥ ꯂꯧꯒꯦꯔꯥ ꯂꯧꯔꯣꯏꯔꯥ ꯃꯈꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯅꯤ ꯃꯤꯅꯁꯨ ꯃꯤꯅꯥꯏ ꯃꯄꯨ ꯁꯥꯕ ꯍꯥꯏꯕꯤꯕ ꯍꯩꯄꯥ ꯁꯥꯕꯁꯨ ꯇꯥꯕ ꯀꯩꯀꯥꯟꯗꯒꯦ ꯌꯥꯎꯔꯒꯨꯝꯁꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯦꯝꯆꯥ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ ꯅꯨꯄꯥ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯖꯦꯁꯄꯔꯅ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ ꯃꯦꯝꯆꯥ ꯑꯣꯏꯔꯝꯕꯗꯨꯗ ꯏꯃꯥ ꯃꯦꯝꯆꯥꯗꯨ ꯀꯥꯗꯨꯗ ꯐꯠ ꯆꯪꯂꯛꯏ ꯅꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯏꯃꯥ ꯂꯣꯏꯅ ꯇꯥꯔꯦ ꯏꯃꯥꯅ ꯍꯪꯒꯦꯁꯨ ꯈꯜꯂꯝꯕꯅꯤ ꯋꯥꯔꯤꯗꯣ ꯇꯥꯔꯕꯁꯨ ꯃꯔꯤ ꯃꯈꯣꯡꯗꯤ ꯏꯃꯥ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯨꯄꯤ ꯑꯅꯤꯗꯣ ꯏꯃꯥꯅ ꯃꯁꯛꯁꯨ ꯈꯪꯗꯦ ꯅꯣꯡꯃ ꯏꯆꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯏꯆꯥꯒ ꯈꯪꯅꯔꯝꯕꯗꯤ ꯃꯥꯜꯂꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯠꯇ ꯍꯥꯏꯗꯕꯅ ꯏꯃꯥꯁꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯖꯦꯛꯅ ꯍꯣꯏꯃ ꯅꯨꯃꯤꯠꯇꯨꯗ ꯄꯨꯈꯠꯄꯤꯔꯝꯕ ꯅꯨꯄꯤꯗꯣ ꯑꯕꯦꯝ ꯀꯧꯕꯅꯤ ꯊꯥꯏꯅ ꯖꯦꯀꯣꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤꯅꯤ
ꯑꯗꯨꯒ ꯔꯣꯖꯔꯅ ꯑꯃꯨꯛ ꯀꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯈꯧꯇꯣꯛ ꯆꯥꯟꯅꯗꯨꯅ ꯀꯧꯔꯨꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯅꯨꯄꯤꯗꯣ ꯇꯣꯛꯅꯔꯀꯥꯟꯗ ꯑꯃꯨꯛ ꯀꯧꯅꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯃꯥ, ꯃꯈꯣꯏꯁꯦ ꯏꯟꯈꯠꯂꯛꯄꯒꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯂꯨꯗꯕꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯗ ꯑꯕꯦꯝꯗꯨꯒꯤ ꯃꯔꯥꯜ ꯈꯛꯇꯁꯨ ꯅꯠꯇꯦ, ꯂꯣꯏꯅꯃꯛꯀꯤ ꯃꯔꯥꯜ ꯂꯩ꯫ ꯑꯗꯨꯒ ꯑꯕꯦꯝꯗꯨꯁꯨ ꯊꯃꯣꯏ ꯀꯥꯏꯈꯤꯕꯒꯤ ꯂꯃꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯝꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯣꯏ, ꯑꯕꯦꯝ ꯃꯁꯥꯅꯁꯨ ꯍꯥꯏꯖꯩ ꯃꯥꯁꯦ ꯐꯠꯇ꯭ꯔꯦꯅ꯫ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯤ ꯑꯕꯦꯝ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦꯅ꯫ ꯑꯗꯨꯒ ꯏꯃꯥ, ꯔꯣꯖꯔꯁꯨ ꯃꯔꯨꯞꯀꯤ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯂꯤꯕꯗꯣ ꯃꯥꯁꯨ ꯑꯔꯥꯟꯕ ꯂꯩ꯫ ꯇꯣꯟ ꯍꯥꯏꯕꯤꯗꯨꯁꯨ ꯃꯃꯥꯟꯅꯕꯤꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯀꯣꯏꯔꯤꯕꯗꯣ ꯃꯥꯁꯨ ꯂꯥꯟꯒꯅꯤ꯫ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯦ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ, ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯖꯦꯀꯣꯕꯁꯨ ꯑꯆꯨꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯥꯒꯤ ꯐꯤꯔꯦꯞꯄꯨ ꯃꯤꯅ ꯇꯥꯛꯅꯕꯒꯤ ꯃꯊꯧ ꯀꯩ ꯇꯥꯒꯦ? ꯃꯁꯥꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯣꯏꯅ ꯐꯦꯁ ꯇꯧꯒꯗꯕꯅꯤ꯫ ꯑꯕꯦꯝꯁꯨ ꯅꯨꯡꯁꯤꯕꯒꯨꯝ, ꯇꯣꯟꯁꯨ ꯄꯥꯝꯕꯒꯨꯝ, ꯑꯗꯨꯗꯤ ꯃꯥꯁꯨ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯑꯕꯦꯝ ꯅꯨꯡꯁꯤꯔꯒꯗꯤ ꯐꯠꯇ꯭ꯔꯁꯨ ꯆꯨꯝꯊꯣꯛꯄꯤꯒꯦ ꯈꯜꯂꯒ ꯂꯧꯒꯗꯕꯅꯤ꯫ ꯇꯣꯟ ꯄꯥꯝꯂꯒꯗꯤ ꯂꯧꯔꯒꯦ ꯈꯜꯂꯒꯗꯤ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯅꯠꯇꯦ ꯒꯙꯥꯒꯤ ꯇꯥꯏꯞꯇ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯇꯩꯗ ꯌꯥꯅꯤꯡꯂꯕꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯖꯦꯀꯣꯕꯁꯨ ꯌꯥꯅꯤꯡꯗꯦ꯫ ꯃꯦꯝꯆꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯩꯁꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯕꯗꯨꯅ ꯂꯣꯏꯔꯦ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯇꯨꯡꯗꯁꯨ ꯀꯌꯥ ꯂꯥꯛꯀꯅꯤ, ꯃꯗꯨꯁꯨ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯑꯃꯅꯤ꯫ ꯐꯔꯦ, ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯋꯥ ꯌꯥꯝꯅ ꯆꯥꯎꯊꯣꯛꯇꯣꯏ ꯁꯔꯨꯛ ꯅꯨꯄꯤ ꯑꯅꯤꯃꯛꯇꯣ ꯂꯧꯔꯛꯇꯅꯕ ꯅꯣꯏ ꯑꯅꯤꯅ ꯁꯤꯜꯂꯨ꯫ ꯖꯦꯁꯄꯔꯅ ꯍꯣꯏꯃ, ꯑꯗꯨꯅꯤ ꯇꯨꯡꯗ ꯃꯌꯥꯝꯁꯨ ꯂꯩꯔꯤ, ꯂꯧꯗ꯭ꯔꯒꯗꯤ ꯑꯅꯤꯃꯛ ꯂꯧꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯒꯅꯤ꯫ ꯖꯦꯛꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯑꯕꯦꯝ ꯂꯧꯔꯦ ꯇꯣꯟꯅ ꯅꯨꯡꯉꯥꯏꯔꯣꯏ, ꯇꯣꯟ ꯂꯧꯔꯦ ꯑꯕꯦꯝꯅ ꯑꯗꯨꯝ ꯌꯦꯜꯂꯛꯀꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯑꯅꯤꯃꯛ ꯂꯧꯗꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯁꯣꯝꯗꯅ ꯇꯣꯟꯒꯤ ꯃꯄꯥ ꯔꯥꯖꯦꯟꯁꯨ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯊꯥꯖꯁꯨ ꯉꯁꯤꯗꯤ ꯄꯦꯟꯗꯕꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯔꯥꯖꯦꯟ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯊꯕꯛꯇꯨꯕꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅ? ꯅꯪꯅ ꯅꯍꯥꯟꯈꯩ ꯅꯆꯥ ꯁꯦꯟꯅꯔꯤꯁꯦ ꯀꯩꯗ ꯁꯦꯟꯅꯩꯅꯣ? ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯕꯣ? ꯇꯥꯏꯅꯕꯤꯌꯨ, ꯅꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯅꯐꯝꯅꯤ꯫ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯥꯏꯅꯐꯝꯅꯤ꯫ ꯇꯥꯏꯅꯕ ꯅꯠꯇꯦꯅꯦ ꯊꯥꯖ ꯅꯪꯕꯣ, ꯑꯩꯅ ꯇꯨꯃꯤꯟ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥꯟꯅꯕꯤ ꯑꯕꯦꯝꯒꯤ ꯃꯄꯥꯗꯨ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯜꯂꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯧ ꯀꯌꯥꯗꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯊꯣꯛ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯑꯃꯨꯛ ꯅꯆꯥꯒ ꯈꯪꯅꯔꯝꯕ ꯍꯥꯏꯁꯦ ꯃꯄꯥ ꯑꯩꯒꯤ ꯃꯥꯏꯀꯩꯁꯨ ꯌꯦꯡꯗꯕꯅꯤ꯫ ꯐꯩ, ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯅ ꯃꯥꯕꯨ ꯏꯔꯤꯛꯇ ꯂꯨꯍꯣꯡꯕꯤꯈꯤꯒꯅꯤ꯫ ꯌꯥꯗ꯭ꯔꯦꯗꯅ ꯃꯈꯣꯡꯁꯦ ꯊꯨꯗꯦꯛꯂꯒ ꯁꯣꯏꯅꯥꯏꯅ ꯊꯝꯅꯤ꯫ ꯑꯩꯅ ꯄꯥꯝꯂꯤꯕꯁꯨ ꯃꯗꯨꯅꯤ꯫ ꯀꯥꯟꯅꯗꯦ, ꯄꯟꯊꯕ ꯌꯥꯔꯔꯣꯏ꯫ ꯀꯨꯊꯤ ꯄꯨꯔꯒ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯃꯤꯅꯁꯨ ꯃꯃꯧ ꯑꯣꯏꯕ ꯑꯗꯨ ꯄꯥꯝꯂꯤꯗꯨꯕꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯒ ꯀꯩꯗꯧꯔꯒꯦ? ꯃꯥꯁꯨ ꯏꯆꯥ ꯑꯣꯏꯔꯁꯨ ꯃꯔꯝ ꯆꯠ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯤꯅꯤ꯫ ꯆꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯂꯣꯟꯅ ꯆꯦꯟ ꯆꯣꯡꯗꯅꯒ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯏꯆꯥ ꯑꯣꯏꯔꯁꯨ ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯣꯏꯕ ꯍꯥꯏꯍꯩꯗꯦꯗ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯩ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯅꯒꯦ꯫ ꯁꯣꯝꯗꯁꯨ ꯇꯥꯍꯦꯟꯕꯤꯗꯨ ꯂꯣꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯆꯦꯗ ꯄꯥꯎꯗꯨ ꯇꯝꯖꯔꯝꯃꯤ꯫ ꯆꯦꯆꯧ, ꯕꯕꯥ ꯂꯥꯛꯑꯦ꯫ ꯏꯃꯥꯅ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯝꯈ꯭ꯔꯦ꯫ ꯗꯥꯏꯔꯤꯀ ꯆꯦꯆꯧꯒ ꯂꯨꯍꯣꯡꯕꯤꯔꯅꯤ ꯍꯥꯏꯅꯈ꯭ꯔꯦ꯫ ꯇꯣꯟꯗꯨ ꯃꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ꯫ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯆꯦꯅ ꯀꯞꯄꯗꯨ ꯎꯔꯒ ꯇꯥꯍꯦꯟꯕꯤꯅ ꯆꯦꯆꯧ ꯀꯞꯀꯅꯨ, ꯂꯣꯟꯅ ꯆꯦꯜꯂꯕꯁꯨ ꯕꯕꯥꯅ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯍꯥꯠꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯗꯥꯖꯦꯀꯣꯛ ꯍꯣꯏꯗꯣ ꯆꯦ ꯑꯕꯦꯝꯒ ꯈꯔ ꯋꯥꯊꯣꯛ ꯑꯣꯏꯅꯔꯨꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯁꯨ ꯕꯕꯥꯅ ꯅꯍꯥꯟꯗꯒꯤ ꯈꯪꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯊꯣꯛ ꯑꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯆꯦꯆꯧꯒ ꯈꯪꯅꯔꯝꯕꯗꯨꯗ ꯕꯕꯥꯗꯣ ꯃꯩ ꯍꯧꯈ꯭ꯔꯦ, ꯊꯦꯝꯕ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯗꯥꯖꯦꯀꯣꯛꯇꯣ ꯅꯨꯡꯁꯤ, ꯏꯇꯩ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯆꯧ, ꯃꯗꯨ ꯌꯥꯝꯅ ꯐꯖꯔꯔꯣꯏꯗ꯫ ꯆꯦ ꯑꯕꯦꯝꯒ ꯈꯪꯅꯔꯝꯕ ꯀꯧꯕꯅꯤꯅ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯗ ꯈꯪꯅꯩ ꯂꯩꯁꯤꯜꯂꯦꯅ ꯑꯗꯨꯝ ꯕꯗꯅꯥꯝ ꯆꯥꯔꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯕꯨ ꯊꯥꯏꯅꯗꯒꯤ ꯄꯥꯝꯖꯕ ꯗꯥꯏꯔꯦꯛꯅ ꯕꯦꯁ ꯇꯥꯔꯅꯤꯌꯦ꯫ ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯣ꯫ ꯆꯦ ꯑꯕꯦꯝꯗꯣ ꯈꯔꯁꯨ ꯉꯝꯕꯅꯤꯅ ꯖꯥꯠ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ꯫ ꯇꯣꯟ ꯍꯟꯗꯛꯇꯤ ꯇꯞꯅ ꯑꯕꯦꯝ ꯈꯛꯇꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ꯫ ꯍꯣꯏ, ꯑꯩꯁꯨ ꯏꯔꯥꯜ ꯂꯩ꯫ ꯑꯕꯦꯝꯒ ꯈꯪꯅꯩ ꯈꯪꯅ ꯑꯩꯕꯨ ꯖꯦꯀꯣꯕꯄꯨ ꯊꯥꯏꯅꯗꯒꯤ ꯅꯨꯡꯁꯤꯖꯈꯤ꯫
Ada aisu Jacob tu nungsiba kaubanina Abemna Roger ka amuk khangnakhibatuda yamna nungajikide. Jacob na nungsibada Abemni khange machinmakna su haiki. Toan handakti tapna Bi Abem khaktagi maral sunati. Hoi aisu irale. Abemga khangna aibu Jacob thainadagi nungsijaki. Ada aisu Jacob tu nungsiba kaubanina Abemna Roger ka amuk khangnakhibatuda yamna nungajikide. Jacob na nungsibada Abemni khange machinmakna su haiki. Aduga kaitawino chesona amu da Jacob ka khangnaruise. Aisu ichegi michang changbagi wane chesausu naralaye. Imana chibibagi phubibagi imada fau aina chin khumbagi wane khalurati chenang sulale. Ton kapna hoi aisu iralaye thamoi sina nungsijaruba kaubanina matabu laining oiduna lerakibane. Abemda igonda nupa phangdabi nupa munbi haribada matik chai. Aina Jacobta ke ukhipasu lay. Phone number lauki phone tauki masisu aige choibane. Phare pumnamakse aigi laknani khandoklage. Ima babana pamjariba irika iluhongkrage. Numitudagi ton office chatkidre. Jacob ko pausu phaunakidre. Jacob fana farabasu Rajen amadi thajana yamna pamjadaba nupa haibadu oibana machanupibu lehenba pamkhide. Jacob su marayabakini khaladuna tonbu nungsiba phawruglabasu kautokpa tarami. Awaba khangduna ta laklabanina awaba kaya laklabasu hainaba haibadu oirami. Mamit mana chijet usinduna pumnamaktu lanthengnanaba hotnarami. Mai paglabami amatana punshigi lanpham kaya bu maithiba pirami haibadu haimanba thokloi. Waraga nungaiba hemkalakpasu leiribani. Ai wari haiduna pumnamak wakhalbu phathaba ngamdrabati kaidaunungda mai paglabami haibadu oiba ngamloi. Hapta amamukti Jacob su tumba chaba yaramde. Ton su adu mangai kuinabu laikhradi wakhal masu adum tapna kaukhiba tabani. Yadra haiba mafamduda hena aikoi miyoibana hakchina lawi. Adubu maduna kaishu mai pakpa afabadi khak oirakloi. Tonsu mapa mamana yadraba pamdraba mini khanglabanina Jacobbu kaukthoknaba honachaki. Jacobsu masagi maraldu khangladuna tonbu kaukthokpa tarami. Abemsu tonga Jacobka kainakre khanglabanina tumina leikirami. Matam khara hokre Roger du nungdawairam taha Jacob hoita lai. Bye. Jack tarduna halukdri. As phone barakte. Kidobu yaurge. Roger nungaitana. Tondu luhongdor male. Invite pirami manau pidulaga. Nangiro. Natti. Aigi natti. Stop na pingaktagi pirami nupamte yaukte. Oh, fari ke dorge hongjagrasanu. Jacki ke shulaitaba wahituda Roger dungakna. Tolu hongkradi Jacob ki punsi kay hoyuni nai khangdabra. Malu hongkraga kay dorge. Jacob ni Jacob oina dum leigani. Aikhoina mahakbu ngaksenari. Aujik tongi wakhal kaukrabani. Pakhang leisa oringegi nungsiba kainakibagi maichakta madanglo. Masidi ayambana mipum khudimak oiramnida. Roger na Abemna laina thokhanba ngaktani yam phattaba nupini madu. Mana itattatana tonda nupa phangdabi nupa munbi haibadagi misu ikairappa tabani. Abem afaba nupi nate aikhoisu khangi. Inkhalakpagi haunasani nupa uba khudingi pamjabi ngaujabi ahenba pamba nupini. Masidi mahakhak nateda 100% di Abemgumba ngaktani. Matam amada Abemna fajaringaida maduda ngaukiba nupasa Jacob khuldasu nate nangsuni natra. Handakti Jack ki maru leiba wangangduda Roger du ngakpada natana ikaibasu phawrami. Makha tabasu ngamda tumina leirami. Mana tumina leibaduda Jack makha tarai. Abemna shiona fatkidira. Nangsu tonsu Jacobsu phatabaine. Nakhoi humna pharamadi Abemda badanam pi toksaru
gyan tana wari watai sanaduna mabu phanaba sinbiramba yabani kaidagi nangna su biramme ije su manghan biramme adagi amu khundok biramme adai masu mabu nungsi jakiba Jacob amu thirapani masida amu Jacob na nungsi biramdre adagi mamanabi oina koi lerame sidabu bet ondradi kaino nang ai oirasu bet ki role adum lawpa tabani yamla laba aina haise ai abemna krimta mantra kamakti ko ai su saktu chari banina mina harakli mayamda aranba kharigi manungda achumba su yori banina wa makha tarudana maise khuiraga lakibani Roger ikai bana mamaidu bang bang sar e tapna maru luktharaga oije nang haise aranba yaude aishu isagi aran makhardi lei isagi irandu kupsilaga abemda khakta taina bikre to aduni nasagi naran kupchina bhonabada mi amatangda loina aranba tahana bhonarati loina papu butabani chumme bai abem se Jacob ka khangni Jacob nasu pamjai nungsijai aishu khangi abem ki phajabu ubada aishu marak ama ngauki aigi su punchi ki oina ahanba nupi ga message thanaba phone wari toina toina sanaba uribana aishu monda ngauki matangduda aishu Jacob ka tinarasu khoktok janaki imanasu Jacob tinaba sunga yakide mapa chanakiduna aikhoini gonglakide adubu bai Jacob ka punkidabadagi ai isase warakpinaba leitraba sahibadu onki apemnasu Jacob ka pulaningde maramdi masu Jacob ka marak ama khangnaramba kobanina aisu mana haibada matam khra yaki aishu josanabada pura edik chuki apem aikhoini ka hena nungsinaki bana aina sumase kya interest orakide adagi imanaba mayanga pullaga thakpa chaba josanaba toina horaki ai abem khangnari haibu phau kauraki wakhalasida nupi haibasidi nupana masa soklurabanina toina unaningba ori sananingba care lobiba pamba tabani adubu pumnamakto aina abem doina badanam pibiki masu ijet manglabanina aina su thamoi ka henbiramabanina adagi Jacob ta onsinkibani Jacob nasu fana nungshirasu aiga khangnaramba kobanina maga khangnabada nungaitabagi khanglakidabani pumnamaktuki horaphamdi aina Jacob na nupa thoktabaga aishu afabadi nate isagi iral singdo haujikti isane azare Jack na bai aikoi miyobase lahandabu kanabu legene achumba sabaki wani mipum kudimak aranba loin tawibani adubu masagi maran kya gupsinabu honabada mi amada fatte haiduna taisingnaba ngaktane sidi aishugai nangsugai mipum kudimak hongnabine abemse ehenba pami anamsu yamna kali miki laikide adubu mana siyongna phatkidabase maram chawna leirame aishu nahan kedi kyabu khanglude asengba khanglaba matam sidadi noigi wathok sida taseng yaujiningdre adubu Jacob se longka oirabasu Jasper ikoini kidi boss haibada oiribanina mabu asoingam yaudunaba senaba haibase aikoigi thone Roger na chume haujikti nakoigi kokdanate aigisu boss oirabane aduna wafamse mangonda haragumse haidi haiduna warau kharsanu adugidi kaisu warauroida nupi angangidama aikoi noi kainaba yaba nateda hoi bai tanjaduda Jacob ki car du thokjilai maithongduda awabagi mamisu tati harauba nungaibagi mamisu tati yam lemna monghadana gari dagi kumtharai ainadi nanglerum kinena office anglubane nangdi hallerame gari model anoba taramu lakani hebane madugi chesang hana thachilamba customer singdugi loan yaudabida in case chidoba makoi ni panmu yenglaga pikro aniduna madaw yabu customer ni yenglaga loan bikro oi ai office pada pau pikrage sardi kharangan takna hanbiramabanina security singduga staff makoi mari duga gari singda fanaba silamani aisu wabasida airport chepadi yaudre ngusimak lakani habati aisu khangdabaini aidi hengumba lakto manba aisu nung phadokti kitanga nanjagi gaira hoida yaida ada polakto numisida ekhalambadugi habane fare coffee taklugi sidana yajare okjare penjare yumde chatlaga pothaurage koino ai ek lakpuga halaga aisiba aina tabu yadaba ori sanamira
ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯂꯥꯛꯑꯕꯅꯤꯅ ꯋꯥꯔꯤꯁꯨ ꯀꯥꯏꯔꯦ ꯑꯗꯨꯅ ꯍꯟꯖꯔꯒꯦ ꯇꯧꯕ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯌꯧꯔꯣ ꯔꯣꯖꯔꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯆꯠꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯂꯩꯍꯧꯏ ꯑꯣꯐꯤꯁ ꯆꯠꯂꯨꯕꯗꯨꯗ ꯃꯍꯩ ꯁ꯭ꯇꯥꯐꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯖꯦꯀꯣꯕꯁꯨ ꯇꯣꯟ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯕꯨꯗꯤ ꯈꯪꯂꯕꯅꯤ ꯊꯃꯣꯏꯗꯤ ꯀꯥꯏꯔꯤꯕꯅꯤ ꯃꯥꯏꯊꯣꯡꯗ ꯎꯠꯇ꯭ꯔꯕꯁꯨ ꯖꯦꯛꯀ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯏꯔꯤꯛꯇꯨ ꯊꯥꯖꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯏꯔꯦ ꯃꯃꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯏꯆꯥꯕꯨ ꯆꯥꯔꯕꯣ ꯍꯣꯏ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯆꯥꯔꯦ ꯑꯣ ꯑꯗꯣ ꯏꯆꯥꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯃꯃꯥ ꯑꯩꯅ ꯐꯣꯟ ꯇꯧꯖꯔꯛꯏꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩ ꯇꯣꯟꯒ ꯎꯅꯔꯒ ꯋꯥꯔꯤ ꯈꯤꯇ ꯁꯥꯟꯅꯅꯤꯡꯕꯩꯅꯦ ꯋꯥꯐꯝꯁꯦ ꯃꯃꯥꯅ ꯌꯥꯔꯒꯗꯤ ꯑꯩ ꯇꯣꯟꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯁꯤꯡꯗꯧ ꯁꯤꯡꯂꯕ ꯊꯥꯖꯅꯤ ꯑꯁꯨꯝꯅ ꯃꯌꯥꯕꯨ ꯅꯨꯡꯁꯤꯅ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣꯏ ꯂꯨꯍꯣꯡꯉꯝꯗꯥꯏ ꯍꯥꯏꯕꯁꯦ ꯂꯥꯏꯅꯁꯨ ꯃꯤꯅꯁꯨ ꯌꯦꯡꯁꯤꯟꯕ ꯀꯜꯂꯛꯄ ꯄꯦꯟꯅꯕ ꯃꯇꯝꯅꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯐꯠꯇꯦꯀꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯐꯣꯟꯗ ꯑꯗꯨꯝ ꯍꯥꯏꯅꯧ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯀꯩꯒꯤ ꯏꯆꯥꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯃꯁꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯦꯛꯇ ꯍꯥꯏꯌꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯇꯧꯍꯩꯗꯦꯀꯣ ꯊꯥꯖꯒꯤ ꯋꯥꯍꯩꯗꯨꯗ ꯏꯔꯤꯛꯇꯨ ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯖꯗ ꯍꯣꯏ ꯃꯃꯥ ꯑꯩ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯅꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯗꯧ ꯉꯥꯛꯇꯅꯤ ꯍꯧꯈ꯭ꯔꯕ ꯀꯌꯥꯗꯨ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯇꯨꯡꯒꯤ ꯈꯟꯗꯧꯅꯤ ꯍꯣꯏ ꯃꯃꯥ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯊꯥꯖ ꯁꯣꯡ ꯁꯥꯡꯅ ꯍꯨꯟꯗꯣꯛꯆꯩ ꯋꯥꯈꯜꯗꯗꯤ ꯈꯟꯖꯩ ꯖꯦꯀꯣꯕꯀ ꯃꯆꯥꯅꯨꯄꯤꯒ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯂꯨꯕꯒꯤ ꯋꯥꯔꯤꯗꯨ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯔꯣꯝꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯆꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯇꯣꯟ ꯃꯃꯥ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯥꯏꯌꯨꯗꯅ ꯀꯔꯤ ꯂꯩꯈꯣꯒꯦ ꯏꯆꯥꯒꯤ ꯑꯋꯥꯠꯄꯗꯣ ꯍꯥꯏꯌꯨ ꯏꯃꯥ ꯍꯣꯏꯅ ꯅꯨꯡꯁꯤꯅꯅ ꯏꯆꯥꯒꯤ ꯍꯥꯞꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯊꯥꯖꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯏꯃꯥꯒꯤ ꯇꯣꯟ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯅꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯅꯦ ꯉꯁꯤꯁꯨ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯤꯠꯇꯗꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕ ꯃꯥꯜꯂꯦ ꯑꯗꯨꯃꯛꯅ ꯏꯆꯥꯕꯨ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯃꯇꯝꯒꯤ ꯏꯔꯥꯡꯁꯦ ꯌꯥꯎꯔꯝꯈꯤꯔꯣꯏ ꯈꯜꯂꯨꯕꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯃꯔꯝꯗꯁꯨ ꯏꯃꯥꯅ ꯅꯣꯏꯗ ꯍꯪꯈꯤꯗꯕꯅꯤ ꯑꯩꯅꯁꯨ ꯃꯗꯨꯕꯨ ꯊꯥꯖꯔꯨꯗꯕꯅꯤ ꯅꯍꯩ ꯅꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕꯤ ꯑꯃ ꯑꯣꯏꯍꯟꯈꯤꯒꯦ ꯈꯜꯂꯨꯕꯅ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯤꯗ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤ ꯌꯥꯎꯈꯤꯗꯕꯅꯤ ꯏꯃꯥꯁꯨ ꯂꯩꯁꯥꯔꯛꯏꯕꯅꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯏ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗ ꯍꯦꯟꯅ ꯂꯩꯆꯨꯕꯅꯤ ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ ꯃꯤꯅ ꯅꯣꯛꯅꯗꯧꯕ ꯍꯪꯒꯣꯏꯗꯧꯕ ꯊꯕꯛꯇꯨꯗꯤ ꯐꯅ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅꯁꯨ ꯆꯠꯂꯣꯏꯗꯕꯅꯤ ꯃꯗꯨꯅ ꯇꯨꯡꯗ ꯀꯩꯗꯧꯉꯩꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ ꯈꯤꯇꯪ ꯁꯣꯏꯕꯗ ꯀꯂꯛ ꯄꯦꯟꯅꯒꯅꯤ ꯅꯨꯡꯁꯤꯕꯅ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯒꯗꯣꯔꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯏꯄꯨꯔꯣꯏꯕ ꯐꯠꯇꯕꯅ ꯑꯣꯠ ꯅꯩꯕꯗ ꯀꯤꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯇꯝꯒꯤ ꯇꯨꯡ ꯃꯥꯡ ꯌꯥꯝꯅ ꯌꯦꯡꯒꯗꯕꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯁꯤ ꯀꯥꯎꯐꯗꯦꯀꯣ ꯅꯪꯕꯨ ꯊꯥꯏꯅꯗꯒꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯔꯛꯄꯅꯤ ꯑꯩꯅꯁꯨ ꯏꯔꯤꯛꯇꯨ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯖꯈꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯁꯨ ꯊꯃꯣꯏ ꯀꯥꯏꯈꯤꯕꯅꯤ ꯃꯇꯝꯁꯤꯒꯤ ꯑꯍꯦꯟ ꯑꯊꯣꯏ ꯇꯥꯟꯅꯔꯛꯄꯒꯤ ꯍꯤꯗꯥꯟꯅꯕ ꯑꯣꯏꯕꯅ ꯅꯨꯄꯥꯗꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯏꯔꯤꯛꯁꯨ ꯅꯨꯄꯤꯗꯨꯗ ꯁꯤꯡꯅꯗꯨꯅ ꯉꯁꯤ ꯁꯤ ꯌꯧꯈꯤꯕꯁꯤꯅꯤ ꯃꯥꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯋꯥꯗꯤ ꯍꯌꯦꯡꯋꯥꯏꯐꯥꯎ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯏꯔꯤꯛ ꯑꯐꯕ ꯑꯉꯥꯡꯅꯤ ꯏꯃꯥꯅ ꯊꯥꯏꯅꯗꯒꯤ ꯃꯒꯨꯟ ꯈꯪꯏ ꯏꯆꯥꯕꯨꯁꯨ ꯃꯥꯅ ꯊꯥꯏꯅꯗꯒꯤ ꯄꯥꯝꯖꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯉꯁꯤ ꯑꯩꯅ ꯏꯆꯥꯒ ꯋꯥꯔꯤ ꯄꯨꯜꯍꯧꯗꯕꯒꯤ ꯑꯐꯕꯇ ꯀꯌꯥꯁꯦ ꯊꯣꯛꯈ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯅꯅꯥꯎꯄꯤꯒ ꯋꯥꯔꯤ ꯄꯨꯜꯂꯅꯤ
Handakti tondu tapna nokjarei. Hoi mama, aikhoi bise hojikpudi apam nuksi karino karimta khangdribani. Madi chahi khara leijakisanuda. Yam yari da leiba kharada nati miyam yari. Tanjaduda tongi fola e thaja bab tarduna kadudagi thokirami. Hello. Kidurmino. Shimlairambani. Oh. Kailirage. Phone toropa yadro. Adui natida sumhangbani. Odo nangi awatpa leirasu hairauko. Awatpa leikira leiruira. Ima ipana hapirba kharisina thamoina penjari. Oh, fai. Ado. Aisha wafam amatangdi hainingbani. Hoi, yai hayo. Nang lanadi launuko. Lauri. Luhumbase nang nasana yaningbra yaningdabra. Wahangduda ton ngi hakti khanjanei adubu mapa mamagi ma yengduna masida yaningba yaningdaba haiba amamuk leitre. Ipa imagi apambada aigisu apambani. Ton nungsinaba haibase thamoibu sengnakradi kainakiba matamda yamna wabani. Madugi chainado phangluraba misak leise. Aduna nangbudi masigi chainase phanganingde. Mi ama oiragadi awa nungai loina saruk thungba tabani. Nungaiba khak oiyu haibadudi lainasu yaroi minasu yaroi. Hoi chumi. Ado ton nang Jacobbu nuksibra nuksidabra. Wahangdugi pakhum ai piba ngamloi. Mada matang chadre. Matang chadre haigano matang yam chari. Nang namabu thamoi sengnamak nuksiba oiragadi nang lona mangona chenkro. Aina yaba pirabani. Nang na ingonda leiraga thamoi kaigadabada uraga ai khangma ngamloi. Ton mapidu tap tarai. Pendabana masado khara nikba sorai. Hoi, ai Jacobbu thainadagi nuksijari. Madumakna nangi proposal ado accept tawkhidabani. Adubu khubak namatang khubase makhol thoamdre. Mana aigidamakta lepiba ngamkhide. Abem nuksiri haibasu khangi. Maduda aina mabu nukshi haiduna leirubada nungaigadaba kaisu leite. Ai khakna mabu nuksijakibani. Manadi aigidamakta nupa thokna lepiba ngamkhide ngasi phawba. Nangshu aiga luhombase pamdrabadi adum haidokpiro. Kaisu akaiba leite. Yum pandabi kayasu leiriye. Ai hingba ngamni. Irikna nati don wakhaldu onare. Aidi nambu hujiksu nungsiriye. Nangidamakta aidi punchi supa nupi thidana layu haribasu ngamgani. Nangi wakhal kaunabu hotnabada mahakka khangnakibani. Adubu mana jela saiba matamduda ainadi isamatik chajadri haijakibani. Mana nungsibiba matawduda thajarduna aina mabu nupi ama oibagi respectu kaihaningdabagi chenkibani. Pumnamakta namthak oiramki. Achakpada gi haiba thamoi haibada ai oihauki. Mai chaktu khangba wabadagi ai punchigi nupi thieroi fau khanki. Itha thajadana nangna luhomba yarapasida aina maram oiraga nakoi anigi nuksibada yetpa pamdabagi aidi chumna sum hanglubani. Nangi thamoina kaigadaba oiragadi punchigi amuk hana Jacobki maramda palaroi. Ngasi aina wasaklibasini. Tondu pena kapthorai. Imanabida khangnaramba nupa adubu aina nuksiba phawriba thamoi ase itomta hojiktada angakwa phawre. Ton kapkano kai kapino se kapkano ai nungaitiba. Ai khoi nigi anubu punchi haudoba kuidrabane. Ado nangna nuksiriba nupada namanibiga khangnaba oiramlabasu maduda kaisu akaiba leitabra haina khalle. Maramdi nuksibagi haurupham tanja menja matang matam krimta leitabane. Nuksiba haibasidi just hojikta unarabasu nuksiradi adum nuksire. Tona Jacobbu phana nungshirabasu
ꯖꯦꯀꯣꯕꯅ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯥ ꯊꯣꯛꯅ ꯂꯦꯞꯄꯤꯕ ꯉꯝꯗꯕꯗꯨ ꯎꯔꯨꯕꯗ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯀꯥꯏꯅꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯤꯛꯀ ꯇꯣꯟꯒ ꯂꯨꯍꯣꯡꯒꯗꯧꯕ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯖꯦꯀꯣꯕ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯐꯅ ꯆꯪꯂꯕꯁꯨ ꯇꯣꯟ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯃꯅꯁꯨ ꯎꯁꯤꯠꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯊꯃꯣꯏꯗ ꯋꯥꯗꯕ ꯁꯥꯔꯝꯃꯤ꯫ ꯀꯩꯒꯨꯝꯕ ꯇꯣꯟꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯗꯤ ꯄꯥꯡꯅꯤꯡꯕꯅꯤ, ꯑꯗꯨꯁꯨ ꯋꯥꯈꯜꯗ ꯈꯟꯖꯕ ꯈꯛꯇ ꯃꯉꯥꯏꯔꯤ, ꯇꯥꯏꯕꯪꯗꯗꯤ ꯃꯪꯐꯥꯎꯅꯕ ꯉꯝꯖꯔꯝꯗꯦ꯫ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯄꯟꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯕꯛꯇ ꯅꯨꯄꯥ ꯊꯣꯛꯆꯔꯕꯁꯨ ꯅꯨꯄꯤ ꯅꯍꯥꯒꯤ ꯃꯇꯥꯡꯗꯗꯤ ꯃꯃꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯕ, ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯖꯦꯀꯣꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯟꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯌꯦꯠꯄꯤꯅꯕ ꯊꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯦꯅꯥ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯍꯣꯡꯈ꯭ꯔꯦ꯫ ꯊꯃꯣꯏ ꯆꯥꯛꯅ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯣꯟꯅ ꯂꯥꯛꯆꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯇꯣꯟ, ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯔꯦꯀꯣ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯊꯣꯏ ꯆꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯗꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯛꯀ ꯖꯦꯁꯄꯔꯒꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯃꯥꯕꯨ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯨꯝꯕꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯉꯛꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦꯁꯦ? ꯃꯤꯠ ꯄꯥꯡꯉꯨ꯫ ꯃꯃꯥꯒꯤ ꯃꯤꯍꯨꯜ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯦꯝꯆꯥꯗꯨ ꯋꯥꯈꯜꯅ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯑꯣꯏꯔꯝꯈꯤ꯫ ꯏꯃꯥ ꯈꯤꯗꯣꯛꯈꯤꯒꯦ꯫ ꯖꯦꯛꯅ, ꯑꯩꯁꯨ ꯅꯪꯅ ꯁꯤꯟꯅꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯅꯕ ꯂꯦꯞꯇꯣꯞꯇ ꯗꯇꯥ ꯑꯣꯟ ꯇꯧꯔꯝꯕꯅꯦ꯫ ꯑꯗꯒꯤ ꯖꯦꯁꯄꯔꯁꯨ ꯀꯤꯆꯟꯗ ꯂꯩꯔꯨꯕꯅꯦ꯫ ꯖꯦꯁꯄꯔꯅ ꯂꯥꯎꯔꯛꯄꯅꯦ, ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯖꯦꯁꯄꯔꯁꯨ ꯐꯗꯤ ꯑꯆꯣꯠꯄ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯦꯝꯆꯥꯒꯤ ꯃꯃꯥꯏꯗ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯥ. ꯖꯦꯀꯣꯕꯅ, ꯖꯦꯁꯄꯔ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯗꯤ ꯀꯤꯆꯟꯗ ꯉꯥ ꯌꯥꯏꯔꯨꯕꯅꯦ꯫ ꯏꯃꯥꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯗꯒꯤ ꯑꯇꯣꯝꯕ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯖꯦꯀꯣꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯃꯥꯒꯤ ꯀꯥꯗ ꯊꯅꯝꯕꯅꯤ꯫ ꯐꯣꯟꯗꯨ ꯃꯈꯥꯗ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯧꯈꯠꯂꯒ ꯀꯅꯥꯒꯤ ꯀꯣꯜ ꯂꯥꯛꯀꯦ ꯍꯥꯏꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯌꯥꯏꯃꯅ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯑꯗꯨꯗꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯈꯪꯂꯝꯃꯤ꯫ ꯀꯣꯜ ꯕꯦꯛ ꯇꯧꯔꯝꯃꯤ꯫ ꯍꯜꯂꯣ, ꯑꯩ ꯖꯦꯀꯣꯕꯅꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ꯫ ꯁꯦꯟꯇꯔ ꯃꯅꯨꯡꯁꯤꯗ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯈꯠꯅ ꯆꯩꯅꯕ, ꯐꯨꯅꯔꯛꯄ ꯌꯥꯎꯕꯗꯒꯤ ꯁꯣꯝꯒꯤ ꯅꯌꯥꯝꯕ ꯖꯦꯀꯤꯗꯨ ꯀꯣꯛꯇ ꯁꯣꯛꯄꯗꯒꯤ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯈꯣꯡꯗꯒꯤ ꯀꯣꯛꯐꯥꯎ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤ? ꯗꯌꯥ ꯂꯩꯈꯤꯗ꯭ꯔꯦ? ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕ ꯃꯈꯥꯗ ꯐꯝꯊꯔꯒ ꯄꯦꯟꯅ ꯀꯞꯆꯩ꯫ ꯑꯩꯅ ꯗꯌꯥꯕꯨ ꯃꯤꯔꯝꯗꯒꯤ ꯀꯧꯊꯣꯛꯂꯒ ꯍꯥꯠꯄꯅꯦ꯫ ꯑꯩ ꯌꯥꯝꯅ ꯐꯠꯇꯕ ꯃꯅꯥꯎꯅꯦ꯫ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯗ ꯆꯥꯎꯕꯁꯨ ꯏꯌꯥꯝꯕꯅꯦ ꯍꯥꯏꯅ ꯀꯞꯄ ꯐꯥꯎꯕ ꯉꯝꯈꯤꯗꯕꯅꯦ꯫ ꯑꯩ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯦ꯫ ꯏꯃꯥ, ꯁꯦ ꯃꯤꯠ ꯄꯥꯡꯉꯨ, ꯅꯆꯥꯕꯨ ꯀꯩꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯄꯣꯛꯄꯤꯔꯝꯃꯤꯅꯣ? ꯖꯦꯁꯄꯔꯅ ꯖꯦꯀꯣꯕꯄꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯖꯦꯀꯣꯕ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦ꯫ ꯖꯦꯁ, ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯅꯤ꯫ ꯏꯌꯥꯝꯕ ꯑꯅꯤꯃꯛ ꯃꯅꯥ ꯑꯣꯏꯅ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯑꯦ꯫ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯦ꯫ ꯑꯩ ꯀꯩꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯕꯗꯣ ꯄꯥꯝꯃꯦ ꯍꯧꯖꯤꯛꯇꯤ꯫ ꯆꯠꯈ꯭ꯔꯦ ꯂꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇꯒꯤ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯈꯣ ꯍꯥꯏꯕ꯭ꯔꯣ? ꯖꯦꯀꯣꯕꯇꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯑꯩ ꯃꯤ ꯍꯥꯠꯄ ꯄꯥꯝꯃꯦ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯔꯝꯕ ꯏꯄꯥ ꯍꯥꯠꯄ ꯄꯥꯝꯃꯦ꯫ ꯉꯝꯁꯨ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯐꯔꯝꯃꯒꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯔꯝꯒꯅꯤ꯫ ꯌꯦꯡꯉꯨ ꯚꯥꯏ, ꯑꯩ ꯄꯩꯁꯥ, ꯁꯅꯥ ꯂꯨꯄꯥ, ꯌꯨꯝ ꯀꯩ, ꯀꯥꯔ ꯀꯔꯤꯝꯇ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯄꯥ ꯏꯃꯥ, ꯏꯆꯤꯟ ꯏꯅꯥꯎ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯕꯗꯨꯅꯦ꯫ ꯆꯔꯥ ꯅꯣꯡꯃꯈꯛ ꯆꯥꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯣ ꯑꯩ ꯄꯥꯝꯃꯦ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯁꯤꯡꯕꯨ ꯅꯥꯀꯣꯟꯕꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯕꯗꯤ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯠꯇ ꯑꯝꯇ ꯇꯥꯔꯣꯏꯗꯕꯅꯦ꯫ ꯀꯀꯥ ꯔꯥꯝ ꯐꯕꯅ ꯉꯁꯤꯗꯤ
Darokisu gyan takre, Rogersu gyan takre, Cherojesu gyan takre. Aigidi kadaino, Gemu uruba kudingda, Aigidi thamoi kai hobanatana, Ishwar mana karibu tambirige, Kari changyong no khangdre, Asuk waba chaina mayamse, Khangdana sum hingbangam naktre. Jack na, Bye. Awabagi chaina se, nang khakdanati, Ekoishune, Nangidi yego, Imaleri, Jasper Equinigidi, Kadaino. Adum the Tamu Pixiliba Kaigino. Equilina, Jetkida Wangaktane, Kanasuli Hauri, Ahan Akongiwane. Se, Daido, Equinila Unubatoshi, Imase, Jeskali Horsano. Jack Nathimduna, Jeko Kamakoi Ani, Jakina Ladiba Center Dudaki, Tawayao Trabaksang Adubu, Lowajet Kirami. Paudu Tabada, Roger Rosnika, Jego Kimim de la Ami, Chauhalsu, Chaubisu, Paudu Tardana la Ami. Ngehaki Matung, Jakiki Asibak Jangadu, Laururi, Laikai Mayam Jangdana, Matomang Pangtoknaba, Silangami. Mem Chasu, Gan Tarakduna, Machabu Kokodana Kaplami. Imagi Aima, Imagi Chowa, Nachilana Imada. Pendraduna imabu thadokduna chelabro imabu kari oresige icha singna chawraklaga matik chaba mi orekani khaluba asa pumba loina mangle aigi icha loina mangle chawbina memcha nasase yengmagamdre to kaplanu wajaraklaba nacha tombagi khalaga nang hingkhuo nungsidre yengo atombase noi mayamna naitom hunduk pirambani Ngasidi chaure sare phare matik chare adubu nungai bhaibati mahaksu khangdribani ningba thungdabatana masar oiribani Jeko ki matawadu urubada amukke hena thamoi suklibani Roger di Tongi lohongba numit asida Jeko ki mayamba amuk leikidabasida Roger su marupki matawdu yengba ngamjaramde Nungdang aduda Jackie ki mathong mangam pangthoklami Matam khara hauki mayam bigi mishi aduda Jacob chatuna thigatlui adubu nisada laichuraba gyanmen tadaba ngakto oibana adum tumina leisingkre numitugi thodoktusu police sing laktuna investigation chathai adubu siribadu Jackie khaknate makoi mangani Gang semduna apau sanarapadagi khana chainaba thokibani security singnasu lakshin mangam hodabagi asiana su yaukibani taina fam khangdraba Jacob tu thawai chakpa natana karisu pai leiramde Jacob na mayimda halakpada mama ibe mamem chadu chada thaktabana masadu tushon mason phamung diptuna dum leirami Jack Ima kai ki bichakre champut ki tang jakre Jeko dungaitana mamagi kada changai mapa mama oiba khaktana machabu phana lalurabasu ngakpi heibanate mapa mama na aranba kaya tawrabasu ngakpi bangamba Jeko ni Renbi di paisa natana machabu nungsiba khangdabanina nongmada lakhide macha singna leikidaba asida phau khonguli rakhide Ima Memcha tapna Atomba Icha halabra Ima Kai kainu kala chasina batawshi Champutuna diyaru Drip kapse su imani yadi Sumaina imana leiraka Nachana kaidanu nungaigadoriba Ima ge tomba Ima ge shutawdiye Icha gidama Ima hinkiniye Ima Nachagi laibaga sibu karino Mama mo bukta nachana kanada kari latki bakino asuk tona pokpiramise image tomba ichagi kari sumara laiti lalibati namana pa ikhuinani icha singbu ningtina na kunbituna mi ama oinaba honabikide laita larana heman khibana chakhungi maimutta na honabada pumna magase oikiba ngaktani ima Matam mamadana chaningai leitabagi waba aduda sunatana nakoi pumnamukna naitum thambirambagi michaksu kokthakta tarakpa pumnamak ado nachana ayukta khabar yomba chappada
ꯍꯜꯂꯛꯄꯗ ꯍꯨꯏ ꯑꯃꯈꯛ ꯊꯦꯡꯅꯈꯤ ꯍꯨꯏꯗꯣ ꯑꯩꯅ ꯂꯛꯍꯥꯏꯅ ꯀꯧꯕꯤꯈꯤ ꯗꯥꯏ ꯑꯩꯅ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯀꯀꯥ ꯆꯥꯎꯍꯜꯒꯤ ꯕꯖꯥꯔꯗ ꯂꯩꯕ ꯚꯔꯥ ꯑꯃꯗ ꯂꯩꯈꯤ ꯃꯇꯝꯗꯨꯗꯅꯤ ꯏꯃꯥ ꯗꯥ ꯆꯧꯅ ꯄꯩꯁꯥ ꯈꯥꯏꯔꯨꯔꯒ ꯄꯨꯂꯤꯁꯀ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗꯕꯗꯣ ꯑꯁꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯗꯥ ꯆꯧꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥꯅ ꯏꯌꯥꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯕ ꯐꯥꯎ ꯉꯝꯈꯤꯗꯕꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯅꯤ ꯑꯩꯒꯤ ꯂꯛꯅ ꯄꯩꯁꯥ ꯈꯣꯡꯖꯥꯎ ꯑꯃꯒꯤ ꯂꯩꯐꯝ ꯇꯥꯛꯈꯤꯕꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯆꯥꯒꯤ ꯁꯦꯜꯒꯤ ꯑꯋꯥꯠꯄꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯨꯅ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯍꯧꯈꯤ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯗꯨꯅ ꯅꯆꯥꯅ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦꯉꯣ ꯏꯃꯥ ꯂꯥꯏꯔꯕ ꯈꯥꯝꯄꯣꯛ ꯁꯪꯒꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯛꯀꯤ ꯃꯄꯥꯟꯗꯒꯤ ꯅꯤꯡꯊꯤꯖꯅ ꯅꯆꯥꯅ ꯁꯥꯕ ꯉꯝꯖꯔꯦ ꯑꯗꯨꯕꯨ ꯂꯛꯁꯨ ꯄꯨꯟꯁꯤ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯄꯣꯛꯆꯔꯝꯕ ꯃꯆꯥꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯨꯏ ꯑꯍꯨꯝꯃꯛ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯑꯩꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯍꯨꯏ ꯑꯗꯨꯕꯨꯅꯤ ꯑꯩꯒꯤ ꯂꯛ ꯍꯥꯏꯔꯤꯕꯗꯣ ꯃꯦꯝꯆꯥꯗꯨ ꯃꯆꯥꯅ ꯋꯥꯔꯤ ꯂꯤꯕꯗꯨꯗ ꯅꯨꯡꯁꯤꯅ ꯇꯥꯔꯝꯃꯤ ꯑꯇꯣꯝꯕ ꯏꯆꯥꯅ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯕꯅ ꯏꯆꯥꯅ ꯋꯥꯕꯗꯨ ꯎꯔꯒ ꯏꯁꯣꯔ ꯃꯍꯥꯛꯅ ꯏꯆꯥꯒꯤ ꯂꯝꯕꯤ ꯑꯣꯏꯅꯕ ꯌꯥꯠꯄꯤꯔꯛꯄꯅꯤ ꯏꯆꯥꯅ ꯍꯩꯁꯤꯡꯅ ꯆꯠꯄꯗꯨꯅꯕꯨ ꯉꯁꯤ ꯁꯤ ꯌꯧꯔꯤꯕꯅꯤ ꯅꯌꯥꯝꯕ ꯑꯅꯤꯒꯨꯝ ꯉꯥꯎꯁꯤꯟꯅꯔꯝꯕ ꯇꯥꯔꯕꯗꯤ ꯄꯩꯁꯥ ꯈꯧꯖꯥꯎ ꯂꯩꯔꯕꯁꯨ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ ꯏꯆꯥꯗꯤ ꯃꯌꯥꯝꯂꯛꯇꯒꯤ ꯑꯊꯣꯏꯕꯅꯦ ꯃꯃꯥ ꯃꯆꯥꯗꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯨꯕꯨ ꯃꯅꯤꯡ ꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯥ ꯈꯔ ꯍꯧꯈꯤ ꯊꯥꯗꯒꯤ ꯆꯍꯤ ꯑꯣꯟꯈꯤꯕ ꯈꯪꯍꯧꯗꯦ ꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯣꯡꯃꯇ ꯃꯁꯛ ꯎꯔꯨꯗ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯃꯦꯆꯔ ꯑꯣꯏꯔꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯁꯥ ꯇꯧꯔꯨꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯔꯣꯖꯔ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯔꯣꯁꯅꯤ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯏꯁꯧ ꯂꯥꯡꯕ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯔꯝꯃꯤ ꯉꯝꯗ꯭ꯔꯦ ꯄꯨꯊꯥ ꯉꯝꯗ꯭ꯔꯦ ꯃꯤꯒꯤꯗꯤ ꯐꯠꯇ꯭ꯔꯁꯨ ꯏꯁꯣꯔꯅ ꯊꯣꯛ ꯊꯣꯛ ꯂꯧꯁꯤꯟꯈꯤ ꯅꯣꯏꯗꯤ ꯀꯥ ꯑꯃ ꯍꯦꯟꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯏꯁꯣꯔꯅꯒ ꯄꯥꯝꯂꯝꯃꯔꯣꯏꯌꯦ ꯔꯣꯖꯔꯅ ꯑꯁ ꯄꯦꯜꯂꯦꯗꯀꯣ ꯏꯃꯨꯡꯁꯦ ꯑꯩꯗ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯁꯤꯔ ꯈꯪꯗꯦ ꯏꯃꯥ ꯅꯪꯕꯨ ꯅꯣꯡꯃꯇꯁꯨ ꯏꯁꯧ ꯂꯥꯡꯕꯗꯣ ꯍꯣꯂꯤꯗꯦ ꯑꯣꯏꯌꯨ ꯀꯩꯗꯧꯔꯒꯦ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯒ ꯈꯨ ꯀꯅꯥꯏ ꯃꯤꯅꯕꯨ ꯄꯨꯊꯥ ꯉꯝꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯐꯥꯎ ꯂꯩꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯅꯃꯧꯒ ꯂꯥꯛꯑꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯣꯏ ꯃꯌꯨꯝꯗ ꯍꯧꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯦꯟꯈꯤꯅꯤ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯁꯛ ꯐꯖꯕ ꯔꯥꯁꯤ ꯂꯩꯕ ꯃꯔꯝ ꯃꯣꯛꯄ ꯏꯆꯥꯗꯤ ꯆꯥꯎꯔꯛꯄꯅꯤꯅ ꯑꯣꯖꯥ ꯒꯨꯔꯨꯗꯒꯤ ꯍꯦꯟꯈ꯭ꯔꯦꯅꯦꯀꯣ ꯅꯃꯥꯏꯅ ꯂꯥꯡꯏꯕ ꯏꯁꯧꯗꯣ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯅꯣꯏꯗꯤ ꯈꯪꯂꯣꯏꯗꯣ ꯀꯔꯤꯗꯧꯔꯒꯦꯕꯗꯣ ꯄꯩꯁꯥ ꯈꯔ ꯊꯝꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯕꯗꯨꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯁꯤꯗꯕꯨ ꯀꯩꯒꯤ ꯈꯨ ꯀꯥꯝ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯁꯤ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯌꯥꯗꯕꯅꯤꯅ ꯋꯥꯖꯧ ꯇꯥꯅꯤꯡꯗꯦ ꯏꯁꯧ ꯂꯥꯡꯒꯅꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯆꯦꯛ ꯃꯣꯛ ꯂꯥꯎꯔꯛꯀꯅꯣ ꯅꯣꯏꯅꯗꯤ ꯁꯦꯟꯇꯔꯗ ꯊꯝꯕ ꯍꯥꯏꯔꯤꯕ ꯅꯣꯏ ꯗꯥ ꯖꯦꯀꯤꯒꯤ ꯊꯧꯗꯣꯛꯇꯨ ꯊꯣꯛꯂꯒ ꯅꯌꯥꯝꯕꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯆꯥꯁꯦ ꯐꯠꯇꯦꯁꯨ ꯈꯪꯂꯕ ꯁꯤꯈꯤꯕꯁꯨ ꯄꯥꯝꯃꯨꯔꯤꯕꯣꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯨꯔꯥꯟꯖꯁꯅꯨ ꯀꯩꯅꯣ ꯍꯨꯔꯥꯜꯍꯜꯂꯨ ꯔꯣꯖꯤꯅ ꯏꯃꯥ ꯑꯩꯗꯤꯅꯦ ꯏꯋꯥ ꯃꯌꯨꯝꯗ ꯐꯪꯉꯦ ꯃꯩꯁꯥ ꯂꯥꯡꯉꯤ ꯏꯄꯥꯝꯗ ꯐꯪꯉꯦ ꯃꯩꯁꯥ ꯂꯥꯡꯉꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯔꯣꯖꯔꯅ ꯍꯜꯂꯛꯄ ꯌꯥꯏꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯈꯪꯉꯣ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯐꯥꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯣ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯣꯏꯅꯦ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯛꯄꯅꯤꯅ ꯃꯄꯥꯜꯒꯤ ꯆꯠꯅꯕꯤ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯃꯤꯅꯤ ꯁ꯭ꯀꯔꯠꯇꯒꯤ ꯐꯅꯦꯛ ꯁꯦꯠꯂꯦꯗꯅ ꯈꯪꯉꯨ ꯏꯃꯨꯡꯗꯨꯒꯤ ꯑꯇꯣꯟ ꯑꯇꯥ ꯑꯣꯏꯖꯔꯁꯨ ꯔꯣꯖꯔ ꯃꯤꯍꯨꯜ ꯑꯃꯅꯤ ꯉꯥꯛꯅꯤꯡꯕ ꯁꯛꯅꯤꯡꯕ ꯕꯜ ꯂꯩꯇꯦ ꯗꯣꯡ ꯉꯥꯡꯒꯟꯕ ꯅꯨꯄꯥꯗ ꯅꯨꯄꯥ ꯊꯣꯛꯄꯅꯤ ꯃꯥꯅ ꯉꯥꯡꯂꯛꯄ ꯋꯥꯗ ꯆꯤꯟ ꯈꯨꯝꯐꯝꯒ ꯂꯩꯕ ꯅꯠꯇꯦ ꯃꯌꯥ ꯀꯨꯝꯒꯦꯗꯅꯤ ꯑꯣꯟꯖꯦꯟꯅꯕ ꯇꯟꯕꯅꯤꯅ ꯃꯃꯥꯁꯨ ꯃꯆꯦꯁꯨ ꯃꯥꯕꯨ ꯂꯩꯔꯗꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯣꯖꯔ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯅꯨꯡꯁꯤꯕꯤ ꯌꯨꯝꯍꯜꯂꯦ ꯀꯩꯗꯧꯔꯤꯒꯦ ꯅꯨꯄꯤꯗꯨꯁꯨ ꯔꯤꯄ꯭ꯂꯥꯏ ꯁꯠꯄꯤꯔꯛꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯤꯌꯦ
Says, Wari Sanayagadra. Yani. Roger na call to get over Jacob Kifola A. Bye. Jackie Bardene, Chapamage. Yai, Yum Sidaga, leikhidraba lori, no yum do the Eigi Campiro. Yai, Pirage, Baradika Sauni, Depositi, Chulakwini. Naparan be the Hayo. Dang the Pigam Drasu, Naparam the Ibige. Yaritum, Yagle Rake. Ojurakobidoge. Yakta Potaki gay. Bye. Jackie Bardene, Chapamage. Yai, Yum Sidaga, leikhidraba lori, no yum do the Eigi Campiro. Yai, Pirage, Baradika Sauni, Depositi, Chulakwini. Naparan be the Hayo. Dang the Pigam Drasu, Naparam the Ibige. Yaritum, Yagle Rake. Ojurakobidoge. Yakta Potaki gay. Name the leaning dress white, Sida Potaro. Yari, I tabale. Kaitaba. Osh, Hunkraponi, I know commanding dirty, Namsuku to Mileo. Koi noisiba. Phone wedding at the Sanaki gay. Osh, waiting leva, Tamu. Oh no, Tom Cray. Babla Namu Calamanido. Nupi Gurbana. Gurbidorge. Natida, Mannaba, haijari. I didn't be good without no one to my drop. I guess you be dog, Munbiruko, Sarukan. Oh, Yari, Samal Khan, Chukunga little and Gidu, Tamu. I need to no me, phone Tamna Cray. Roger su Magiji of the gold Toduna, Nihagwari Sanarami. Rosni su Handak Machana, Nupiga phone the Wari Sanaba, Toinatarami. Mama Machado, Chakum the Wari Sanari. Ibema, no pana Hungary Penupisa, Kanano Carino, Tito Nobatosi. My abim happy like Huricum Murmleti, Ima di Mangere. Ima, Yari Namasu, Aduisharu, Nasa for Sabasa, Ashuina Seno, Atumbagiti, Keshuaruno, Mana Kang Musida, Mowibeda, Jana Dobo Puzersuni. Hi, how Jikanu Pimasa sing said, Tiny Mana Drainer. Aduna Jackson de Adine number Adupo Haiwani, Amaburi, Nachana Nusipa Mina, Puruktorivane, Imasu, Ahalmo Ravane, Hepadu, Moisodum Pazerakani. Ahalobana Queen of Patradi, Monukamai Palatuino, Yum Amada, Mopati Mopati Haisa, Ticket Lurati, Anambana Mani Maku, Ganda the Bagate to me. Machana say het Padagi Rosnisu, Makata Jatri. Ngak lerga Roger do Jackie birthday ki chaksana balami. Mayam du harau harau chamin thakminaraga wari watai ngak amuk sanarami. Magi mathau chinaba ngaktanina Jacob amadi Roger su toina wari watai sanaba phanglamde. Office da Jacob na chatlaga khana nainaba khaknatana. Haujikti Jacob su Roger su chahi du angang oitri. Haina Roger di nupi khangnaba leikre. Marupna nupi na hada interest leirasu Jacob di pura satu amada leirami. Kaishu adomda wakal thamjilude. Aduna masada ithak irang haibadu yaurude. Irang khara pamba Roger du magi chief unaba numitni. Chahi su angang oitre haibabu mi usitabadi haujik phawa handri. Adum hamu oirami. Maga Kangnari Nupidu Lauraga, Koibaga Jetagay, Abim Higili Kaiduda, Nupidu Puraga Buletu, Pangtau the Torami. Ting no Nabutam Nabati, Adum Tingnari, Abim Su Kaidano Kangi Chatnabaturi. Abim Gi Karduga Rogerki, Buletuga, Mai Unsinaduna, Hekami. Roger do Usitana. Ani, Kabuterle to Ada, Pau Pikrani. Tahinbi Usitana. Jebel, I phone them. I quit the Chelaga, I wrote the Chelani, Amutabiruso, Imali Hubane. Adu Haram Laga Anidu, Usitana no like a jet cree. Helagi Abim Nate, car Adukara Kantana Toragatana e.
mi usitaba aigi kuta shiboyo. Adu hairaga Rogerna thoriba bullet to the kana tanaki. Singdau singlaba abengi magun khanglaba Rogerni. Tanarakani khanbana masu bullet to kana thoraga leira khulakto ine thorami. Abemna leirakta speed yang na hajilakpada ahal amada thomlami. Ahal adu khudakta leikhide. Madu ubada abem kana. Ima! Adwaida leiramba miyoi khara chenjinaraki. Madu ubadagi abemdu pakhatpana masadu thak thak niklami. Nupa macha kharana abemgi gari mirror du thugairaki. Hoi, miyapi, kumtharo. Leiraktabu adu kana thobra. Ha, kumtharo. Khoi shaunaraba mayamna abemgi gari du thugairami. Upai leitraba abemsu kapna kapna mapa mamada pau pirami. Paudu tabadagi mapa mamasu yam thuna mafamduda yuksilai. Leikhidraba ahal adugi miyoi singa club ki amadi marai paibi singa mihatpi abemgi mama mapa mayamdu puna meeting torami. Maduda lakh tara piraga yasinaba poraki. Adubu mihatpi mingthong phanglaba abemdu pauda newsda sarasalami. Paudu mahay loina khangladuna Jacob sutarami. Numitu Roger amadi tahenbisu cheladuna mayimda porai. Rosni su machana nupi chelakpada karisu sauramde. Abem oiramdabaduda hena buharau jarami. Rojina Atomba amtalao. Adu hairaga maupabu ka amada kauthoki. Che kedorage. Roger ga tahenbiga phone da wari sanakibadu Rojina hairapta hubani. Noi anina chatpada abem thengnarakpra. Machegi wahangduda Roger du khardinga ko phawrami. Ukhibane. Roji saurapna. Ukhibo oiramoi. Nakhoi anina thoina abem hoigi lekai duda chatlu oiramni ne chumiko. Roger ngihak wakhal khali. Adumna toriba kaigino phagera pharoira nanga khangnarma nupi natro nuksinaba khudima thungnaba nate kaina kre haiduna adumna nupi nupa muknadana challenge tongnerubagi kei mathau tage pauda abemna ahalama thomduna leikidabagi yauki ada abemna magi extuna nupi ma puraga usit mandabagi gari do kana thobadagi thaudoase thokibani haina yaurpani wahai duda Roger do ngaklami Machina makatarai. Noina tumaina usinadraga mara leitaba ahla duki thawai dudi mangkre. Papto nang supuroi haningai leite. Phanasu sauri na tu chene di khangle. Gyandi nakala marumda horine. Roji adu haram laga thokre. Roger matha sarame. Onthoknu phate da ko. Nangbu gyan tahan bangam doba mi sangsar sida leeroi. Somdana Jacob na halakpada Jasper na Midi nupi chenakre Jacob ngakna Kana nupi chelage Roger ni dana kana oini ke Madi kaidi nupi Adu boina khangbro Ngasai jekta nupi chelani nang halaga makhoida la ona hairapani Aingonda call torpadi yada chalamada Adudi chatlaga hanguro haijariba. Jeko mafi maron hongdoklaga Roger hoida lai. Roger su ma lakani khangbana ka nga thong leirami. Lakbiri. Nupi chenbiri. Ahoy. Kaidino mingai koge. Checha mom da thoroyu. Rojina tahenbida. Tahenbi mapandam da thoro hairapani. Hoinama Tahenbidu mapanda thorakpada nakan gi sangoiduda hero anidu ensang thongduna leirami da ke hege to imanabani nang yenge Jacob ngakna tahenbe ke hege dasiko ahima nangore Tahenbidu ikairami tumina leptuna lei
Jacobna Kaide Hochelaga, no any Kangariba. Hung Craboni, Angai Kaini, Koinuni. Oh, sorry. B. Imungjong. Tahen Bidu imung the Prep Jankri, Jacobna Nupayam Natopagi Wanine. Ahoy, Somdi, Chukyum Bioro. Shia, Hoy, Nupa Tolok the ID, single is the best guide. Single is the best nati bo, Nupi Pang the bio. Una dog so Sumida Thokchelamadi, Poritro, is sent by Uramdodo, Nanganatro. Yarida, Hokraba, Chi on Kruada, Kotok Narishi. Aidi, Chigam Poktorto, Yamwali, Pomji, Adugumada, Aroja Picnic. Chat Crabra is Tongi sa Nangjanabani. Somdana Tajidu, Lefam Japang Kanglak Tree, Pungdi, Tarit Makaitare E. Guide no man who you power, Halak Traceable. I Timapa Duty Halaklaga, Garino Hydrisibo, on Tony Rang Pambi the Go, Jane Jung the Nagatorum Lady, Marudu, Sitnana, Kotoke de, I Tajana Dredana, Kangi the Nama. Tajadu Mata Saringada, Mapure Barajan Halami, Hekalakaga Ichadum Bagibisata Krabani, exam su Quiramaroy. Tajadu Mapure Bagiwadu, Karimta Changamdi, Mata Saduna lady, Madu Ubadara Jena Koidorage, Nasanu Waitraba Kishutodi Kain Jang Tonge Jaka Tongdri Rajet Makudangi Garidu Yingi Korino Pungni Panta Dorosipo, Chak Tongdri Hise, Kailitroge Ho Nasanupi Atombido, Hanjilatre, Hujipawa Rajen Ngakna Kori, Marika Disakiba, Atuma signing a lingada, Harapokedo Winambo, Hojipu, Guide and Queen Tiruduse. I sung a lingada di Halaka Drakalamani, Pon Dorasu, Magika de Kinglay, Pon Pukide, I Sudukanda, Pochele Toklubani, Nasai Adelatum to Paduta, as I found Chelamnina Lerubani Asu. Nangna Chasine Shene Hise, Gantana, Main Punk in a boy. Karino, my bana Egitakta, leinajade be Isibo, Masibo in a to bro, I take it all Masibo. No one the tiny ready, Canada Tainodori. I know no one but the Gitabok jelly. A duerity, Nupino in a Natas in a privacy, Matona Tabra. Natjana, Lisabi Parapasibu, I know. Ichapok lady, Chow Potabani, Chow lady, Matangi Rangao Potabani. I su Yarika Irangao Denaba, Senari Dana. Hojikti, Makusilu in a sorry, Sare Paridana. Minute pudding is in a kidro, Angamazadona, Kuntang Kudi. I get John P. and he say, Mapama, my queen, John Asato Rusika, Antona Kena Creda. Haina, Machina Karapari, Nasato me said, Jaisuki Bakandi, Mangoksu, Yam Higali, Machina Galiba, Jen Jung the Nagato Amati, Manemdo, Sati be minor, take the journey. Station the number Rolama, Ahalama Garina Toma Mena, reportore, Chiluracandana, Rosangi Machano Pidorami. Kaino Hisibo, my abim Hibadu, Garina Toma leikhidraba. Ehe, Mana Tomba Haldo, leikhidraba in Nenamba. Aima, ID, Laihuri do Uribunuri, Jutjadabani, Maduki Angandusu. Yariko, Nong Oina, Chailakaninasi, Nang Nasamedi, Kamparage. Noi, meeting to begin to be Nasali Nachana Sudi, work Pangam Draga, me no Nabada, Tonune, Adunani, Lebaxe, Chakapangam Jurisi. Me Supati, Icha Supati, Adunanachin, Kantuk no Wahigano. Ichan Piani Sikati, Maduki, Laihori Dugati, compare Kadito Birakano. Mawasu, Naibakangu de Badubu, Magi Narudi, Eigi Chasing Sina, Yam Tini Heli. Moshi, Yemune, Moshi Machinche. Tajadu Fukhogalaga, Kitchen the Gum Chankri. Somdana Jagogna, Saksabatoklaga, Maim the Halakpada, Mama Ipe Mami Masu, Ngai to the Lerami. Ima, Potaurudana, Tingle. Nang Maruk Rogerdu, Nupichele Haisibu, Jumlabo.
Chumi ima. Migidi yung kay panaba matam oinadana nupi chenkre. Ichagina kamdoba. Ima, ahidi nupi thiyaroida. Sumaina sumleke khale. Karino image tomba ichana haisibo madu yariko. Imana nakoi ahum pokjarabasu natom tangai haurabani. Sagai ase mutnaba chingano. Ima, ahijai kundra sudri yamu alida. Yung kay panbagi wakalaitri. Pakhang oidingai sida khar langhogige. Oi yung palakanda ining ikhatawdana leiba yaba oiroi. Ichanabu karamba matamda langba yaukrage. Piklingaidagi kumai harau phawa nongmata yauroktraba ichani. Imana ichagi magu loina khangi. Ima pothauro aishu pothaurage. Hai yung kay panba matam haiba ama leibani ko. Madu hendokradi chuk sajani ko. Sukhay se kaunu. Hoi hoi ai tumuragi ko nganghorusum. Machana sangkibaga. Hai Jack, Jasper, noi ani butum labro. Ani mak tardana thori. Ima. Laune noi ani bo wakra hange. Jasper na. Ima, kai hange haibno ekdang biu na chada. Amma sibo hujipu nupiga khangna balai dro. Mai hanei tudi khangnari bro. Hanei do atopada luhongkre. Kuireda. Daya leikhidraba numit adudane. Haujiti kanasu khangnadabane. Adudi imana imauthida yarodori taurisidi. Ima, matam kharadi nupi nahadagi lapna leikhisano. Aikhoi Jacobse mama yamna sonbane. Yamna mingamjadabane. Mamai solena iyabana teda. Mada ngairabane sagaisigi lan haibabu. Aduna ichana thamoi kaikhrabasu mama aina thiraga lore. Haujikpudi thikiroi. Masana khangna pusilaktraganda thigi chagi. Hoima adumai tause. Haujikti pakhang oina leijekisano. Somdana Rogerna magi loina bi oikadoribi tahinbidu changlakpa ngairammi. Maparamsu machana nusina poraklaba mama waduki address kai ka hanglammi. Mayamdu ngehagwari sanarasu Roger di mapagi mamangdi ikaraduna magi kadagi hendoraktre. Tahinbina Roger ki kada changlakpada. Kaidolino. Babana address hangbani ngehak sum ori watai sanobani. Ado aikhoi chetonga dadaga tini khotli ai kirimta haijadre. Ayuadro atubu kaidoge. Tale aikhoi chega dajigoga khangnarami khangkhini aduna tale. Oise kaisu khaluranu matha sanabani. Adu sharu romance orslo matamse yeng nanghoroi. Adu haraga Rogerna tahinbibu manakta chingsinki. Numitu haukri nonganbaga chanabi matung inna Ramna sagaigi ahal ani ka loinana pauhanba nupi mayumda lami. Macha nupi hanjalaktrabanina nupi mayumdusu pauhanba lakadra haiduna arrange tawlerami. Ahal ahumduna lakbadu ubada Rajena bevar tawrami. Lengshinbiro somda pambiyo. Fani. Ahal singdu wari sanaba horami. Tha jesu chana thaknaba puthorei. Wari sanabado nupi mati yauningdabani adubu macha nupi na seliba mayadu khangningbana. Iyadubu mingkei kauge kei honarige. Ahal aduna Aujik matam sidadi government job, private job tolopti adum amhanida. Nupa machadu gari gi showroom amada leibani. Office tu mana head oibani. Oh, mingdi kai. Roger ko bani. Thaja tu sumkiba khanghaude. Nom abem na hairakkiba singdu ningsinglai. Macha nupi na thabak tawrambadusu ningsinglai. Ta henbina Roger da leini haikibadusu ningsinglai.
Matang amamamta loina ningsinglakpada sauningbana masadu khangba waraki. Adubu ahalsing leibana fajatri khanna tapna mapuningdu phatharaga imungda changkhirami. Thaja ka amada changlaga machindu melaga kapchai. Asu phattaba macha khangnidna aikhoigi mai karimta su yengdaba mahachanda nangdadadi phudana toklaroi. Phattedako aigi ichasingse amata. Ahalsing adudi harau wari watai ngahak sanaraga hankre. Rajensu thoina Rogergi maramda khangludabana machanupina selabanina adum yarami. Mana imungda changlakpada Thajana kappaga leirambaduda. Ihe nachado aikoina angangni khallabasu migi mamitadi leisabi phare haikidai. Aduga nang pungning nungsidana amuk kap leirabu nangbo pakchededa nangdi mado. Thaja makhongadu sangna tingtoklaga asuk phattaba machasingsibu kari laina sarakpano aidi loire mangjare loire haisini pungloi loire. Haima kaidorage Thaja nangbo angang macha dongna torisiba. Moiba nupa machado ai pamdi abenga khangnaramni haibani. Ai pamdi haisini sumpam he pamdi yaoiba. Ihe onthokpani dako khangnaramaga kaidorage Aujikti ichadu chen chonglabanina pamdena inthoklu yaribro hongba taredana. Karigi luhongba inthoko luhongbaga ngamlu haisini. Hai wachinganu ai sawlakanu nacha senanidi khangdraga. Numitugi nungdang wairamni tahenbidu Rojina kebirami. Leikaigi nupi kharaga loinena chatnaba thorang torami. Chalamdai mikup aduda tahenbidu haujiktada mamabu kiraklami. Roger changlakpaga Rojina. Aikhoi ngairamage ko Rogerda khoiramaga thoro. Hoinama. Roji thokibaga tahenbidu perum. Da Roger. Haune. Ayam pakhale. Koige. Imana fudok male. Hera furagana amuka susela lori keno kem kanu nang husband ai lehiko. As karan ngangnuba. Ashingmani karanate kaigumba ahal masen yanartraba thoklaba yanadrifo hanjin chensi kidoino. As kiganuse aina nangidamukta lepi ngasidagi kanamtaki biyade. Adu hairaga Rogerna nungsina laibukta chupirami. Pocketagi pisa khara loktholaga pirami. Yarni kaigi pisano. Aishu kangde minu pine hai. Kaigi pineino maram khangdradi loriso. Angangi hungnabi torese loksilo. Ai taleba. Miloi longnai hai. Adu kaigi noba. Maram yamna khangningbra. Khangningi. Ashungba. Asingba. Ngarang ijatlobuki mamalne. Tahenbi mamitu perabgi lai. Kari. Fagi daunida nungsibi se logdri fate haini loksilo. Mapandagi Rosnina. Bema laone thengrani ne. Laima. Tahenbi na paisa do lauraga Roger ki makhongde soklami. Da chelukige aibu lobo amuk laukwa. Amuk daganate lohongdri fau hanjin chen bisana doine. Taliyam nangse chelukige. Roger du nokmi tahenbi na chatkibadu yingjawi. Ngahaki matung tahenbidu mayum yorakli. Thajadu sauningbana lori adubu mapurebana chehetbana mayamdu lakpugi taram ukpirami. Leikaigi ahal kharasu leisabi singsu lerami. Thajaga Rosniga puna phaminaduna wari sanari. Thajana inama ichanupise inamana namo oiba pamjarabro yaningdabaga leibra. Ichana nungsi pamje hena puraklababu kaigi namana pamdanige. Thajasu wahaidu tabada makha tajarudri
ꯁꯥꯎꯅꯤꯡꯕꯅꯗꯤ ꯃꯄꯨꯝ ꯊꯤꯠꯂꯕꯅꯤ ꯃꯅꯨꯡꯗ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯧꯅꯥ ꯈꯔꯁꯨ ꯇꯞꯅ ꯇꯞꯅ ꯃꯍꯩ ꯑꯃ ꯑꯅꯤ ꯃꯊꯪ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯖ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯇꯥꯍꯦꯟꯕꯤꯗꯤ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯍꯥꯏꯔꯞ ꯄꯥꯈꯠꯂꯝꯃꯤ꯫ ꯏꯃꯥ, ꯅꯨꯄꯥꯗꯨ ꯑꯕꯦꯡꯒ ꯈꯪꯅꯔꯝꯕ ꯅꯠꯇ꯭ꯔꯥ? ꯅꯆꯦꯒꯁꯨ ꯈꯪꯅꯔꯝꯃꯤ ꯍꯥꯏꯗꯥꯏ? ꯏꯃꯥ, ꯆꯦ ꯑꯕꯦꯡꯒꯗꯤ ꯈꯪꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯦ ꯆꯧꯒꯗꯤ ꯈꯪꯅꯕ ꯅꯠꯇꯤꯌꯦ꯫ ꯑꯣꯐꯤꯁ ꯄꯨꯜꯂꯛꯄꯒꯤ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯔꯝꯕꯅꯤ꯫ ꯍꯩ, ꯅꯆꯦꯅ ꯖꯦꯀꯣꯕꯇ ꯂꯩꯇꯅꯕ ꯏꯃꯥꯅ ꯁꯤꯟꯗꯨꯅ ꯏꯔꯤꯛꯇ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯕꯗꯨ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯅꯃꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯖꯅ ꯃꯆꯥꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯊꯥꯔꯝꯃꯤ, ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯋꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯪ? ꯍꯥ? ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯨꯅꯕ ꯍꯟꯖꯤꯟ ꯅꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯏꯀꯥꯏ ꯈꯪꯗꯕꯤ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ, ꯅꯋꯥ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯪ? ꯍꯥ? ꯅꯥꯏꯐꯝ ꯂꯩꯇꯕ꯭ꯔꯣ ꯅꯪ? ꯏꯃꯥ, ꯀꯧꯔꯛꯀꯅꯨ꯫ ꯀꯔꯤꯒꯤ ꯏꯃꯥ? ꯋꯥꯟꯊꯣꯛ ꯂꯥꯟꯊꯣꯛ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯥꯁꯤꯡꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ नुपा फंद्रबो नपागे डिपार्टमेंट पुलिबनीना हंजिन नपासु ऑफिस चोप इकाइबा नंगदोरिबनी मदु नोइने करिमता भाप ताद्रिबसे करिगिनो नमा नपा इखोइसे करि ओइन उगे नोरोकी कोमदा हंजिन पुथबदुरो नोइने पामरिबसे हायो नचिनु खुमो नोइने पामरिबसे करिनो अबेमदा नते नोइगी नचिनराउसु अफबा नतिए नमाना पामदे यादि खंगलफाउ नोइना जेकोब रोजर हारिदुदा नत्रदि नवागा अम्ता लेतब्रो हायो इकाई खंगदबी थाजेदु थवाई चाकना कप्पगा कादुदगी थोकी ताहेनबिसु कप्तुना लेहवी सोमदने रोजरसु मथा सारमी अइबु फोन तौशिरने होइदा अदु हारगा ताहेनबिदा कॉल तौरई ताहेनबिसु तारदुना फोन दु पाइखलमी कपना दारोजे ओय कईगी कपिनो ममाना चैब्रा इमाना फुरमे कईगिनो मरम खंब्रा इमासु वरी लोइने खंबने जेको रोजर नचरी नोइना चिननाउ नुपा फंगदब्रा हाइदना इमादो याम सौरमे वाहैदु ताबदा रोजरसु खरदि नुवाइजरमदे अदुबु ताहेनबिना कपदुदा थेमजिनबिरई कौकनुसे ममा मपाना मचागी फतनबा तौहौनदे फनिंबगी चैबने चुमे ऐसु इरा लेबा मिसकने अदुना मया ओबे पामदबगी ओरमनी कईगे तुमना हारिबनो मसाई कई हाइनखिगे फुगे फुजो चैगे चैजो चेबेंगा खंगनरंबा ओइगेरा इवा फंगदबिने हाइगेरा हाइनिंबा खनिंबा खंजसनो मवामता लौदे इथुनसिदबा हापीदे अमुकसु चेला लोरे हंजिन किदौरुनेगे कुशीनी रोजर नकना ए फागी नते दा रोजर इमाना लुहोंबिने हाइबा ऐ थाजदे ओय अदुम नायगनो मतम खरदि यंखिसे ऐ कुइना चेलुरगा सुमाइना लेबा पामदे दा रोजर ओइसे कैसु खलुरनो इमाना नुसिबगी फनिंबगी ngaihak chaiba uramni adu orisu थाजेदु मचागे कादा अमुक प्रप्रप चंगई मसागी फोन तापायरगा हेलो ताहेनबिसु खंगबोय पाखतबोय ममा लापसु हौदा फोन सुमुनखिबकु मसादु थकलमी हेलो बी ऐनी ममानी ओ ममा इबुंगो इमाने नक्से तसिंबदी इयावबसे सुपाम पामदबनी नोय फते हैबनते जेकोब हाइब्रा अदु सुंगाई इमाना पामदबगी इचादु अतोपदा थाजखिबनी मदो अतै केमतगी नते अबेमने युमसिदा लाक्तुना nganglamiba wangang sangangdo imagi nakongsida ngasisu ninduna adum leiri aigi chasingbu mana nupa yamna fangdaba aikoina ichasingbu karisu takpi tambidabagi mawongda khankibado adagi imana thawaise chakhibani mapaduga ipuribaga department su punbana yamna phajaroi khalaga ichado atopada thajkhibani
ichana Jacob kayam nuksijai haiba imasu nupini kaidobugi khangdani aikoisu ijet amadani hinglibase nuksibagi horufam leite adubu matangna matamna yadrabadi kainekhibasu kongaini wase amaromda chatkidore aina makhayamna santhararoi ichana chelurabi kaubanina imana pamdrabasu noi anibudi soidana luhumbigani tawbutabu aniraksuna hek chenkibada noi bu punchigi inthokani matam khara inthoklaga amuk lokhatpa kaidudi aina hinglingei khi oiroi aduna ahlai khoina sinkhiba hainakhiba matamdu phawba noi ngayu jagat jagat unabasu yaroi toina wari sanabasu yaroi maramdi ichase mapana hantak nupigi SI post manga lawni haibaduki asa thamribani ngasaidagi tariba Roger du tapna oi mama ahal gaina hainakhiba matamdu phawba ai bi da kya pau phorarige adu mama nachana request amtangdi tawjage hayo mama aina inkhaloppa matamda ngawrasu langrasu aujikti nasana haijari ai amuk hana ngausinaba lamhen tumhenba haiba indaba nupa haidudi oige khandre mase aigi wasani aduna mama bi khoini kainhan binu simatangdi haijari hoi hoi iman hairise ichase nangona soidana luhungbini chelurbi nupi amana atopa nupa amada luhungkhiba haibase mama mapa ikhoigisu ije choklibani pare thamage ko hoi mama phone du hek thamkhibaga thajena tahenbida onchilaga nakongdo thudekpa ngam haibase khangjilu imana pamdrabasu nangse chelurbi habido oirabani aise namani position holder ni koksida wakhal yamna khanba ngamlibani noi thuk thanaga yabanate aini yaningdradi ngasaina icha piraroina khanakhiba yare adubu ichagi ijat yengduna harau harau upikibani haina khiba matam yodringai fawwa nasadu matik chana bhona khidawni unabasu yaroi toina paw phongnabasu yaroi adu hairaga phone du puraga thajadu kadudagi thokre tahen bisu mamagi maching khangjai amuk haikhiba wa ngana chatpa nupini aduna mahaksu Roger nuksibagi damakta mapa mamagi apamba thabak adusu oidaba yade khankhirami matam khara hawkre Jacob hoigi imungdani memchadi machanupa ahum pokjarabasu anidi leikhidrabanina lehoriba Jacobu mayum makai panaba tatana hairami adubu nupigi wakhal chendraba Jacobdi karisu taramde thoina khanjinba tawde athomba noinini chawbiga khoi ani mauthi chalani ko mayamdu chaksari bani Jacobna aurani chakse ngihakta sakise matang jade karamba matamdano ima icha nina tana wari sana doisibo ho adubowa nasana pusilake habra imana thiyu habra amadi hayu haide yaroi ima ai thijake yare chahi marim tang leikige is hari hari nang hauji chahi kunipan surabani ne sida amuk chahi mari lekhidoiba ima ai nupa ne kainu ne nupa kayoina urage isiba hai yumpan bai base nupa hai beleite nupi hai beleite yari kai kuntra hingatringeida honghowdawni yareda noi thainagi chei 13 da yumpan bada hauji chanadre lepo adu haramlaga Jacob tu hagot khre memchadu chana sana murum solowi mapunsida nupi amani khangneramaga nupi leitre khali kokthong ma leiye nongan badagi numit taba pawba thabak te chat leiraga kaidagi nupi phangne ge nomatasu kumai heraw yawni khangde mi se matam sigi ithak irang yawmandrasu sono subani ko Jasper ga je kanok thore e noi ani suni natu sindo amta theroi si hainarabo ani du yengnaraga magi pukham singdu pairaga fengna bahugatna khre memcha sojikti gyan yamna tari macha ani leikhidrabasu Jasper amadi Jackpu hekma buktoki pukchaba macha makni khalami
ꯅꯣꯡꯃꯗꯤ ꯃꯦꯝꯆꯥꯒ ꯖꯦꯀꯣꯕꯀ ꯅꯨꯄꯤ ꯊꯤꯗꯕꯒꯤ ꯃꯇꯥꯡꯗ ꯇꯠꯇꯅ ꯍꯥꯏꯐꯦꯠ ꯁꯥꯎꯅꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯈꯔ ꯇꯥꯁꯤꯟꯅꯗ ꯃꯇꯝꯗꯤ ꯐꯖꯅ ꯂꯦꯟꯈꯤ꯫ ꯔꯣꯖꯔꯁꯨ ꯇꯥꯍꯟꯕꯤꯒ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗꯕ ꯎꯅꯗꯕꯗ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯆꯥꯛꯆꯔꯝꯃꯤ꯫ ꯖꯦꯀꯣꯕꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯑꯩꯒ ꯇꯤꯟꯅꯔꯨꯕ ꯊꯦꯡꯅꯔꯨꯕ ꯃꯤꯉꯩꯁꯦ ꯂꯣꯏꯅ ꯗꯥꯎꯁꯦ ꯄꯨꯝꯕꯖꯥꯠꯅꯤ꯫ ꯅꯪꯁꯨ ꯆꯍꯤ 2ꯗꯤ ꯁꯨꯔꯛꯇꯧꯔꯦ ꯇꯥꯍꯟꯕꯤꯗꯣ ꯃꯃꯥꯅ ꯂꯣꯟ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯜꯂ ꯂꯩꯔꯝꯅꯤꯀꯣ꯫ ꯑꯁ ꯃꯊꯥ ꯁꯥꯕꯁꯦ ꯈꯔ ꯐꯒꯗ꯭ꯔꯅ ꯁꯦꯌꯔ ꯇꯧꯔꯛꯄꯅꯦ꯫ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ ꯏ ꯀꯥꯔꯛꯇꯅ ꯇꯥꯏꯅꯔꯛꯀꯅꯤ ꯅꯉꯣꯟꯗ ꯑꯣꯏꯅ꯫ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯎꯆꯤꯟ ꯅꯥꯆꯤꯟ 30ꯗꯤ ꯁꯨꯔꯦꯅꯦꯀꯣ ꯇꯧꯔꯤꯁꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯨꯅꯤꯡꯕ ꯀꯩ ꯁꯨꯁꯅꯨ ꯀꯩꯅꯣ ꯀꯩꯝ ꯈꯟꯕꯤꯗꯦ꯫ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛꯅꯤ ꯏꯔꯨꯖꯗ꯭ꯔꯤꯉꯩ ꯄꯥꯈꯪꯅꯤ꯫ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯎꯆꯤꯟ ꯅꯥꯆꯤꯟꯅ 30 ꯁꯨꯔꯦꯅꯦꯀꯣ ꯇꯧꯔꯤꯁꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯨꯅꯤꯡꯕ ꯀꯩ ꯁꯨꯁꯅꯨ ꯀꯩꯅꯣ ꯀꯩꯝ ꯈꯟꯕꯤꯗꯦ꯫ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛꯅꯤ ꯏꯔꯨꯖꯗ꯭ꯔꯤꯉꯩ ꯄꯥꯈꯪꯅꯤ꯫ ꯑꯩꯗꯤ ꯏꯔꯨꯖꯔꯦ ꯑꯗꯨꯗꯤ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯕ ꯍꯥꯏꯁꯦ ꯅꯪꯉꯥꯏꯗꯣ꯫ ꯅꯪꯁꯨ ꯄꯥꯈꯪ ꯑꯁꯦꯡꯕꯗꯤ ꯅꯠꯇ꯭ꯔꯦ ꯀꯩꯅꯣ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯂꯨꯔꯗꯨꯗꯤ ꯑꯗꯨꯗꯕꯨ ꯄꯥꯈꯪ ꯀꯣꯟ ꯁꯦꯡꯅꯤ ꯍꯥꯏꯌꯥꯔꯤꯕꯣꯕ ꯍꯥꯏꯌꯨꯅꯦ꯫ ꯍꯩꯗꯤꯄꯥ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯀꯣ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯕꯩ ꯋꯥꯅꯤꯀꯣ ꯃꯃꯤꯡ ꯈꯛꯇꯅꯤ ꯀꯥꯔꯟ ꯇꯨꯔꯟꯒꯗꯤ ꯇꯧꯖꯗꯦ꯫ ꯁꯩꯇꯅ ꯁꯥꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯦ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯆꯍꯤ 2 ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯊꯥꯖꯗꯨ ꯔꯣꯁꯅꯤꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯍꯜꯂꯣ ꯏꯅꯝꯃ ꯑꯩꯅꯤ ꯅꯃꯧ ꯇꯥꯍꯦꯟꯕꯤꯒꯤ ꯃꯃꯥꯅꯤ꯫ ꯍꯩꯃ ꯌꯥꯝ ꯊꯥꯖꯗꯅ ꯏꯃꯧꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ ꯑꯅꯥ ꯑꯌꯦꯛꯀꯗꯤ ꯌꯥꯎꯗꯦꯀꯣ꯫ ꯏꯅꯝꯃ ꯀꯥꯏꯗꯒꯤ ꯑꯅꯥ ꯑꯌꯦꯛꯅꯣꯗ ꯌꯥꯎꯗꯦ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯃꯧꯗꯣ SI ꯑꯣꯏꯔꯕꯅꯤ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯆꯥꯅꯨꯄꯥꯅ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯍꯧꯗ꯭ꯔꯁꯨ ꯏꯃꯧꯅ ꯇꯧꯔꯗꯤ ꯌꯥꯔꯦ꯫ ꯃꯃꯥ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯊꯥꯖ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕꯤ ꯅꯠꯇꯦ ꯃꯤꯅ ꯂꯥꯛꯆꯕꯤ ꯌꯥꯗꯕꯤ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯆꯥꯁꯨ ꯃꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂꯗꯨꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯊꯝꯅꯈꯤꯕꯒ ꯔꯣꯁꯅꯤꯗꯨ ꯍꯔꯥꯎꯕꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯁꯟꯗꯦꯁꯨ ꯑꯣꯏꯕꯅ ꯑꯣꯐꯤꯁ ꯆꯠꯂꯝꯗꯦ꯫ ꯑꯇꯣꯝꯕ ꯏꯃꯥ ꯍꯩ ꯇꯥꯍꯦꯟꯕꯤꯒꯤ ꯃꯃꯥꯗꯨ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯅꯦ ꯏꯃꯧꯗꯨ ꯄꯨꯂꯤꯁ ꯑꯣꯏꯔꯦꯅꯦ꯫ ꯑꯗꯨ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ꯫ ꯍꯩꯃ ꯍꯔꯥꯎꯒꯦ ꯂꯩꯇ꯭ꯔꯒ ꯃꯁꯤꯕꯣ ꯍꯩ ꯅꯇꯨ ꯑꯃꯃꯨꯛ ꯀꯣꯏꯔꯕ꯭ꯔꯅꯦ ꯍꯩ ꯆꯟꯗꯥ ꯅꯪꯕꯣ꯫ ꯀꯩꯅꯣꯗꯤꯃ ꯀꯥꯏꯗꯩ ꯅꯨꯄꯤ ꯑꯇꯣꯞꯄꯅꯣ ꯑꯩꯕꯨ ꯅꯨꯄꯤ ꯌꯥꯝꯅ ꯆꯒꯠ ꯀꯣꯏꯕꯗꯧꯅ ꯌꯥꯝ ꯋꯥꯏꯀꯣ꯫ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯑꯦ꯫ ꯔꯣꯖꯔ ꯑꯗꯨ ꯇꯥꯕꯗꯒꯤ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯏꯃꯥ ꯑꯁꯦꯡꯕꯩꯔꯣ ꯀꯩ ꯅꯨꯃꯤꯠꯅꯣ ꯅꯨꯃꯤꯠꯁꯤꯕꯨ ꯀꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯀꯦ ꯉꯁꯤꯁꯤꯕꯣ꯫ ꯍꯣ ꯅꯣꯡꯄꯣꯛꯇꯒꯤ ꯊꯣꯛꯂꯛꯑꯦ ꯀꯦꯝ ꯑꯣꯟꯅꯗꯦꯀꯣ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯍꯥꯏꯖꯤꯟꯅꯈꯤꯗ꯭ꯔꯣ ꯅꯪꯕꯨ ꯑꯉꯥꯡꯅꯦꯅ꯫ ꯔꯣꯖꯔ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯒ ꯑꯁ ꯑꯩ ꯅꯨꯄꯤ ꯊꯤꯗꯧꯔꯦ ꯏꯇꯨꯒ ꯗꯣꯡ ꯇꯧꯗꯣꯔꯦ ꯅꯨꯡꯉꯥꯏꯕꯅ ꯁꯤꯔꯦ꯫ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯍꯟꯗꯣꯛꯑꯁꯦ ꯁꯛꯇꯥꯁꯤꯒ ꯃꯃꯥꯏꯁꯤ ꯐꯖꯅꯗꯤ ꯊꯥꯒꯠꯂꯖꯥꯅꯤꯅꯦ꯫ ꯑꯗꯨ ꯏꯃꯥ ꯅꯃꯧꯗꯣ ꯑꯣꯠꯄꯤꯒꯅꯨꯀꯣ ꯂꯨꯅ ꯇꯧꯕꯤꯌꯨ ꯅꯆꯥꯃꯛꯅꯤ ꯈꯟꯅ꯫ ꯏꯁ ꯌꯦꯡꯉꯨꯅꯦ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤꯗꯧꯅ ꯀꯩ ꯑꯣꯏꯅ ꯎꯏꯅꯣ ꯅꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯤꯕꯣ꯫ ꯐꯩꯗ ꯏꯁꯧꯕꯨ ꯈꯔ ꯂꯥꯡꯖꯕꯒꯤ ꯋꯥꯅꯤ ꯈꯨ ꯇꯧꯔꯒ꯫ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯅꯨ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤ ꯃꯇꯝꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯅꯪꯒꯤ ꯅꯄꯣꯛ ꯊꯥ ꯑꯃꯨꯛ ꯌꯧꯔꯛꯑꯅꯤ꯫ ꯍꯌꯦꯡꯃꯛ ꯈꯥꯎꯋꯩ ꯇꯧꯔꯁꯤꯔꯦ ꯏꯃꯥꯗꯨꯗꯤ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯏꯇꯨꯗꯣ꯫ ꯍꯩ ꯆꯟꯗꯥꯟ ꯅꯇꯨ ꯊꯤꯅꯤꯡꯕꯗ ꯃꯔꯦꯡ ꯆꯠꯂꯕꯣ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗꯦꯅꯦ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯁꯦ꯫ ꯑꯩ ꯑꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔꯁꯨ ꯏꯃꯥꯗ ꯀꯦꯖꯔꯤꯅꯤ ꯀꯩꯅꯣ꯫ ꯔꯣꯖꯤꯅ ꯅꯥꯀꯟꯗꯒꯤ ꯄꯛꯇ꯭ꯔꯦ ꯋꯥꯖꯩ ꯑꯋꯣꯏꯕ ꯅꯣꯏ ꯋꯥꯗꯣ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯔꯣꯖꯔ ꯑꯃꯗꯤ ꯇꯥꯍꯟꯕꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯔꯝꯃꯤ꯫ ꯍꯥꯟꯅꯗꯩ ꯈꯔꯒ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯦꯝꯆꯥꯗꯨ ꯃꯆꯥꯅꯨꯄꯥ ꯎꯕ ꯈꯨꯗꯤꯡꯒꯤ ꯈꯥꯔꯧꯒꯨꯝ ꯈꯨ ꯀꯥꯝꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯔꯛꯏ꯫ ꯏꯆꯥꯅꯨꯄꯥ 3 ꯄꯣꯛꯑꯦꯅ ꯀꯩꯗꯧꯔꯨꯅꯤ
ising changba ngakta. Jack na ima kaino ising changibo. Memchadu saurangnana mayekta pala uro yam taring bro ha. Fagi tawni ma. Jacob su mangani chako chatnaba loisilaga thorai. Ima Jess loidribo noibo. Chalo migi da pangchato chalu kabui ke roiba naning namang hodrong ho na tulay ma kangko. As loiga lakmino ay halamagi. Tandawri da sita sidaidi khara leiraga machaw mu phangkrani adaidi somdadi isause 5G yorani. Jacob su murum solaga mangani chako chatnaba Roger hoide chatkirami. Rojina matam khara irang yauduna miramda mayum palurabasu haujikti gyan tabi habidu oirabanina mangonda manai makuna otne bikiba kayadu madugi chainadu khangbanina mamada tatana taihen bibu machagum loina binaba haijirami. Rosni su machana hairabanina mamobu yamna nungsijarami hanaga manadre isauga langkhidre yamna nungaina ingna chikna leikri asengba mani mamo haibadu oirami. Rocky su nisari sakhidre adubu nupi thibagi wakhaldi khankidre mapana maga chanadaba thabak ama piraga tawhalami. Chakauba numit oibanina kaina hana chatkirami. Ngihakki matung borgi maruk mapangsingsu yorae. Miram dalay ruba tondu luhung manang drabasu manaw pigi chako manang nabathorakpani. Kuirabagi tungda ton amadi Jacob thengnarami. Jacob na nungariba. Ton tapna nungari. Angangdi. Nupa mo pangjari mapaga lehawi. Oh. Roger na bye, chong se. Hoi bye. Tuan, chong lamagi. Chong lamo. Iriksu imung dagi machapum laga thorai. Jacob, Roger, liksin liyo. Jacob nukmi. Mingay tholage. Irik ikaira. Jeje. Oh, Jeje, ka kam tapong gidana. Angangduna masak khangdabagi yaramdi tanjaduda thajana. Jacob lao bubu porage. Roger su Jacob su harbi yengnei thajana masu nupadu lokhibaga irikna nokmi. Junior Jacob kogone adugine Jeje kogone asambida. Jacob na oh ngehak leiraga chak takle haibadagi chaba horami. Iriksu Jacob ka thangnana phamlami. Kaidi khangnarige. Jacob momo noklaga shingalori. Iriksu hairap nokchai. Awat pamta leitraba nangna single da leibidudi babu bai khoi fa hat kai ko single am thupikro. Jacob nokfetona chakto dum charami. Jack na Jasper da tumina migi madu mulaga hat kai kaina bebarda karimna bamadi yauri maise moshi chaksinu maisi da langninge. Jasper na yari tumin chawlangsu. Asumna mayamdu chamin thakminarduna Roger amadi tahenbigi mangani sakobadu loikhirami. Matamdi khara hoki Migi imungda mamongna pregnant ore pauk tabada memchadu amuka hena khoidok thitba haibadu oire. Ategi karimta natte machanupadu yumkai palhaningbana ngaurabani. Khara leiraga Rosnidi masubutu aga tholani. Aigidi kadai khoidose onthokna thitawrida. Nakanamada gyan tarabasu nakalamadadi hotrong hori. Hai Jess tabro. Ima atombaga doctor chatluso. Kaigino ima masado check up tawruso ayu. Jacob masa nugai thebro.
ꯃꯄꯣꯠ ꯃꯆꯩꯗꯨ ꯁꯨꯗꯕ꯭ꯔꯥ ꯋꯥꯠꯂꯕ꯭ꯔꯥ ꯁꯣꯏꯗꯅ ꯑꯃꯗꯤ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯅꯅꯤ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯕꯁꯦ ꯖꯦꯁꯄꯔ ꯉꯛꯅ ꯖꯦꯀꯣꯕꯁꯨ ꯇꯥꯔꯤꯕꯅꯤ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯆꯥꯛ ꯐꯥꯎꯕ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯗꯈꯩ ꯃꯥ ꯍꯥꯟꯅ ꯉꯟꯇꯥꯅ ꯆꯥꯊꯣꯛꯂꯒ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯣꯕꯦ ꯍꯣꯕꯦ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯔꯣ ꯊꯦꯡꯉꯁꯦ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯔꯕ ꯅꯪꯕꯨ ꯃꯅꯝ ꯅꯝꯕꯒꯤ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯅꯇꯨ ꯊꯤꯅꯤꯗꯤ ꯈꯪꯗ꯭ꯔꯒ ꯑꯁ ꯑꯩꯗ ꯆꯠꯆꯧꯔꯒꯦ ꯆꯠꯂꯨ ꯆꯠꯂꯨ ꯅꯃꯥꯟꯅꯕꯗꯤ ꯃꯆꯥ ꯐꯪꯗꯣꯔꯦ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯆꯨꯛ ꯌꯨꯡꯂꯒ ꯂꯩꯔꯣ ꯅꯠꯇꯦ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯄꯣꯛꯄꯗꯗꯤ ꯑꯃꯠꯇ ꯋꯥꯠꯈꯤꯗꯕꯅꯤ ꯏꯆꯥꯅ ꯀꯅꯥꯗꯅ ꯄꯣꯠꯅ ꯆꯩꯁꯤꯡꯗꯣ ꯗꯣꯅꯦꯁꯟ ꯇꯧꯈ꯭ꯔꯒꯦ ꯖꯦꯀꯣꯕ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯗ ꯉꯛꯅ ꯑꯣꯟꯊꯣꯔꯛꯏ ꯏꯃꯥ ꯃꯦꯗꯥꯝ ꯔꯣꯁꯅꯤꯗꯨ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯕꯅꯤ ꯏꯃꯥꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯃꯆꯥ ꯐꯣꯔ ꯆꯥꯕꯗꯨ ꯐꯪꯉꯦ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯃꯆꯦ ꯍꯜꯂꯛꯄꯤꯁꯦ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯃꯒ ꯀꯣꯔꯠ ꯃꯦꯔꯦꯖ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯇꯧꯔꯅꯤꯌꯦ ꯅꯃꯥꯟꯅꯕ ꯐꯪꯉꯦ ꯃꯆꯥ ꯌꯥꯎꯈꯤꯗꯣꯔꯦ ꯁꯤꯗꯕꯨ ꯃꯃꯥꯗꯨꯅ ꯀꯔꯤꯗ ꯋꯥꯔꯤꯉꯥꯏ ꯑꯣꯏꯔꯤꯒꯦ ꯑꯩꯒꯤꯗꯤ ꯀꯗꯥꯏꯅꯣ ꯖꯦꯀꯣꯕ ꯒꯥꯔꯤꯗꯨ ꯀꯥꯈꯠꯈ꯭ꯔꯦ ꯅꯃꯧ ꯌꯥꯝ ꯄꯥꯝꯂꯕꯅꯤꯅ ꯁꯣꯔꯣꯛꯇꯒꯤ ꯐꯥꯔꯒ ꯄꯨꯔꯛꯑꯒꯦꯀꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯦꯝꯆꯥꯗꯨ ꯄꯩꯔꯒ ꯂꯩꯍꯧꯏ ꯖꯦꯁꯄꯔꯁꯨ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯔꯨꯒꯦ ꯅꯨꯄꯤ ꯎꯅ ꯆꯠꯄ ꯑꯣꯏꯔꯗꯤ ꯌꯥꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯇꯣ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏ ꯖꯦꯁꯄꯔꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯏꯃꯥ ꯑꯩꯅ ꯍꯥꯜꯂꯒꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯣ ꯂꯩꯕꯨ ꯂꯩꯔꯗꯤ ꯍꯦꯛꯇ ꯄꯨꯁꯜꯂꯣ ꯏꯆꯥꯁꯤꯗꯤ ꯖꯦꯛꯅ ꯀꯝꯗꯧꯕ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ 8 ꯀꯣꯏꯔꯤꯕꯅꯤ ꯏꯃꯥ ꯃꯥꯏꯗꯤ ꯅꯨꯄꯤ ꯋꯥꯠꯇꯕꯅꯤ ꯍꯩꯃꯥ ꯅꯨꯃꯤꯠꯇꯨ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯒꯤ ꯃꯤꯇꯤꯡ ꯀꯩꯀꯥ ꯂꯣꯏꯅ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯜꯂꯨꯔꯒ ꯍꯜꯂꯛꯏ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯝꯃꯤ ꯄꯨꯡꯁꯨ 5 ꯇꯥꯔꯛꯄ ꯍꯥꯏꯁꯤ ꯃꯝꯗ꯭ꯔꯃꯛꯁꯨ ꯅꯨꯃꯤꯠꯇꯤ ꯂꯩꯁꯤꯟꯈꯤꯕ ꯃꯇꯝꯅꯤ ꯌꯨꯝ ꯆꯪꯗꯧꯒ ꯇꯜꯂꯦ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯤꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯃꯁꯥꯎꯏ ꯃꯆꯥ ꯌꯥꯎꯈꯤꯗꯧꯔꯦ ꯃꯁꯥꯎꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯤꯕꯨ ꯑꯗꯨꯝ ꯑꯋꯨ ꯈꯨꯗꯤꯡꯒꯤ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯆꯪꯉꯨꯔꯦ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯝ ꯇꯧꯔꯗꯧꯕꯅꯤ ꯗꯥꯏꯂꯣꯛꯇꯨ ꯐꯥꯎ ꯑꯩꯗꯤ ꯆꯤꯟꯐꯥ ꯄꯨꯔꯦ ꯍꯥꯏꯔꯛꯇꯧꯗꯣ ꯑꯁ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯛꯄꯗ ꯑꯕꯦꯝꯗꯨ ꯃꯥꯒꯤ ꯀꯥꯔꯗ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯆꯠꯈꯤꯕꯗꯨ ꯖꯦꯀꯣꯕꯅ ꯎꯔꯝꯃꯤ ꯑꯕꯦꯝꯁꯨ ꯖꯦꯀꯣꯕꯀꯤ ꯀꯥꯔꯗꯨ ꯃꯁꯛ ꯈꯪꯕꯅ ꯍꯥꯏꯔꯞ ꯌꯦꯡꯂꯝꯃꯤ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯄꯩꯔꯞꯀ ꯆꯤꯡꯈꯠꯂꯒ ꯆꯠꯈꯤ ꯏꯁ ꯅꯨꯄꯥ ꯐꯪꯉꯦ ꯀꯥꯏꯅ ꯃꯨꯛꯆꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯁꯣꯝꯗ ꯋꯥꯏ ꯁꯪꯂꯤꯁꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯅꯪꯗ ꯅꯥꯈꯩ ꯁꯦꯡꯅ ꯅꯨꯄꯥ ꯐꯪꯂꯕꯅꯤꯅ ꯑꯩꯁꯨ ꯅꯨꯄꯤ ꯀꯣꯏꯕ ꯋꯥꯗꯨ ꯃꯇꯣꯝꯇ ꯆꯞ ꯂꯦꯞꯈꯤ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯇꯣꯝꯇ ꯂꯦꯞꯄꯗꯨ ꯎꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯥꯔꯗꯨ ꯈꯥꯝꯃꯤ ꯀꯅꯥ ꯉꯥꯏꯅꯣ ꯅꯪꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯣꯛꯇꯣ ꯉꯥꯏꯕꯅꯤ ꯀꯀꯥ ꯖꯦꯀꯣꯕꯇꯤ ꯀꯀꯥ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯥꯏꯁ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯀꯥ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯗꯨꯗꯤ ꯀꯀꯥ ꯌꯥꯔꯅꯤꯌꯦ ꯍꯩ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯍꯥꯏꯁꯦ ꯑꯣꯛꯇꯣ ꯂꯠꯄꯅꯤ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯅꯤ ꯅꯪ ꯚꯦꯔꯥ ꯀꯥꯖꯅꯤ ꯋꯥꯍꯩꯗꯨꯗ ꯑꯉꯥꯡꯗꯨ ꯊꯥꯖꯔꯗꯨꯅ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯖꯦꯀꯣꯕꯀꯤ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯇꯣꯡꯂꯛꯏ ꯖꯦꯀꯣꯕ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯉꯁꯥꯏ ꯃꯃꯥꯗ ꯂꯝꯕꯤꯗꯒꯤ ꯑꯐꯪꯕ ꯑꯃ ꯄꯣꯔꯛꯂꯒꯦ ꯍꯥꯏꯔꯝꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯩ ꯂꯝꯗꯩꯅꯣ ꯅꯝꯕꯣꯜꯗꯩ ꯑꯣ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕꯅꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯕ 11 ꯀꯥꯏꯅꯤ ꯀꯀꯥ ꯑꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯅꯝꯕꯔꯗꯨ ꯇꯧꯅꯤꯡꯉꯦ ꯑꯉꯥꯡꯗꯣ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯍꯣꯏ ꯀꯀꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯦꯀꯣꯕꯀꯤ ꯃꯌꯨꯝ ꯌꯧꯔꯛꯏ ꯃꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤꯅ ꯉꯁꯤꯁꯨ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕꯅ
Law, kumtharo. Nupi macha adu gari dagi kumtharai. Memcha ngakna nupi macha du de yengjei aduga nokphet. Hoida, nauri besina semba thoktoini. Masina ma phare. Iya, kishu kaide. Bema, lao, imung da sangsi. Hoi bubo. Hai, mama hayu bubo kaina. Haujiki kaka duki mama ro. Kaka hainu ne, tamo hayu ne, kai mingkong nunong bo. Hayeng wai mina mapure beda kaka kawena nokna tare. Jasper shu harup nupi macha du de yengamlaga getulon silami. Angang dusu gyan menta takai imung da changduna memchaga wari sanari. Jacob na Roger da phone torami. Nang nupi chele haine, chumbro. Pau kutudi faji kacha. Jen harini. Angang ni haine. Aduga dorage. Kay lamdayno. Nambolday. Kayang kuiragi khangnaba. Pungkhay mukki mamangdagi khangnayni. Kayno haisiba. Abiyamdu nupa amaga nuktanaga chatki. Ada isu mani yela aray khanbadagi lambidagi apangba nupi ama hekta kipne torapani. Kayno nang nangangi mayamduba yam thajadiye. Kayi thajadriba. Chela adi chele kayno walore. Asyambay nupidu hana khangnadabra. Khangde habani kayarok hayugi nangba. Matang manini kay mingkawge. Ngay ko amda payo. Angang du na layriba ka du de lai. Oi, angang, nang mingkay kawge. Ilsi kawi kaka. Bye, ilsi kawi hayo. Mingpo khangdaba, kayno matoisiba. Ay kidorage. Class kaya kaiba. 11 kaini. Bah, nang mungukpa ziba sidi layde ko. Ngawdo matamda ngawdraga major oiransida ngawkhala inini kanuna. Ha. Bye. Aigi lak asibu semlakliba isor mase sono chubani. Aduna haipit pamjabi ama phanglingai sida hekta porabani. Nupi amhani kaisu kaidida. Koini ge sidi. Nang mungukpa layte haisini. Ai ki ko jaga sida kiri ko nangse. Khaluraga aishum. Kaida ngakningai oige. Tom Cruise tu musuk phajena mathi pharamoi khalira. Nupi sembasibu itom tara. Angang lobasibu itom tara haiwani. Mase aigi lakni under 10.